Hello. Good evening to all of you ko. Ngasidagi journey ama hubagi adumaina tawga akwai orientation session haina maming thonba aduga akwai coaching gi maming na coaching class 2026 version 4.0 haiga sumaina maming thonba orientation session ama ngasidagi tha mari ko UC paper UC net ko aduga paper 1 general gi adumaina tawba orientation session ama hubagi mawong duni ko toisa ꯑꯩ ꯃꯃꯥꯡꯗ ꯀ꯭ꯂꯥꯁ ꯌꯥꯝ ꯂꯧꯔꯝꯃꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯈꯤꯇꯪ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜꯒꯤ ꯈꯔ ꯆꯤꯟꯕꯒꯤ ꯀ꯭ꯂꯥꯁꯁꯦ ꯈꯤꯇꯪ ꯂꯧꯕꯁꯦ ꯊꯥ ꯑꯅꯤ ꯑꯍꯨꯝ ꯁꯨꯃꯥꯏꯅ ꯂꯧꯔꯨꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯗꯣ ꯈꯤꯇꯪ ꯃꯥꯡꯕ ꯑꯃ ꯂꯩꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯔꯤꯌꯦꯟꯇꯦꯁꯟ ꯁꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯀꯩꯒꯤꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯑꯃꯗ ꯑꯣꯖꯥ ꯑꯃꯅ ꯍꯦꯛ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯁꯥꯇ꯭ꯔ ꯇꯥꯛꯄ ꯃꯇꯝꯗ ꯁꯥꯇ꯭ꯔꯅ ꯐꯪꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯈꯔ ꯋꯥꯏꯑꯦꯕ ꯑꯗꯨꯒ ꯄ꯭ꯂꯁ ꯑꯩꯈꯣꯏꯅ ꯉꯁꯤꯗꯒꯤ ꯆꯠꯊꯒꯗꯧꯔꯤꯕ ꯀꯣꯔꯁꯁꯦ ꯊꯥ ꯃꯔꯤ ꯆꯨꯝꯅ ꯆꯠꯊꯒꯗꯧꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯆꯠꯊꯒꯅꯤ ꯑꯗꯨꯒ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯅ ꯏꯟꯇ꯭ꯔꯗꯛꯁꯟ ꯄꯤꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯄꯣꯠꯇꯨꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯑꯣꯔꯤꯌꯦꯟꯇꯦꯁꯟ ꯁꯦꯁꯟ ꯍꯥꯏꯁꯦ ꯑꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤꯁꯤꯄꯦꯟ ꯃꯌꯥꯝ ꯌꯥꯎꯔꯦꯀꯣ ꯄꯥꯔꯇꯤꯁꯤꯄꯦꯟ ꯑꯩꯈꯣꯏꯅ ꯑꯔꯥꯎꯟ ꯀꯨꯟꯃꯨꯛ ꯌꯥꯎꯔꯦ ꯀꯨꯟꯃꯨꯛ ꯌꯥꯎꯕꯁꯤꯗ ꯑꯩꯈꯣꯏꯅ ꯅꯦꯠ ꯊꯥꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯃꯅꯤ ꯅꯦꯠ ꯐꯥꯎꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯅꯦꯠ ꯊꯥꯔꯕ ꯐꯥꯎꯗ꯭ꯔꯤꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯏꯅꯧ ꯅꯧꯅ ꯑꯩꯈꯣꯏꯅ ꯅꯦꯠ ꯊꯥꯒꯦ ꯍꯥꯏꯅ ꯇꯧꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯌꯥꯎꯒꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯀꯣꯔꯁ ꯄꯥꯔꯇꯤꯁꯤꯄꯦꯟꯁꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯗꯤꯐ꯭ꯔꯦꯟ ꯃꯥꯒꯤ ꯁ꯭ꯇꯦꯖ ꯑꯣꯐ ꯑꯩꯈꯣꯏꯅ ꯅꯦꯠ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯅꯦꯠꯀꯤ ꯍꯦꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯦꯠꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯉꯒ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯦꯠꯁꯦ ꯀꯃꯥꯏꯅ ꯊꯥꯒꯗꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯔꯁꯁꯤꯅ ꯅꯦꯠꯇ ꯊꯥꯕꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯆꯥꯁꯟꯅꯒꯗꯒꯦ ꯑꯗꯨꯒ ꯅꯦꯠꯁꯦ ꯀꯃꯥꯏꯅ ꯐꯥꯎꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤꯀꯣ ꯉꯁꯤ ꯆꯠꯇꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯅꯦꯠꯀꯤ ꯏꯟꯐꯣꯔꯃꯦꯁꯟ ꯈꯪꯒꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯒꯨꯒꯜꯗ ꯊꯤꯕ ꯃꯇꯝꯗ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯦꯀꯣ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯌꯨꯖꯤ ꯅꯦꯠꯀꯤ ꯋꯦꯕꯁꯥꯏꯠꯁꯦ ꯑꯗꯨꯝ ꯑꯜꯇꯔꯅꯦꯠ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯋꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯗꯤꯁꯦꯝꯕꯔꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯒ ꯖꯨꯟꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯒ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯔꯒ ꯆꯠꯂꯤꯀꯣ ꯑꯗꯣ ꯁꯤ ꯄꯣꯠꯁꯤꯃ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯅ ꯈꯪꯕ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯦꯇꯦꯁꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯦꯀꯣ ꯌꯨ ꯁꯤ ꯅꯦꯠ ꯀꯣ .nta.nic.in ꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯆꯠꯅꯔꯤꯕ ꯃꯥꯒꯤ ꯃꯥꯒꯤ URL ꯀꯣ ꯋꯦꯕꯁꯥꯏꯠꯀꯤ ꯃꯥꯒꯤ ꯑꯦꯗ꯭ꯔꯦꯁꯇꯨꯅꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯀꯣ ꯁꯤꯃ ꯈꯪꯕꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯅꯦꯠꯀꯤ ꯃꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯅꯤ ꯁꯤꯃ ꯂꯩꯕꯤꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯅꯦꯠꯀꯤ ꯏꯟꯐꯣꯔꯃꯦꯁꯟ ꯈꯪꯒꯦ ꯍꯥꯏꯇꯥꯔꯗꯤ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯇꯀꯣ ꯑꯗꯨꯒ ꯁꯤꯒ ꯈꯤꯇꯪ ꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩꯀꯣ ꯑꯗꯣ ꯃꯣꯏꯁꯦ ꯑꯜꯇꯔꯅꯦꯠ ꯆꯠꯅꯕꯅꯤ ꯑꯩꯈꯣꯏꯅ ꯗꯤꯁꯦꯝꯕꯔꯒ ꯖꯨꯟꯒ ꯑꯗꯨ ꯑꯅꯤꯗꯨꯝ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯅꯦꯠꯀꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯣꯇꯤꯁ ꯇꯧꯕ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯦꯅꯤ ꯄꯥꯕ꯭ꯂꯤꯛ ꯅꯣꯇꯤꯁ ꯑꯗꯒꯤ ꯑꯦꯛꯖꯥꯝ ꯇꯧꯗꯣꯔꯦ ꯐꯣꯔꯝ ꯊꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯗ ꯂꯣꯏ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯃꯤꯅ ꯉꯥꯡꯅꯕ ꯃꯇꯝꯗ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯇꯀꯣ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯃ ꯃꯥꯒꯤ ꯃꯃꯤꯡꯁꯤꯃ ꯍꯥꯏꯐꯦꯠ ꯈꯪꯖꯤꯟꯕꯤꯔꯣꯀꯣ ꯑꯗꯨꯒ ꯁꯤꯒ ꯃꯥꯟꯅꯕ ꯑꯃꯁꯨ ꯑꯩꯈꯣꯏꯅ UC net ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ NTA ꯗꯣꯠ ꯑꯩꯈꯣꯏꯅ ꯀꯩꯅꯣ AC.in ꯀꯥꯏꯅ ꯑꯃꯁꯨ ꯂꯩꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯑꯜꯇꯔꯅꯦꯠ ꯆꯠꯄ ꯑꯗꯨꯝ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯌꯥꯅꯕ ꯑꯗꯨꯝ ꯁꯤꯜꯂꯅꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯅꯣꯇꯤꯁ ꯃꯌꯥꯝ ꯊꯣꯛꯄꯁꯦ ꯁꯤꯃ ꯍꯥꯏꯐꯦꯠ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯅꯦꯠ ꯊꯥꯕꯒꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤꯗ ꯏꯟꯐꯣꯔꯃꯦꯁꯟꯗ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯕꯨꯂꯦꯇꯤꯟꯅ ꯂꯣꯏ ꯂꯩꯒꯅꯤ ꯑꯩꯈꯣꯏꯅ NTA ꯅ ꯂꯧꯕ ꯑꯦꯛꯖꯥꯝ ꯈꯨꯗꯤꯡꯃꯛꯀꯤ ꯏꯟꯐꯣꯔꯃꯦꯁꯟ ꯕꯨꯂꯦꯇꯤꯟꯅ ꯂꯩꯒꯅꯤꯀꯣ ꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯕꯨꯂꯦꯇꯤꯟꯁꯦ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯔꯦꯀꯣ ꯁꯤꯗꯁꯨ ꯌꯥꯔꯦ ꯁꯤꯗꯁꯨ ꯌꯥꯔꯦ ꯁꯨꯃꯥꯏꯅ 2025ꯀꯤꯁꯨ ꯌꯥꯎꯔꯦ 26ꯀꯤꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ 2026ꯅ 26ꯀꯤ ꯄꯣꯠꯁꯦ ꯆꯪꯉꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯔꯦ ꯁꯤꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯐꯥꯏꯜ ꯃꯣꯔ ꯗꯦꯟ ꯑꯩꯈꯣꯏꯅ 100 ꯄꯦꯖ ꯄꯥꯟꯕ ꯑꯃ ꯊꯣꯛꯂꯛꯀꯅꯤꯀꯣ ꯁꯤꯒꯤ ꯃꯣꯔ ꯗꯦꯟ ꯄꯦꯖ 100 ꯄ꯭ꯂꯁꯇ ꯄꯥꯟꯕ ꯄꯦꯖꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯐꯖꯅ ꯈꯪꯕ ꯑꯃ ꯆꯪꯉꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯄꯥꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯕ ꯀꯥꯡꯕꯨꯗꯣ ꯑꯩꯈꯣꯏꯅ ꯅꯦꯠꯁꯦ ꯀꯃꯥꯏꯅ ꯊꯥꯒꯅꯤ ꯃꯥꯒꯤ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯀꯩꯅꯣ ꯑꯗꯨꯒꯤ ꯄꯣꯠ ꯃꯌꯥꯝꯗꯣ ꯁꯤ ꯄꯣꯠꯁꯤꯅꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯀꯩꯅꯣ ꯗꯣꯀꯨꯃꯦꯟꯁꯦ ꯁꯤꯗ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯆꯪꯉꯝꯒꯦꯀꯣ ꯑꯩ ꯗꯤꯇꯦꯜꯗꯗꯤ ꯆꯪꯉꯣꯏꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯗ ꯂꯩꯔꯦ ꯁꯤꯒꯤꯁꯦ ꯀꯣꯚꯔ ꯄꯦꯖꯅꯤꯀꯣ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯕꯨꯂꯦꯇꯤꯟꯗꯣ ꯑꯗꯨꯒꯤ ꯀꯣꯚꯔ ꯄꯦꯖꯅꯤ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯅ ꯖꯨꯟꯒꯤ ꯄꯩꯈꯥꯗꯣ ꯍꯟꯗꯛꯀꯤ ꯖꯨꯟꯒꯤ ꯄꯩꯈꯥꯗꯣ ꯑꯗꯨꯒꯤ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯗꯤꯁꯦꯝꯕꯔꯒꯤꯁꯦ ꯑꯩꯈꯣꯏꯅ ꯐꯣꯔꯝ ꯊꯥꯔꯀꯥꯟꯗ ꯊꯣꯛꯂꯛꯀꯅꯤꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯥꯒꯁ ꯌꯧꯔꯦꯀꯣ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯑꯩꯈꯣꯏꯅ ꯁꯦꯞꯇꯦꯝꯕꯔꯗ ꯊꯥꯔꯛꯄꯗꯤ ꯈꯤꯇꯪ ꯉꯟꯃꯜꯂꯤ ꯑꯗꯨꯒ ꯑꯣꯛꯇꯣꯕꯔꯗ ꯗꯤꯁꯦꯝꯕꯔꯒꯤ ꯐꯣꯔꯝ ꯊꯥꯔꯛꯄ ꯌꯥꯔꯦ 2026 ꯗꯤꯁꯦꯝꯕꯔ ꯑꯦꯛꯖꯥꯝꯒꯤ ꯐꯣꯔꯝꯁꯦ ꯑꯩꯈꯣꯏꯅ ꯑꯣꯛꯇꯣꯕꯔꯗ ꯊꯥꯔꯛꯄ ꯌꯥꯏ ꯑꯗꯨ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯅ ꯗꯤꯁꯦꯝꯕꯔꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯀꯅꯤꯀꯣ ꯁꯤ ꯂꯩꯔꯦꯀꯣ ꯃꯥꯒꯤ ꯀꯣꯚꯔ ꯄꯦꯖꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤꯗ ꯅꯦꯁꯅꯦꯜ ꯇꯦꯁꯇꯤꯡ ꯑꯦꯖꯦꯟꯁꯤ ꯀꯣ ꯁꯤꯃ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯁꯦ ꯂꯧꯕ ꯃꯥꯒꯤ ꯀꯩꯅꯣꯗꯨꯅꯤꯀꯣ ꯅꯦꯁꯅꯦꯜ ꯇꯦꯁꯇꯤꯡ ꯑꯦꯖꯦꯟꯁꯤ ꯑꯦꯛꯁꯂꯦꯟꯁ ꯏꯟ ꯑꯦꯁꯦꯁꯃꯦꯟ ꯀꯣ ꯑꯦꯁꯦꯁꯃꯦꯟꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯂꯦꯟ ꯑꯣꯏꯕ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯇꯦꯛ ꯂꯥꯏꯟ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ UGC net ꯀꯣ ꯑꯩꯈꯣꯏꯅ ꯅꯦꯠ ꯍꯥꯏꯕꯁꯦ
ꯑꯩꯈꯣꯏꯅ ꯑꯁꯦꯡꯕꯒꯤꯗꯤ ꯁꯨꯃꯥꯏꯅ UGC ꯅꯦꯠ ꯍꯥꯏꯒꯗꯕꯅꯤꯀꯣ ꯑꯗꯨꯒ ꯅꯦꯠ ꯈꯛꯇꯪ ꯍꯥꯏꯕꯁꯤ ꯌꯥꯗꯦ ꯃꯔꯝꯗꯤ ꯑꯇꯣꯞ-ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯅꯦꯠ ꯑꯦꯛꯖꯥꯝ ꯃꯌꯥꯝ ꯂꯩꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ CSIR ꯅꯦꯠ ꯀꯣ ICSR ꯅꯦꯠ ꯀꯥꯏꯅ ꯃꯈꯟ-ꯃꯈꯟ ꯑꯩꯈꯣꯏꯅ ꯅꯦꯠꯇ ꯃꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯍꯥꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ UGC ꯅꯦꯠ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯥꯏꯒꯗꯕꯅꯤ ꯑꯗꯣ UGC ꯍꯥꯏꯁꯤ ꯀꯩꯝ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯒ꯭ꯔꯥꯟꯠ ꯀꯝꯃꯤꯁꯟ ꯍꯥꯏꯕꯗꯨꯅꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯖꯨꯟ 2026ꯀꯤ ꯑꯣꯏꯕꯅꯤꯅ UGC ꯅꯦꯠ ꯑꯩꯈꯣꯏꯅ ꯖꯨꯟ 2026 ꯁꯨꯃꯥꯏꯅ ꯍꯥꯏꯀꯣ ꯑꯗꯣ ꯁꯤꯗ ꯏꯟꯐꯣꯔꯃꯦꯁꯟ ꯕꯨꯂꯦꯇꯤꯟꯁꯤ ꯂꯩ ꯑꯣꯟꯂꯥꯏꯟ ꯑꯦꯛꯖꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯅ ꯃꯥꯒꯤ ꯀꯣꯚꯔ ꯄꯦꯖꯅꯤꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯣꯛꯇꯣꯕꯔꯗ ꯑꯅꯧꯕ ꯑꯩꯈꯣꯏꯅ UGC ꯅꯦꯠ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯗꯤꯁꯦꯝꯕꯔ 2026ꯀꯤ ꯏꯟꯐꯣꯔꯃꯦꯁꯟ ꯕꯨꯂꯦꯇꯤꯟ ꯊꯣꯛꯂꯛꯀꯅꯤ ꯑꯗꯣ ꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯕꯨꯂꯦꯇꯤꯟ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯌꯥꯝꯕ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯗꯣ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯕꯒꯨꯝꯕꯀꯣ ꯑꯗꯨꯒꯨꯝꯕ ꯃꯆꯥ ꯃꯆꯥ ꯆꯦꯟꯖ ꯇꯧꯕ ꯅꯠꯇꯅ ꯑꯌꯥꯝꯕ ꯃꯥꯟꯅꯩꯀꯣ ꯁꯤꯃ ꯂꯩ ꯑꯗꯨꯒ ꯌꯥꯝꯅ ꯃꯦꯖꯔ ꯆꯦꯟꯖ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯦꯕꯁꯥꯏꯠꯇꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ NTAꯒꯤ ꯋꯦꯕꯁꯥꯏꯠꯇ ꯃꯥꯅ ꯑꯆꯧꯕ ꯑꯩꯈꯣꯏꯅ ꯄꯥꯕ꯭ꯂꯤꯛ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯂꯛꯑꯒ ꯑꯆꯧꯕ ꯆꯦꯟꯖ ꯇꯧꯕꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯂꯥꯛꯀꯅꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯕꯨꯂꯦꯇꯤꯟꯁꯤꯗ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯀꯩ ꯌꯥꯎꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯁꯤꯀꯣ ꯑꯗꯨꯒ ꯑꯩ ꯌꯥꯝ ꯃꯅꯨꯡꯗꯤ ꯆꯪꯉꯣꯏ ꯑꯗꯨ ꯁꯤ ꯂꯩꯔꯦ ꯁꯤꯗ ꯁꯤꯒꯤ ꯑꯩꯈꯣꯏꯅ UGC ꯅꯦꯠ ꯏꯟꯐꯣꯔꯃꯦꯁꯟ ꯕꯨꯂꯦꯇꯤꯟ ꯖꯨꯟꯒꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯗꯤꯁꯦꯝꯕꯔꯒꯤꯗꯤ ꯂꯥꯛꯇ꯭ꯔꯤꯕꯅꯤꯅ ꯖꯨꯟꯒꯤ ꯅꯩꯅꯕꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯇꯦꯕꯜ ꯑꯣꯐ ꯀꯟꯇꯦꯟ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯗꯀꯣ ꯁꯤ ꯄꯦꯖ ꯅꯝꯕꯔ 102ꯕꯨꯛ ꯄꯥꯟꯕ ꯄꯦꯖꯁꯤꯗ ꯃꯥꯒꯤ ꯌꯥꯎꯔꯤꯕ ꯃꯌꯥꯝꯗꯨꯅꯤꯀꯣ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯏꯝꯄꯣꯔꯇꯦꯟ ꯏꯟꯐꯣꯔꯃꯦꯁꯟ ꯗꯦꯠ ꯑꯦꯠ ꯑꯦ ꯒ꯭ꯂꯥꯟꯁ ꯀꯣ ꯐ꯭ꯔꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯗꯨꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄ꯭ꯔꯣꯁꯤꯖꯔ ꯁꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯦꯟꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨꯒ ꯗꯦꯠ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯗ ꯎꯕ ꯌꯥꯕ ꯒ꯭ꯂꯥꯟꯁ ꯑꯃꯗ ꯎꯕ ꯌꯥꯕ ꯑꯗꯨꯒꯤ ꯄꯣꯠ ꯑꯗꯩ ꯐ꯭ꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯀꯃꯥꯏꯅ ꯊꯥꯖꯤꯟꯒꯗꯒꯦ ꯈꯣꯠꯆꯟꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯁꯤꯅ ꯌꯥꯝ ꯁꯝꯅ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯑꯗꯣ ꯃꯊꯪ ꯆꯦꯞꯇꯔ 1 ꯀꯣ ꯃꯥꯏ ꯆꯦꯞꯇꯔ ꯃꯌꯥꯝ ꯈꯥꯏꯗꯣꯛꯑꯦ ꯆꯦꯞꯇꯔ 1ꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ ꯏꯟꯇ꯭ꯔꯗꯛꯁꯟꯁꯤꯗ ꯇꯧꯔꯤꯁꯦ NTA ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯗꯨꯒ UGC ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯗꯨꯒ UGC ꯅꯦꯠ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯈꯪꯗꯕ ꯃꯤ ꯑꯃꯗ ꯑꯩꯈꯣꯏꯅ ꯈꯪꯍꯟꯕꯒꯤ ꯑꯗꯨꯏ ꯌꯥꯝ ꯃꯆꯥ ꯃꯆꯥ ꯊꯣꯛꯅ ꯏꯕꯗꯨꯅꯤꯀꯣ ꯑꯗꯩ ꯃꯊꯪꯗ ꯆꯦꯞꯇꯔ 2ꯗ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯁ꯭ꯀꯤꯝ ꯁꯤꯒꯤ NTA ꯑꯩꯈꯣꯏꯅ UGC ꯅꯦꯠꯀꯤ ꯃꯥꯒꯤ ꯑꯦꯛꯖꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯅꯦꯆꯔ ꯑꯦꯟ ꯄꯦꯇꯔꯟꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯑꯣꯔꯤꯌꯦꯟꯇꯦꯁꯟ ꯇꯧꯕꯗ ꯁꯤꯒꯤꯗ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯅ ꯐꯣꯀꯁ ꯂꯥꯛꯀꯅꯤꯀꯣ ꯆꯦꯞꯇꯔ ꯅꯝꯕꯔ 2ꯒꯤꯁꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ UGC ꯅꯦꯠ ꯑꯩꯈꯣꯏꯅ ꯖꯨꯟ 2026 ꯑꯗꯨꯒ ꯃꯣꯗ ꯑꯣꯐ ꯑꯦꯛꯖꯥꯝ ꯄꯦꯇꯔꯟ ꯑꯣꯐ ꯑꯦꯛꯖꯥꯝ ꯑꯗꯨꯒ ꯁꯕꯖꯦꯛ ꯑꯦꯟ ꯁꯤꯂꯦꯕꯁ ꯑꯣꯐ ꯑꯦꯛꯖꯥꯝ ꯑꯗꯨꯒ ꯃꯦꯗꯤꯌꯝ ꯑꯣꯐ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯄꯦꯄꯔ ꯑꯗꯨꯒ ꯃꯥꯔꯀꯤꯡ ꯁ꯭ꯀꯤꯝ ꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯈꯤꯇꯪ ꯗꯤꯇꯦꯜꯗ ꯂꯥꯛꯀꯅꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯩ ꯃꯊꯪ ꯑꯍꯨꯝ ꯁꯨꯕꯗ ꯑꯩꯈꯣꯏꯅ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯑꯦꯟ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯩꯈꯣꯏꯅ ꯅꯦꯠ ꯊꯥꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩ ꯏꯂꯤꯖꯤꯕꯜ ꯑꯣꯏꯕ꯭ꯔꯥ ꯑꯗ ꯀꯩ ꯆꯪꯉꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤꯀꯣ ꯑꯗꯩ ꯃꯊꯪꯗ ꯔꯤꯖꯥꯔꯕꯦꯁꯟ ꯑꯩꯈꯣꯏꯅ SC ST ꯑꯗꯩ OBCꯒꯤ ꯀꯩ ꯔꯤꯖꯥꯔꯕꯦꯁꯟ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣꯀꯣ ꯑꯗꯩ ꯃꯉꯥ ꯁꯨꯕꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯦꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯔꯝ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄ꯭ꯔꯣꯁꯦꯁ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯐꯣꯔꯝ ꯊꯥꯖꯤꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯈꯤꯇꯪ ꯄꯥꯈꯠꯂꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯟꯅ ꯊꯥꯖꯟꯈꯤꯕ ꯑꯣꯏꯇꯥꯔꯗꯤ ꯐꯔꯦ ꯑꯩꯈꯣꯏꯅ ꯄꯥꯈꯠꯂꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯁꯣꯏꯅꯤꯅ ꯄꯥꯈꯠ ꯇꯥꯔꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯆꯦꯞꯇꯔ ꯅꯝꯕꯔ 5ꯁꯦ ꯁꯤꯗꯩ ꯐꯖꯅ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯐꯣꯔꯝ ꯊꯥꯖꯤꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡꯒꯗꯕꯅꯤꯀꯣ ꯑꯗꯩ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯑꯟꯁꯔ ꯀꯤ ꯀꯣ ꯑꯩꯈꯣꯏꯅ ꯀꯤ ꯆꯦꯂꯦꯟꯖ ꯑꯦꯟ ꯔꯤꯖꯜꯠ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯟꯁꯔ ꯀꯤ ꯊꯣꯛꯄ ꯑꯗꯨꯒ ꯔꯤꯖꯜꯠꯁꯤ ꯀꯃꯥꯏꯅ ꯆꯦꯂꯦꯟꯖ ꯇꯧꯒꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯩ ꯃꯊꯪꯗ ꯑꯟꯐꯤꯌꯔ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯤꯗ ꯑꯟꯐꯤꯌꯔ ꯃꯤꯟꯁ ꯁꯤꯖꯤꯟꯅꯔꯗꯤ ꯀꯩꯗꯧꯒꯗꯒꯦ ꯑꯗꯨꯒ ꯃꯤꯂꯦꯁꯤꯌꯁ ꯑꯇꯣꯞ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗꯨ ꯑꯦꯅꯦꯛꯖꯔ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯐꯣꯔꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯑꯩꯈꯣꯏꯅ ꯗꯤꯁꯦꯕꯤꯂꯤꯇꯤꯒꯤ ꯀꯣ ꯑꯗꯨꯒ ꯑꯗꯩ ꯃꯤ ꯑꯇꯣꯞꯄ ꯄꯨꯁꯜꯂ ꯊꯥꯕ ꯌꯥꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯥꯒꯤ ꯑꯦꯅꯦꯛꯖꯔ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯑꯦꯄꯦꯟꯗꯤꯛꯁ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯇꯦꯕꯜꯁꯦ ꯍꯥꯞꯄꯗ ꯑꯩꯈꯣꯏꯅ ꯃꯔꯛꯇ ꯍꯥꯞꯄꯗ ꯅꯨꯡꯉꯥꯏꯇꯕ ꯐꯨꯜꯗ ꯂꯤꯁ ꯑꯣꯏꯅ ꯂꯩꯕ ꯀꯥꯡꯕꯨꯗꯨꯅꯤꯀꯣ ꯑꯗꯣ ꯁꯤꯗ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯈꯔ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯩꯈꯣꯏꯅ ꯂꯤꯁ ꯑꯣꯐ UGC ꯅꯦꯠ ꯁꯤꯃ ꯏꯝꯄꯣꯔꯇꯦꯟ ꯑꯩꯈꯣꯏꯅ ꯅꯦꯠ ꯊꯥꯕꯗ ꯑꯩꯈꯣꯏꯅ ꯁꯕꯖꯦꯛꯁꯤꯡꯁꯦ ꯗꯔꯀꯥꯔ ꯂꯩ ꯑꯗꯩ ꯁꯦꯟꯇꯔ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯁꯤꯒꯨꯝꯕ ꯗꯔꯀꯥꯔ ꯂꯩꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯈꯩꯁꯦ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯈꯔ ꯗꯥꯎꯠ ꯂꯩꯔꯛꯄ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯗꯤꯇꯦꯜꯗ ꯈꯪꯅꯤꯡꯕ ꯃꯇꯝꯗ ꯁꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯏꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯏꯟꯇ꯭ꯔꯗꯛꯁꯟꯁꯤꯃ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯅ ꯀꯟꯇꯦꯟꯁꯤꯃ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯄꯁꯦ ꯉꯁꯥꯏꯒꯤ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯀꯩꯅꯣꯁꯦ ꯏꯝꯄꯣꯔꯇꯦꯟ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯁꯤꯃ ꯍꯥꯏꯐꯦꯠ ꯂꯥꯛꯀꯦꯀꯣ ꯁꯤꯁꯦ ꯃꯃꯥꯡꯒꯤ ꯑꯦꯛꯖꯥꯝꯒꯤꯗꯨꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯐꯣꯔꯝ ꯊꯥꯕꯁꯦ ꯑꯦꯄ꯭ꯔꯤꯜꯗ ꯊꯥꯔꯦꯀꯣ ꯑꯦꯄ꯭ꯔꯤꯜꯗꯩꯅ ꯃꯦꯐꯧ ꯊꯥ ꯑꯃ ꯊꯥꯒꯅꯤ ꯃꯥꯒꯤ ꯐꯣꯔꯝ ꯊꯥꯕꯁꯦ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯐꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ 1,000 ꯍꯦꯜꯂꯦꯀꯣ ꯑꯩꯈꯣꯏꯅ ꯖꯦꯅꯔꯦꯜꯒ ꯑꯟꯔꯤꯖꯥर्ꯚꯀ ꯀꯣ ꯑꯗꯨꯒ OBCꯒ ꯃꯥꯒꯤ EWSꯒꯅ 4,000 ꯑꯗꯨꯒ SC STꯒꯤꯅ ꯁꯤꯅ 315 ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯇ ꯂꯩꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯦꯝ ꯑꯦ ꯀꯥꯔꯗ ꯀꯩꯅꯣ ꯇꯧꯕꯒꯤ ꯈꯣꯠꯄꯒꯤ ꯁꯤꯗ ꯃꯌꯥꯝ ꯗꯦꯠ ꯃꯌꯥꯝ ꯄꯤꯔꯦꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯔꯤꯂꯤꯕꯦꯜ ꯑꯣꯏꯗ꯭ꯔꯦꯀꯣ ꯃꯊꯪꯒꯤ ꯑꯦꯛꯖꯥꯝꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯅꯦꯠꯁꯦ ꯀꯩꯅꯣ ꯈꯪꯗꯕ ꯃꯤꯗ ꯀꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯗꯤꯇꯦꯜꯗ ꯈꯪꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯕꯨꯂꯦꯇꯤꯟ ꯍꯥꯏꯕꯁꯦ ꯄꯥꯕꯤꯒꯗꯕꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯑꯩ ꯀꯩꯅꯣꯁꯦ ꯂꯣꯏꯈ꯭ꯔꯀꯥꯟꯗꯁꯨ ꯑꯗꯨꯝ ꯁꯤꯒꯤ ꯀꯣꯠꯁꯦ ꯑꯗꯨꯝ ꯒ꯭ꯔꯨꯞꯇ ꯊꯥꯔꯛꯀꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯀꯥꯡꯕꯨꯁꯦ ꯑꯩꯅ ꯅꯣꯏꯗ ꯒ꯭ꯔꯨꯞꯇꯁꯨ ꯑꯗꯨꯝ ꯍꯥꯏꯕꯗꯣꯀꯣ ꯑꯩꯈꯣꯏꯅ ꯕꯨꯛꯂꯦꯠ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯕꯨꯛꯂꯦꯠ ꯑꯩꯅ ꯄ꯭ꯂꯥꯅꯔ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯍꯦꯟꯕꯨꯛ ꯑꯃ ꯑꯣꯏꯅ ꯅꯣꯏꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯁꯤꯗꯒꯤ ꯗꯔꯀꯥꯔ ꯂꯩꯕꯈꯩꯗꯣ ꯃꯦꯟꯂꯤ ꯑꯦꯛꯖꯥꯝ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕꯈꯩꯗꯣ ꯑꯩꯈꯣꯏꯅ
ꯂꯧꯊꯣꯛꯑꯒ ꯅꯣꯏꯗ ꯄ꯭ꯔꯤꯟ ꯇꯧꯔ ꯄꯤꯔꯛꯑꯅꯤꯀꯣ ꯑꯗꯨꯏ ꯄꯣꯠꯇꯨꯃ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯄ꯭ꯔꯤꯟ ꯇꯧꯒꯗꯕ ꯄꯣꯠꯁꯦ ꯁꯤꯅ ꯀꯣꯚꯔ ꯄꯦꯖ ꯂꯩꯔꯦ ꯁꯤꯁꯦ ꯁꯤꯒꯤ ꯅꯣꯏꯅ ꯄꯤꯔꯛꯀꯗꯕ ꯍꯦꯟꯕꯨꯛꯇꯣ ꯑꯗꯨꯒꯤ ꯀꯣꯚꯔ ꯄꯦꯖꯇꯣ ꯁꯨꯃꯥꯏꯅ ꯁꯦꯝꯃꯦꯀꯣ ꯁꯤꯁꯦ ꯅꯝꯕ ꯍꯧꯔꯦ ꯑꯗꯨꯒ ꯃꯟꯗꯦꯗ ꯀꯣ ꯑꯗꯨꯃꯥꯏꯅ ꯃꯟꯗꯦꯗꯒꯤ ꯑꯗꯨꯃꯥꯏꯅ ꯌꯦꯜꯂꯅꯤ ꯑꯗꯣ ꯁꯤ ꯌꯦꯟꯕꯩ ꯃꯑꯣꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯩ ꯑꯦꯝ ꯌꯨꯗ ꯖꯣꯒ꯭ꯔꯥꯐꯤꯗ ꯀꯩꯅꯣ ꯄꯤ ꯑꯩꯆ ꯗꯤ ꯇꯧꯕꯅꯤ ꯑꯗꯨꯅ ꯑꯦꯝ ꯌꯨꯒꯤ ꯃꯅꯥꯛꯇ ꯅꯛꯄ ꯑꯣꯏꯇꯥꯔꯗꯤ ꯑꯦꯝ ꯌꯨꯗ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯂꯧꯔꯣ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯞꯄ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯃ ꯈꯟꯅꯔꯒꯀꯣ ꯑꯗꯨꯝ ꯑꯦꯅꯤ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯐꯪꯍꯟꯅꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯏ ꯄꯣꯠꯇꯣꯀꯣ ꯁꯤꯁꯦ ꯐ꯭ꯔꯤꯅꯤꯀꯣ ꯀꯣꯆꯤꯡ ꯀꯩꯅꯣ ꯇꯧꯕ ꯀꯥꯡꯕꯨꯗꯣ ꯐ꯭ꯔꯤꯅꯤꯀꯣ ꯑꯦꯛꯁꯇ꯭ꯔꯥ ꯆꯥꯔꯖ ꯂꯧꯒꯗꯕ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯅ ꯃꯣꯛ ꯇꯦꯁꯀꯤ ꯅꯠꯇ꯭ꯔꯒ ꯇꯦꯁꯀꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤꯀꯣ ꯑꯗꯨꯏ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯁꯤꯒꯤ ꯀꯣꯔꯁꯇ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯕꯅꯤꯀꯣ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯂꯥꯛꯀꯗꯕ ꯅꯠꯇꯦꯀꯣ ꯁꯤꯒꯤ ꯕꯨꯛꯂꯦꯠꯁꯤꯁꯨ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯀꯩꯅꯣ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯀꯣꯆꯤꯡꯒꯤꯁꯤꯗ ꯑꯗꯨꯝ ꯌꯥꯎꯖꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯏ ꯄꯣꯠꯇꯨꯃ ꯍꯌꯦꯡ ꯀꯣꯟꯅ ꯐꯪꯕ ꯃꯌꯥꯝ ꯌꯥꯎꯋꯦꯀꯣ ꯑꯗꯨꯏ ꯄꯣꯠꯇꯨꯅꯤ ꯁꯤꯒꯤꯁꯦ ꯕꯨꯛꯂꯦꯠꯀꯤ ꯀꯣꯚꯔꯗꯨꯅꯤꯀꯣ ꯁꯤ ꯀꯣꯚꯔꯁꯦ ꯅꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯟꯗꯦꯗꯒꯤ ꯍꯥꯏꯇꯥꯔꯦ 24ꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯦꯜꯂꯛꯑꯅꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗ ꯃꯃꯥꯡꯗ ꯀꯣꯆꯤꯡ ꯇꯧꯈꯤꯕꯗꯗꯤ ꯁꯤꯒꯤ ꯕꯨꯛꯂꯦꯠꯁꯦ ꯑꯩꯈꯣꯏꯅ ꯀꯣꯆꯤꯡꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗꯒꯤꯀꯣ ꯍꯦꯛ ꯔꯦꯖꯤꯁꯇꯔ ꯇꯧꯕꯒ ꯑꯗꯨꯝ ꯄꯤꯔꯝꯃꯦ ꯑꯗꯣ ꯍꯟꯗꯛꯀꯤꯗꯤ ꯈꯤꯇꯪ ꯊꯦꯡꯊꯔꯤꯁꯤ ꯃꯔꯝꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯃꯥꯡꯒꯤꯁꯨ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯃꯃꯥꯡꯒꯤ 2025ꯇ 25ꯀꯤ ꯑꯥꯒꯁꯀꯤ ꯗꯦꯠ 21ꯁꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯣꯔꯤꯌꯦꯟꯇꯦꯁꯟ ꯇꯧꯏ ꯑꯣꯔꯤꯌꯦꯟꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯁꯤꯒꯤ ꯕꯨꯛꯂꯦꯠꯁꯦ ꯌꯦꯟꯕ ꯂꯣꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯗꯨ ꯃꯇꯝꯗꯗꯤ ꯅꯦꯠ ꯐꯥꯎ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯀꯣ ꯑꯗꯨꯅ ꯍꯟꯗꯛꯀꯤꯗꯤ ꯅꯦꯠ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯈꯛꯇꯪ ꯐꯪꯗꯉꯥꯏꯔꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯕꯨ ꯐꯪꯗ꯭ꯔꯤ ꯔꯤꯖꯜ ꯐꯪꯗ꯭ꯔꯤ ꯑꯗꯩ ꯃꯥꯒꯤ ꯐꯥꯏꯅꯦꯜ ꯑꯟꯁꯔꯒꯤ ꯐꯪꯗ꯭ꯔꯤꯔꯥ ꯑꯗꯨꯒꯤ ꯇꯧꯕ ꯈꯤꯇꯪ ꯊꯦꯡꯊꯕꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯍꯥꯏꯐꯦꯠ ꯂꯩꯔꯦꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯌꯦꯜꯂꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯀꯩ ꯌꯥꯎꯋꯦ ꯍꯥꯏꯕꯗ ꯁꯤꯒꯤ ꯄꯣꯠꯁꯤꯅꯤ ꯁꯤꯗ ꯄꯦꯖ ꯅꯝꯕꯔ 112 ꯁꯨꯃꯥꯏꯅ ꯄꯥꯜꯂꯦꯀꯣ ꯑꯗꯣ ꯁꯤꯗ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯈꯩꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯔꯝꯃꯒꯦꯀꯣ ꯁꯤꯈꯩꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯂꯣꯏ ꯌꯥꯎꯔꯛꯑꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯍꯦꯟꯕꯨꯛꯇꯨꯗꯀꯣ ꯂꯣꯏ ꯌꯥꯎꯔꯛꯑꯅꯤ ꯁꯤ ꯂꯩꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩ ꯈꯪꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯨꯒ ꯈꯪꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯑꯩꯒꯤ ꯍꯥꯏꯐꯦꯠ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯝꯒꯦꯀꯣ ꯁꯤ ꯂꯩꯔꯦ ꯑꯩꯒꯤ ꯃꯤꯡ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯗꯤ ꯑꯣꯟꯂꯥꯏꯟ ꯄ꯭ꯂꯦꯠꯐꯣꯝꯗꯗꯤ ꯁꯨꯃꯥꯏꯅ ꯃꯥꯏꯀꯦꯜ ꯈꯝꯅꯥꯝ ꯍꯥꯏ ꯑꯗꯨꯒ ꯑꯁꯦꯡꯕꯗꯗꯤ ꯈꯝꯅꯥꯝ ꯃꯥꯏꯀꯦꯜ ꯃꯩꯇꯩꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯣ ꯑꯩꯁꯦ ꯑꯦꯝ ꯌꯨꯒꯤ ꯑꯩꯈꯣꯏꯅ ꯖꯣꯒ꯭ꯔꯥꯐꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯄꯤ ꯑꯩꯆ ꯗꯤ ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔ ꯑꯃꯅꯤ ꯑꯩꯁꯦ ꯍꯥꯟꯅ ꯖꯦ ꯑꯥꯔ ꯑꯦꯐ ꯑꯣꯏꯔꯝꯃꯦ ꯑꯗꯨꯕꯨ ꯑꯦꯁ ꯑꯥꯔ ꯑꯦꯐ ꯀꯥꯔꯦꯀꯣ ꯁꯤ ꯄꯣꯠꯁꯦ ꯑꯩꯅ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯑꯗꯨꯒ ꯑꯩ ꯑꯦꯝ ꯌꯨꯗꯒꯤ ꯀꯣ ꯖꯣꯒ꯭ꯔꯥꯐꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯀꯣ 2022ꯗ ꯑꯗꯨꯃꯥꯏꯅ ꯄꯥꯁ ꯑꯥꯎꯠ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕ ꯈꯤꯇꯪ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯒ ꯃꯇꯝ ꯈꯔ ꯁ꯭ꯇꯗꯤ ꯒꯦꯞ ꯂꯩꯈ꯭ꯔꯦ ꯁ꯭ꯇꯗꯤ ꯒꯦꯞꯁꯤꯗ ꯑꯩ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯈꯤꯇꯪ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯁ꯭ꯇꯗꯤ ꯒꯦꯞ ꯈꯤꯇꯪ ꯂꯩꯈ꯭ꯔꯦ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯅꯦꯠꯁꯦ ꯊꯥꯔꯦꯀꯣ ꯅꯦꯠꯁꯦ ꯑꯅꯤꯔꯛ ꯊꯥꯔꯦ ꯑꯅꯤꯔꯛ ꯊꯥꯕꯁꯤꯗ ꯁꯤꯗ ꯖꯨꯟ 2020 ꯀꯣ ꯁꯤꯗ ꯑꯃ ꯊꯥꯔꯦ ꯑꯗꯨꯒ ꯖꯨꯟ ꯁꯤ 2021 ꯑꯗꯣ ꯗꯤꯁꯦꯝꯕꯔ ꯁꯤ ꯑꯅꯤꯁꯦ ꯄꯨꯟꯁꯤꯜꯂꯒ ꯇꯧꯈꯤ ꯑꯦꯛꯖꯥꯝꯁꯦ ꯑꯩꯈꯣꯏꯅ ꯀꯣꯔꯣꯅꯥ ꯂꯩꯕꯒꯤ ꯁꯤ ꯑꯦꯛꯖꯥꯝ ꯑꯅꯤꯁꯤꯗ ꯊꯥꯕ ꯃꯇꯝꯗ ꯑꯅꯤꯔꯛ ꯑꯗꯨꯝ ꯖꯦ ꯑꯥꯔ ꯑꯦꯐ ꯑꯗꯨꯝ ꯐꯥꯎꯔꯦꯀꯣ ꯑꯗꯨꯝ ꯅꯦꯠ ꯐꯥꯎꯗꯕꯤꯗ ꯑꯗꯨꯝ ꯖꯦ ꯑꯥꯔ ꯑꯦꯐ ꯑꯅꯤ ꯁꯨꯃꯥꯏꯅ ꯐꯥꯎꯔꯦ ꯁꯤ ꯄꯣꯠꯁꯤꯃ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯁꯤꯗ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯀꯟꯇꯦꯛ ꯂꯩꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟꯁꯨ ꯗꯤꯇꯦꯜꯗ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯛꯈꯤꯒꯦꯀꯣ ꯑꯗꯨ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯍꯦꯟꯕꯨꯛꯁꯤꯗꯀꯣ ꯑꯩꯈꯣꯏꯅ ꯃꯟꯗꯦꯗꯩ ꯄꯤꯒꯅꯤ ꯍꯥꯏꯕ ꯍꯦꯟꯕꯨꯛꯁꯤꯗ ꯌꯥꯎꯔꯤꯁꯤ ꯀꯩ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯍꯦꯟꯕꯨꯛ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯀꯣ ꯑꯩꯈꯣꯏꯅ ꯗꯤꯇꯦꯜ ꯈꯔ ꯂꯩꯔꯦ ꯑꯗꯣ ꯀꯟꯇꯦꯟ ꯑꯗꯨꯒ ꯐ꯭ꯔꯣꯝ ꯗ ꯏꯗꯤꯇꯔ ꯄꯦꯟꯁ ꯑꯃ ꯂꯩꯔꯦꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯌꯥꯎꯔꯦꯀꯣ ꯁꯤꯗ ꯃꯅꯤꯡꯗ ꯌꯥꯎꯔꯛꯄ ꯄꯣꯠꯁꯤꯅꯤ ꯁꯤꯁꯦ ꯁꯤꯁꯦ ꯑꯩꯅ ꯁꯨꯝ ꯅꯣꯏꯗ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝꯗꯣ ꯈꯤꯇꯪ ꯏꯊꯣꯛꯄꯗꯨꯅꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯣ ꯀꯟꯇꯦꯟꯁꯤꯗꯤ ꯁꯤ ꯂꯩꯔꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯨ ꯖꯤ ꯁꯤ ꯅꯦꯠ ꯗꯤꯁꯦꯝꯕꯔ 2026ꯀꯤ ꯃꯔꯝꯗ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯏꯔꯝꯃꯅꯤ ꯑꯗꯩ ꯑꯦꯛꯖꯥꯝꯁꯤꯒꯤ ꯅꯦꯆꯔꯦꯜ ꯄꯦꯇꯔꯟ ꯀꯣ ꯉꯁꯥꯏꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯕꯨꯂꯦꯇꯤꯟꯗꯩ ꯂꯧꯕ ꯍꯥꯏꯐꯦꯠ ꯏꯔꯝꯃꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯂꯦꯕꯁ ꯄꯦꯄꯔ 1ꯒꯤ ꯁꯦꯂꯦꯕꯁ ꯑꯗꯨꯒ ꯁꯛꯁꯦꯁ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯃꯀꯣ ꯑꯗꯨꯒ ꯁꯤꯗ ꯄ꯭ꯔꯤꯚꯤꯌꯁ ꯌꯔ ꯀꯣꯏꯁꯟ ꯑꯩꯈꯣꯏꯅ 5 ꯁꯤꯗ ꯍꯥꯞꯄꯦꯀꯣ ꯍꯟꯗꯛ ꯆꯍꯤꯒꯤ ꯇꯧꯈꯤꯕ ꯑꯩꯈꯣꯏꯅ ꯑꯩ ꯅꯣꯏꯁꯨ ꯍꯥꯏꯐꯦꯠ ꯈꯪꯉꯝꯃꯅꯤꯀꯣ ꯑꯩꯈꯣꯏꯅ ꯖꯨꯟ 2026ꯀꯤ ꯑꯦꯛꯖꯥꯝꯁꯦ ꯑꯩꯈꯣꯏꯅ ꯗꯦꯠ 22ꯗꯩ ꯇꯧꯏꯀꯣ 22ꯗꯒꯤꯅ 22 23 24 25 ꯀꯣ ꯑꯗꯨꯒ 29 30 ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯅꯨꯃꯤꯠ 5ꯅꯤ ꯇꯧꯋꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯖꯨꯟꯒꯤ ꯄꯩꯈꯥꯁꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯞ 1 ꯁꯤꯞ 2ꯅ ꯁꯨꯃꯥꯏꯅ ꯑꯅꯤ ꯈꯥꯏꯗꯣꯛꯑ ꯇꯧꯋꯦ ꯑꯗꯨꯅ ꯄꯨꯂꯞꯅ ꯁꯤꯞ 23 ꯂꯩꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯖꯨꯟ 2026ꯀꯤ ꯑꯦꯛꯖꯥꯝꯁꯦ ꯁꯤꯞ 23 ꯂꯩ 23ꯁꯤꯒꯤ ꯃꯥꯒꯤ ꯀꯣꯏꯁꯟꯗꯨꯅꯤ ꯑꯗꯣ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯅ ꯔꯦꯟꯗꯝꯂꯤ ꯂꯧꯕ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯤꯒꯤ 22ꯗꯒꯤ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯁꯤꯞ ꯑꯃ ꯂꯧꯔꯦ ꯑꯗꯨꯒ 23ꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯗꯣ ꯀꯩꯅꯣꯗꯒꯤꯗꯤ ꯗꯦꯠ 30ꯗꯒꯤꯗꯤ ꯀꯩꯝ ꯂꯧꯗ꯭ꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀ꯭ꯔꯣꯁ ꯆꯠꯂꯒ ꯀꯣ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯁꯤꯞꯁꯨ ꯁꯦꯀꯦꯟ ꯁꯤꯞꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯀꯥꯜꯂꯒ ꯁꯨꯃꯥꯏꯅ ꯂꯧꯔꯦ ꯁꯤ ꯀꯣꯏꯁꯟ 5ꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯥꯎꯔꯦ ꯀꯣ ꯁꯤ ꯀꯣꯏꯁꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ 50 ꯌꯥꯎꯔꯦ ꯁꯤꯒꯤ ꯁꯤꯞ ꯑꯃꯗ ꯀꯣꯏꯁꯟ 50 ꯌꯥꯎꯔꯦ ꯁꯤꯒꯤ 50ꯁꯤꯒꯤ 5 ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ 50 ꯏꯟꯇꯨ 5 ꯀꯣ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯅ 250 ꯀꯣꯏꯁꯟ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯍꯦꯟꯕꯨꯛꯁꯤꯗ ꯌꯥꯎꯔꯛꯑꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤꯃ ꯂꯩꯔꯦꯀꯣ
ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯑꯟꯁꯔ ꯀꯤ ꯐꯥꯏꯅꯦꯜ ꯑꯟꯁꯔ ꯀꯤꯁꯦ ꯁꯤꯃꯥ ꯂꯩꯇ꯭ꯔꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯣꯏꯅ NTA ꯅ ꯔꯤꯖꯜ ꯔꯤꯂꯤꯁ ꯇꯧꯗ꯭ꯔꯤ ꯔꯤꯖꯜ ꯔꯤꯂꯤꯁ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯐꯥꯏꯅꯦꯜ ꯑꯟꯁꯔ ꯀꯤꯁꯦ ꯌꯥꯎꯒꯅꯤ ꯑꯗꯣ ꯁꯤ ꯄꯣꯠꯁꯤꯃ ꯑꯩꯅ ꯍꯌꯦꯡ PDF ꯇ ꯀꯣꯟꯅ ꯈꯣꯠꯂꯀꯥꯟꯗ ꯊꯥꯔꯛꯑꯒꯦꯀꯣ ꯃꯇꯝ ꯉꯥꯏ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯌꯨꯅꯤꯠ ꯇꯦꯁ ꯑꯃꯁꯨꯡ ꯁꯤꯒꯤ ꯃꯣꯛ ꯇꯦꯁꯀꯤ ꯑꯩꯈꯣꯏꯅ ꯔꯦꯀꯣꯔꯗ ꯑꯣꯏꯅꯕ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯗꯦꯠꯁꯤꯗ ꯄꯤꯔꯦꯀꯣ ꯗꯦꯠ ꯄꯤꯔꯦ ꯑꯗꯨꯒ ꯔꯦꯀꯣꯔꯗ ꯑꯣꯏꯅꯕ ꯑꯗꯨꯃꯥꯏꯅ ꯅꯪꯒꯤ ꯁ꯭ꯀꯣꯔ ꯀꯌꯥ ꯐꯪꯉꯤ ꯀꯥꯏꯅ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯔꯤꯄꯣꯔꯠꯀꯤ ꯇꯥꯏꯞꯇ ꯑꯃ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ OMR ꯁꯤꯠꯁꯨ ꯑꯗꯨꯒ ꯔꯕ ꯁꯤꯠꯁꯨ ꯑꯩꯈꯣꯏꯅ ꯃꯣꯛ ꯇꯦꯁ ꯊꯥꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯛ ꯇꯦꯁ ꯊꯥꯕꯒꯤ ꯑꯩꯈꯣꯏꯅ OMR ꯁꯤꯠ ꯑꯗꯨꯒ ꯔꯕ ꯁꯤꯠ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯅꯦꯠꯀꯤ ꯄꯩꯈꯥ ꯊꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯪꯀꯒꯨꯝꯕ ꯈꯔ ꯍꯣꯠꯅꯕ ꯃꯦꯠꯁꯀꯨꯝꯕ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯍꯣꯠꯅꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯁꯤꯒꯤ ꯍꯦꯟꯕꯨꯛꯁꯤꯗꯀꯣ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯎꯔꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤꯗ ꯌꯥꯎꯔꯤꯁꯦꯀꯣ ꯑꯗꯣ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯐꯦꯠ ꯑꯩ ꯎꯠꯂꯛꯑꯒꯦꯀꯣ ꯁꯤ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯁꯤꯗ ꯏꯍꯥꯟ ꯑꯃꯒꯤ ꯀꯩꯅꯣꯁꯤꯅ ꯁꯤꯗ ꯑꯕꯥꯎꯠ ꯗ ꯅꯦꯠ ꯑꯦꯛꯖꯥꯝꯁꯤꯗ ꯂꯩꯔꯦ ꯑꯗꯩ ꯃꯊꯪꯗ ꯑꯕꯥꯎꯠ ꯗ ꯅꯦꯆꯔ ꯑꯦꯟ ꯄꯦꯇꯔꯟ ꯑꯣꯐ ꯑꯦꯛꯖꯥꯝ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯃꯊꯪꯗ ꯁꯤꯂꯦꯕꯁ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯛꯁꯦꯁ ꯁ꯭ꯇꯗꯤ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯀꯣꯏꯁꯟꯁꯦ ꯁꯤꯗꯒꯤ ꯍꯧꯔꯦ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯁꯤꯗꯒꯤ ꯀꯣꯏꯁꯟ ꯍꯧꯔꯦ ꯀꯣꯏꯁꯟꯁꯦ ꯁꯤꯗ 1ꯗꯒꯤ ꯍꯧꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣꯏꯁꯟꯁꯦ ꯑꯥꯕꯨꯛ ꯌꯥꯎꯔꯦ ꯑꯗꯨ ꯃꯅꯤꯡꯗ ꯑꯩꯈꯣꯏꯅ OMR ꯁꯤꯠꯀꯨꯝꯕ ꯑꯗꯩ ꯑꯟꯁꯔ ꯀꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯅꯠꯇꯅ ꯑꯗꯨ ꯈꯛꯇꯪ ꯉꯥꯏꯔꯦꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯅ ꯅꯦꯠ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯐꯦꯠ ꯂꯥꯛꯑꯁꯤꯀꯣ ꯉꯁꯥꯏꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯕꯨꯂꯦꯇꯤꯟꯗ ꯌꯥꯎꯕ ꯄꯣꯠꯇꯨꯅ ꯑꯩꯅ ꯁꯤꯗ ꯍꯥꯏꯐꯦꯠ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯅꯤꯀꯣ ꯑꯩꯈꯣꯏꯗ ꯀꯥꯟꯅꯒꯗꯕ ꯄꯣꯠꯇꯣ ꯑꯗꯨꯗ ꯀꯣ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯅ ꯅꯦꯁꯅꯦꯜ ꯇꯦꯁꯇꯤꯡ ꯑꯦꯖꯦꯟꯁꯤ NTA ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯄꯣꯠꯁꯤꯀꯣ ꯑꯩ ꯑꯗꯨꯝ ꯌꯥꯝ ꯁꯝꯖꯜꯂ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯅ NTA ꯍꯥꯏꯁꯦ ꯀꯩꯝ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯣꯁꯥꯏꯇꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯦꯛ 1960ꯒꯤ ꯃꯥꯒꯤ ꯔꯤꯒꯨꯂꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯁꯦꯝꯕ ꯀꯣ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯖꯨꯀꯦꯁꯟꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯁꯥ ꯃꯊꯟꯇ ꯂꯩꯖꯕ ꯉꯝꯕ ꯏꯟꯗꯤꯄꯦꯟꯗꯦꯟ ꯀꯣ ꯑꯣꯇꯣꯅꯣꯃꯁ ꯑꯦꯟ ꯁꯦꯜꯐ ꯁꯁꯇꯦꯟ ꯑꯣꯏꯕ ꯀꯣ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯄꯩꯁా ꯊꯥꯖꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯒꯣꯔꯃꯦꯟꯗ ꯄꯩꯁꯥ ꯂꯧꯗꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯤꯃꯤꯌꯔ ꯍꯥꯏꯗꯤ ꯑꯐꯕ ꯇꯦꯁꯇꯤꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ ꯁꯤꯃ ꯈꯪꯖꯤꯟꯕꯤꯔꯣꯀꯣ ꯑꯩꯈꯣꯏꯅ NTAꯒꯤ ꯃꯥꯒꯤ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗꯀꯣ ꯑꯗꯣ ꯃꯥꯅ ꯇꯧꯔꯤ ꯃꯊꯧꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯟꯗꯔꯠ ꯇꯦꯁ ꯂꯧꯕ ꯑꯩꯈꯣꯏꯅ ꯇꯦꯁꯁꯦ ꯐꯖꯅ ꯂꯧꯕꯀꯣ ꯁꯤ ꯇꯦꯁꯇ ꯃꯥꯒꯤ ꯑꯦꯛꯖꯦꯛꯇꯤቭ ꯃꯌꯥꯝ ꯂꯩꯔꯦ ꯇꯦꯁ ꯇꯧꯕ ꯁꯤꯒꯤ ꯇꯦꯁꯁꯤꯅ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯌꯔ ꯏꯖꯨꯀꯦꯁꯟꯗ ꯑꯩꯈꯣꯏꯅ ꯆꯪꯒꯗꯕ ꯃꯤꯈꯩꯁꯦ ꯁꯤꯒꯤ ꯇꯦꯁꯁꯦ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ NTA ꯁꯤꯅ ꯇꯧꯕ ꯁꯤꯒꯤ ꯃꯥꯒꯤ ꯑꯦꯟꯊ꯭ꯔꯁ ꯇꯧꯕ ꯁꯤ ꯄꯣꯠꯁꯤꯅꯤꯀꯣ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ UGCꯁꯦ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯆꯥꯎꯔꯥꯛꯄ UGCꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯒ꯭ꯔꯥꯟ ꯀꯃꯤꯁꯟ ꯂꯩꯔꯦ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯒꯤ ꯁꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯒ꯭ꯔꯥꯟ ꯀꯃꯤꯁꯟ ꯑꯦꯛ ꯀꯣ 1956ꯀꯤ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯇꯨꯇꯔꯤ ꯕꯣꯗꯤ ꯑꯃꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯦꯛ ꯑꯣꯏꯅ ꯑꯣꯜꯂꯒ ꯑꯩꯈꯣꯏꯅ ꯄꯥꯁ ꯇꯧꯕꯗꯒꯤ ꯁꯦꯝꯃꯛꯄ ꯕꯣꯗꯤꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯇꯨꯇꯔꯤ ꯕꯣꯗꯤ ꯀꯧꯏ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯖꯨꯀꯦꯁꯟꯒꯤ ꯃꯈꯥ ꯂꯩꯕꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯊꯧꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯝꯕꯔ 1ꯗ ꯐꯟꯗꯤꯡ ꯍꯥꯌꯔ ꯏꯖꯨꯀꯦꯁꯟ ꯃꯌꯥꯝꯁꯤꯒꯤ ꯐꯟꯗꯤꯡꯁꯦ ꯃꯥꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯄ꯭ꯂꯁ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯗꯤꯇꯔꯃꯤꯅꯦꯁꯟ ꯑꯦꯟड ꯃꯦꯟꯇꯦꯅꯦꯟꯁ ꯑꯣꯐ ꯁ꯭ꯇꯦꯟꯗꯔꯠ ꯑꯩꯈꯣꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯣ ꯏꯟꯗꯤꯌꯥꯒꯤ ꯍꯥꯌꯔ ꯏꯖꯨꯀꯦꯁꯟꯒꯤ ꯃꯥꯒꯤ ꯁ꯭ꯇꯦꯟꯗꯔꯠꯁꯦ ꯁꯤ ꯀꯣꯑꯣꯔꯗꯤꯅꯦꯠ ꯗꯤꯇꯔꯃꯤꯅꯦꯠ ꯑꯦꯟड ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯕꯗ ꯁꯤ ꯃꯥꯒꯤ ꯃꯊꯧ ꯁꯤ ꯑꯅꯤꯁꯤꯅ ꯃꯥꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯗ꯭ꯌꯨꯇꯤꯅꯤꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯕꯥꯅꯤꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯦꯛꯖꯥꯝꯒꯤ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯅ UGC ꯅꯦꯠ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯦꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯁꯤꯗ ꯑꯩꯈꯣꯏꯅ UGC ꯅꯦꯠ ꯍꯥꯏꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯒ꯭ꯔꯥꯟ ꯀꯃꯤꯁꯟ ꯀꯣ ꯁꯤꯗ ꯀꯩꯅꯣ ꯂꯩꯔꯦ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯇꯦꯁ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯁꯝꯖꯜꯂꯒ UGC ꯅꯦꯠ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯤꯒꯤ ꯃꯃꯤꯡꯁꯦ ꯁꯨꯃꯥꯏꯅ ꯊꯣꯜꯂꯦ ꯑꯗꯨꯅ UGC ꯌꯥꯎꯗꯕ ꯌꯥꯗꯦꯀꯣ ꯁꯤꯃ ꯈꯪꯖꯤꯟꯕꯤꯔꯣꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯁꯤꯗꯩꯗꯤ ꯈꯤꯇꯪ ꯗꯤꯇꯦꯜꯗ ꯆꯪꯉꯁꯤꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯦ ꯑꯗꯣ ꯗꯤꯇꯦꯜ ꯆꯪꯉꯁꯤ ꯑꯩꯈꯣꯏꯅ UGC ꯅꯦꯠꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤ ꯇꯦꯁ ꯑꯃꯅꯤ ꯁꯤ ꯀꯩꯗꯧꯅꯕ ꯇꯦꯁꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯥꯁꯤ ꯏꯂꯤꯖꯤꯕꯤꯂꯤꯇꯤꯁꯦ ꯑꯩꯈꯣꯏꯅ ꯑꯣꯏꯗꯦ ꯍꯥꯏꯕ ꯇꯥꯛꯅꯕ ꯇꯦꯁ ꯑꯃꯅꯦꯕꯀꯣ ꯁꯤꯒꯤ ꯇꯦꯁꯁꯦ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯦꯛꯖꯥꯝꯁꯦ ꯄꯥꯁ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯥꯁꯤ ꯏꯂꯤꯖꯤꯕꯜ ꯑꯣꯏ ꯍꯥꯏꯗꯨꯅꯤ ꯑꯣꯏꯕꯁꯦ ꯀꯔꯝꯕꯗꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯦꯋꯥꯔꯗ ꯑꯣꯐ ꯖꯨꯅꯤꯌꯔ ꯔꯤꯁꯔꯁ ꯐꯦꯂꯣꯁꯤꯞ ꯑꯩꯈꯣꯏꯅ JRF ꯐꯥꯎꯕ ꯑꯗꯨꯒ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯁꯤ ꯑꯅꯤꯁꯤꯃ ꯄꯨꯜꯂꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔꯗ ꯑꯦꯄꯣꯏꯟꯃꯦꯟ ꯇꯧꯕꯒꯤ ꯀꯣ ꯁꯤꯃ ꯑꯅꯤꯁꯨꯕ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯅ ꯑꯦꯗꯃꯤꯁꯟ ꯇꯨ PhD ꯑꯣꯟꯂꯤ ꯑꯩꯈꯣꯏꯅ ꯑꯦꯗꯃꯤꯁꯟ PhD ꯑꯣꯟꯂꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕ ꯑꯗꯨꯒꯤ ꯄꯣꯠ ꯑꯍꯨꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ UGC ꯅꯦꯠ ꯍꯥꯏꯕ ꯑꯦꯛꯖꯥꯝꯁꯦ ꯁꯤ ꯇꯧꯏꯁꯤ ꯃꯔꯝꯗꯤ ꯁꯤꯒꯤ ꯑꯍꯨꯝꯁꯤꯅꯦꯕ ꯁꯤꯃ ꯈꯪꯖꯟꯕꯤꯔꯣꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯁꯨꯡ ꯀꯣꯂꯦꯖꯇ PhD ꯇꯧꯕ ꯑꯃꯁꯨꯡ ꯑꯣꯖꯥ ꯈꯟꯕꯒꯤ ꯇꯧꯅꯕ ꯇꯦꯁ ꯑꯃꯅꯦꯕ ꯁꯤꯒꯤ UGC ꯅꯦꯠ ꯍꯥꯏꯕ ꯑꯦꯛꯖꯥꯝꯁꯦ ꯁꯤꯃ ꯌꯥꯔꯦꯀꯣ ꯍꯥꯏꯕ ꯆꯥꯎꯔꯥꯛꯄ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯦꯇꯦꯒꯣꯔꯤ ꯑꯍꯨꯝ ꯊꯣꯛꯅ ꯊꯥꯕ ꯌꯥꯏꯀꯣ ꯅꯪꯅ ꯈꯟꯅꯤꯡꯕ ꯃꯇꯝ ꯈꯟꯕ ꯌꯥꯏ ꯑꯗꯨꯒ ꯔꯤꯖꯜ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯀꯦꯇꯦꯒꯣꯔꯤ ꯑꯍꯨꯝ ꯊꯣꯛꯅ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯗꯕ ꯀꯥꯡꯕꯨ ꯑꯃ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯦꯇꯦꯒꯣꯔꯤ ꯃꯔꯤ ꯊꯣꯛꯅ ꯊꯣꯛꯂꯛꯄ ꯌꯥꯏꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯅꯧ ꯑꯅꯧꯕ ꯑꯞꯗꯦꯠꯁꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯌꯥꯕ ꯉꯥꯛꯇꯅꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯄꯣꯁꯇꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔꯒꯤ ꯃꯥꯒꯤ ꯏꯂꯤꯖꯤꯕꯤꯂꯤ ꯑꯣꯏꯕ ꯑꯗꯨꯒ PhD ꯏꯂꯤꯖꯤꯕꯜ ꯑꯣꯏꯕ ꯀꯥꯡꯕꯨꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯁꯨꯡ ꯀꯣꯂꯦꯖꯇ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯈꯟꯕ ꯌꯥꯒꯅꯤ ꯁꯤꯃ ꯈꯪꯖꯤꯟꯕꯤꯔꯣꯀꯣ ꯑꯗꯨꯒ PhD ꯑꯣꯡꯂꯤꯗ ꯀꯩꯅꯣ ꯇꯧꯕ ꯀꯥꯡꯕꯨꯁꯤꯗ ꯑꯩꯈꯣꯏꯅ PhD ꯑꯣꯡꯂꯤ ꯑꯦꯗꯃꯤꯁꯟꯒꯤ ꯑꯇꯩ ꯑꯩꯈꯣꯏꯅ JRF ꯑꯃꯁꯨꯡ ꯁꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔꯒꯤ ꯈꯟꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯈꯤꯇꯪ ꯌꯦꯡꯕꯤꯔꯣꯀꯣ
ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯄꯣꯠꯇꯨꯅꯤ ꯑꯩꯈꯣꯏꯅ ꯇꯦꯕꯜꯗ ꯑꯣꯏꯅ ꯁꯦꯝꯃꯛꯄ ꯄꯣꯠꯇꯨꯅꯤꯀꯣ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯃꯤ ꯑꯃ ꯑꯩꯈꯣꯏꯅ ꯅꯦꯠ ꯑꯦꯛꯖꯥꯝꯁꯤ ꯊꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯥꯎꯕꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯀꯦꯇꯦꯒꯣꯔꯤ ꯑꯍꯨꯝ ꯊꯣꯛꯅ ꯂꯥꯛꯄ ꯌꯥꯏꯀꯣ ꯏꯍꯥꯟ ꯀꯦꯇꯦꯒꯣꯔꯤ ꯑꯅꯤꯁꯨꯕ ꯀꯦꯇꯦꯒꯣꯔꯤ ꯑꯍꯨꯝꯁꯨꯕ ꯀꯦꯇꯦꯒꯣꯔꯤ ꯁꯨꯃꯥꯏꯅ 1 2 3 ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯌꯥꯏ ꯏꯍꯥꯟ ꯀꯦꯇꯦꯒꯣꯔꯤꯁꯤꯅ ꯌꯥꯝ ꯆꯥꯎꯔꯦ ꯃꯥꯅ ꯏꯆꯥꯎ ꯆꯥꯎꯔꯦ ꯁꯤꯗꯅ ꯑꯩꯈꯣꯏꯅ JRF ꯄ꯭ꯂꯁ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯁꯤꯗꯅ ꯑꯩꯈꯣꯏꯅ JRFꯁꯨ ꯐꯥꯎꯔꯦ ꯑꯦꯁꯤꯁꯇꯦꯟꯠꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ PhD ꯑꯦꯗꯃꯤꯁꯟꯒꯤꯁꯨ ꯑꯍꯨꯝꯃꯛ ꯌꯥꯗꯣꯏꯅꯤꯀꯣ ꯑꯗꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ PhDꯗꯤ ꯍꯥꯏꯗꯕꯅꯤꯀꯣ ꯃꯁꯥꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯗꯤ ꯍꯥꯏꯗꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯁꯤꯒꯤ ꯀꯦꯇꯦꯒꯣꯔꯤꯗ ꯂꯥꯛꯇꯥꯔꯗꯤ ꯑꯗꯨꯝ ꯑꯍꯨꯝꯃꯛ ꯌꯥꯕ ꯀꯥꯡꯕꯨꯅꯤꯀꯣ ꯑꯅꯤꯁꯨꯕ ꯀꯦꯇꯦꯒꯣꯔꯤꯗ ꯂꯥꯛꯄ ꯀꯥꯡꯕꯨꯁꯤꯅ ꯑꯩꯈꯣꯏꯅ JRF ꯌꯥꯎꯗꯕ ꯁꯤꯅ ꯑꯩꯈꯣꯏꯅ ꯅꯦꯠꯀ PhD ꯑꯣꯡꯂꯤꯒ ꯑꯗꯨꯒ ꯂꯥꯁꯀꯤꯁꯤꯅ ꯑꯩꯈꯣꯏꯅ PhD ꯑꯣꯡꯂꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯀꯦꯇꯦꯒꯣꯔꯤ ꯑꯍꯨꯝ ꯊꯣꯛꯅ ꯂꯥꯛꯄ ꯌꯥꯕꯒꯤ ꯃꯥꯒꯤ ꯔꯤꯖꯜꯇ ꯂꯥꯛꯄ ꯌꯥꯕꯒꯤ ꯄꯣꯠꯇꯨꯅꯤꯀꯣ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯁꯤꯗ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯏꯍꯥꯟ ꯑꯃꯒꯤꯁꯦ ꯑꯩꯈꯣꯏꯅ PhD ꯑꯣꯡꯂꯤ ꯌꯥꯎꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ PhD ꯑꯣꯡꯂꯤꯗ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕ ꯑꯗꯨꯝ ꯆꯤꯡꯉꯤꯀꯣ ꯃꯥꯒꯤ ꯋꯥꯔꯗꯤꯡꯗ ꯌꯥꯎꯗ꯭ꯔꯒꯁꯨ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯦ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ JRF ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕ ꯀꯦꯟꯗꯤꯗꯦꯠ ꯍꯥꯏꯗꯤ ꯏꯍꯥꯟ ꯑꯃꯒꯤ ꯀꯦꯇꯦꯒꯣꯔꯤ 1ꯗ ꯐꯥꯎꯕ ꯀꯥꯡꯕꯨꯁꯦ ꯁꯤꯒꯤ ꯀꯥꯡꯕꯨꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ PhD ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯣꯏꯗꯤ ꯖꯁ ꯑꯩꯈꯣꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯈꯛꯇꯪ ꯇꯧꯔꯒ ꯏꯟꯇꯔꯚ꯭ꯌꯨꯗꯣ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯏꯟꯇꯔꯚ꯭ꯌꯨ ꯆꯪꯕ ꯌꯥꯔꯦ ꯁꯤꯃ ꯈꯪꯖꯟꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯔꯒ ꯏꯟꯇꯔꯚ꯭ꯌꯨꯗ ꯑꯗꯨꯝ ꯆꯪꯕ ꯌꯥꯔꯦꯀꯣ ꯁꯤꯃ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ UGC ꯃꯤꯅꯤꯃꯝ ꯁ꯭ꯇꯦꯟꯗꯔꯠ ꯑꯦꯟ ꯁꯤꯒꯤ ꯀꯩꯅꯣ ꯔꯤꯒꯨꯂꯦꯁꯟꯁꯦ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯌꯥꯍꯜꯂꯛꯏꯅꯦꯀꯣ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯦꯇꯦꯒꯣꯔꯤ ꯑꯅꯤꯁꯨꯕ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕꯁꯦ ꯁꯤꯗ ꯍꯥꯏꯁꯦ ꯀꯦꯇꯦꯒꯣꯔꯤ ꯑꯅꯤꯁꯨꯕ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕꯗ ꯐꯥꯎꯕ ꯃꯤꯈꯩꯒꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁ꯭ꯀꯣꯔꯁꯤꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ PhDꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁꯀꯤ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯏꯚꯦꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯤ ꯀꯌꯥ ꯇꯧꯗꯦ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯗꯤ ꯑꯩꯈꯣꯏꯅ PhD ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯗ꯭ꯔꯕꯗ ꯅꯦꯠ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ PhDꯁꯤ ꯑꯣꯏꯒꯗꯕ ꯑꯗꯣ ꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯥꯗ꯭ꯔꯦ ꯁꯤꯃ ꯈꯪꯖꯟꯕꯤꯌꯨꯀꯣ ꯑꯗꯨꯅ ꯁꯤ ꯀꯦꯇꯦꯒꯣꯔꯤ 2 ꯑꯃꯁꯨꯡ 3ꯗ ꯑꯩꯈꯣꯏꯅ ꯀꯦꯇꯦꯒꯣꯔꯤꯗ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯐꯪꯈꯤꯕ ꯃꯥꯔꯛꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ PhD ꯇꯧꯕ ꯃꯇꯝꯗ ꯑꯦꯟꯇ꯭ꯔꯥꯟꯁ ꯍꯥꯟꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁꯀꯤ ꯃꯍꯨꯠꯇ ꯁꯤꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯏ ꯍꯥꯏꯕꯅꯤꯀꯣ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯁꯤꯒꯤꯁꯤꯃ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯀꯣ ꯁꯤꯃ ꯈꯪꯖꯟꯕꯤꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯀꯦꯇꯦꯒꯣꯔꯤ 2 ꯑꯃꯁꯨꯡ 3ꯗ ꯐꯥꯎꯕꯈꯩꯁꯦ ꯃꯣꯏꯒꯤ ꯅꯦꯠꯇ ꯐꯪꯕ ꯁ꯭ꯀꯣꯔꯁꯦ ꯁꯤꯀꯣ ꯁꯤꯒꯤ ꯃꯣꯏꯒꯤ ꯅꯦꯠꯇ ꯐꯪꯕ ꯁ꯭ꯀꯣꯔꯁꯤꯅ 70% ꯑꯣꯏꯅ ꯂꯧꯒꯅꯦꯕ ꯑꯗꯨꯅ ꯅꯦꯠꯇ ꯃꯥꯔꯛ ꯋꯥꯡꯗ꯭ꯔꯗꯤ PhD ꯍꯧꯖꯤꯛ ꯇꯧꯕ ꯂꯨꯔꯗꯕꯅꯦꯕ ꯁꯤꯃ ꯈꯪꯖꯟꯕꯤꯌꯨꯀꯣ ꯑꯗꯨꯒ 30% ꯑꯃꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯒꯅꯦꯕ ꯁꯤ ꯈꯪꯖꯟꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯅ ꯅꯦꯠꯇ ꯐꯪꯕ ꯃꯥꯔꯛꯇꯨꯅ 70% ꯂꯧꯔꯛꯑꯅꯤ ꯑꯗꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕꯅ ꯏꯟꯇꯔꯚ꯭ꯌꯨꯗ ꯑꯩꯈꯣꯏꯅ 30% ꯋꯦꯇꯦꯖ ꯄꯤꯔꯛꯑꯅꯤꯀꯣ ꯁꯤꯒꯤ ꯔꯤꯖꯜꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ PhD ꯈꯟꯕꯁꯦ ꯁꯤꯗ ꯈꯟꯒꯗꯕꯅꯦꯕ ꯁꯨꯃꯥꯏꯅ ꯁꯤ ꯄꯣꯠꯁꯤ ꯈꯪꯖꯟꯕꯤꯔꯣꯀꯣ ꯑꯗꯨꯅ ꯁꯤ ꯑꯩꯈꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏꯅ 70% ꯋꯦꯇꯦꯖ ꯐ꯭ꯔꯣꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯅꯦꯠꯀꯤ ꯁ꯭ꯀꯣꯔꯗꯒꯤ ꯑꯗꯨꯒ 30%ꯅ ꯑꯩꯈꯣꯏꯅ ꯏꯟꯇꯔꯚ꯭ꯌꯨꯒꯤ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯏꯟꯇꯔꯚ꯭ꯌꯨ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯔꯤꯁꯔꯁ ꯄ꯭ꯔꯄꯣꯖꯦꯜꯗꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯄꯤꯍꯟꯕ ꯇꯧꯕꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯗꯕ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯇꯣꯞꯄ ꯑꯃ ꯈꯪꯒꯗꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝ ꯑꯇꯣꯞꯄ ꯑꯃ ꯂꯩ ꯑꯩꯈꯣꯏꯅ SLATꯅ ꯑꯦꯛꯖꯥꯝ ꯑꯃ ꯂꯩꯀꯣ ꯁꯤ ꯅꯣꯏ ꯍꯥꯏꯐꯦꯠ ꯇꯥꯔꯝꯃꯅꯤꯀꯣ SLATꯁꯦ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ SLATꯁꯦ ꯇꯧꯏ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯇꯧꯖꯒꯗꯕꯅꯤ ꯑꯁꯦꯡꯕꯒꯤꯗꯤꯀꯣ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯃꯌꯥꯝꯁꯤ ꯃꯥꯒꯤ ꯁ꯭ꯇꯦꯠꯀꯤ ꯇꯧꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯁ꯭ꯇꯦꯠ ꯃꯌꯥꯝꯁꯦ ꯄꯤꯛꯄꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠ ꯑꯃꯈꯛꯇꯪꯅ ꯑꯩꯈꯣꯏꯅ ꯀ꯭ꯂꯤꯌꯔ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯃꯤꯗꯣ ꯌꯥꯝꯗꯕꯅꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩ ꯑꯗꯨꯅ ꯅꯣꯔꯠ ꯏꯁꯀꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ SLATꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠ ꯇꯧꯖꯒꯗꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯄꯨꯂꯞꯅ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯀꯣ ꯁꯤꯒꯤ ꯏꯀ꯭ꯋꯤꯚꯦꯂꯦꯟꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯅ ꯏꯀ꯭ꯋꯤꯚꯦꯂꯦꯟꯁꯦ ꯀꯃꯥꯏꯅ ꯑꯣꯏꯒꯗ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ SLAT ꯐꯥꯎꯔꯁꯨ ꯑꯗꯨꯝ PhD ꯇꯧꯕꯩ ꯄꯣꯛꯄꯁꯦ ꯌꯥꯔꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯅꯧꯕ ꯔꯨꯜ ꯂꯥꯛꯄꯗꯩꯗꯤ ꯁꯤ SLATꯁꯦ ꯑꯩꯈꯣꯏꯅ PhD ꯇꯧꯕꯗ ꯌꯥꯗꯔꯦꯕ ꯑꯩꯈꯣꯏꯅ ꯆꯠꯅꯔꯔꯣꯏꯕ ꯁꯤ ꯀꯥꯟꯅꯩꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯑꯣꯏꯕꯩ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗ ꯌꯥꯏ ꯑꯗꯨ PhD ꯇꯧꯕꯩꯗꯗꯤ ꯑꯩꯈꯣꯏ SLATꯀꯤ ꯄꯣꯠꯁꯦ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯅ SLATꯀꯤ ꯃꯥꯒꯤ ꯗꯤꯃꯦꯔꯤꯠꯁꯦ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅ SLAT ꯐꯥꯎꯔꯒ PhD ꯇꯧꯕ ꯌꯥꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯁꯤꯃ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯀꯠ ꯑꯣꯏꯕꯤꯌꯨꯀꯣ ꯍꯟꯗꯛ MUꯗ ꯑꯩꯈꯣꯏꯅ PhDꯒꯤ ꯂꯧꯈꯤꯕ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯗꯤꯄꯥꯔꯠꯃꯦꯟ ꯈꯔꯗꯀꯣ ꯑꯩꯈꯣꯏꯅ SLATꯇꯤ ꯃꯌꯥꯝ ꯐꯥꯎꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯨꯝꯕ ꯅꯦꯠꯀꯨꯝꯕ PhD ꯑꯣꯡꯂꯤꯃꯨꯛ ꯐꯥꯎꯗꯕꯀꯣ ꯐꯥꯎꯗ ꯇꯥꯔꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯆꯪꯕꯐꯧ ꯌꯥꯗꯦꯕ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯐꯣꯔꯝ ꯊꯥꯖꯤꯟꯕꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯑꯥꯎꯠ ꯇꯧꯔꯛꯑꯅꯤꯕ ꯁꯤ ꯄꯣꯠꯁꯤꯃꯒ ꯑꯗꯨꯅ SLAT ꯐꯥꯎꯕ ꯀꯥꯡꯕꯨꯁꯦ ꯁꯤ PhDꯒꯤꯗꯃꯛꯇ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ PhDꯒꯤꯗꯤ ꯌꯥꯗꯦ ꯁꯤꯃ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯀꯠ ꯑꯣꯏꯕꯤꯌꯨꯀꯣ ꯁꯤꯃꯀꯣ ꯁꯤꯃ ꯀꯩꯅꯣ ꯇꯧꯕꯅꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯄꯣꯠꯁꯤꯃꯁꯨ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ PhD ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯅꯦꯠ ꯊꯥꯕꯒꯤ ꯁ꯭ꯀꯣꯔꯁꯦ ꯆꯪꯉꯦ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦꯗꯅ ꯅꯦꯠ ꯊꯥꯕꯒꯤ ꯁ꯭ꯀꯣꯔꯁꯦ ꯑꯩꯈꯣꯏꯅ ꯖꯁ ꯑꯩꯈꯣꯏꯅ 1 ꯏꯌꯔ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯦꯠꯀꯤ ꯔꯤꯖꯜꯠ ꯍꯥꯏꯗꯣꯛꯄꯗꯣ ꯑꯗꯨꯗꯒꯤ 1 ꯏꯌꯔ ꯐꯥꯎꯗ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯅꯦꯠꯀꯤ ꯁ꯭ꯀꯣꯔꯁꯤꯅ PhD ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ
ꯉꯁꯤꯁꯦ ꯗꯦꯠ ꯑꯩꯈꯣꯏꯅ 21 ꯑꯥꯒꯁꯅꯦꯕꯀꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏꯅ ꯔꯤꯖꯜ ꯍꯥꯏꯗꯣꯛꯑꯦꯕ ꯑꯩꯈꯣꯏꯅ ꯅꯦꯠ ꯖꯨꯟꯒꯤ ꯍꯧꯖꯤꯛ ꯍꯟꯗꯛ ꯇꯧꯈꯤꯕ ꯖꯨꯟꯒꯤ ꯔꯤꯖꯜ ꯍꯥꯏꯗꯣꯛꯑꯦꯕꯀꯣ ꯁꯤ 2026ꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯅ ꯅꯪꯅ ꯑꯩꯈꯣꯏꯅ ꯄꯤ ꯑꯩꯆ ꯗꯤꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗ ꯅꯪꯁꯦ ꯑꯩꯈꯣꯏꯅ ꯃꯊꯪ ꯆꯍꯤꯒꯤ ꯀꯣ ꯑꯥꯒꯁꯁꯤ ꯀꯣ 2027 ꯁꯤꯐꯧꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯅꯦꯠꯀꯤ ꯔꯤꯖꯜ ꯉꯁꯤ ꯍꯥꯏꯗꯣꯛꯄ ꯄꯣꯠꯁꯤ ꯃꯊꯪ ꯆꯍꯤꯒꯤ ꯀꯣ ꯆꯍꯤ ꯑꯃꯁꯤꯒꯤ ꯃꯅꯨꯡꯗ ꯀꯣꯔꯁꯦ ꯁꯤꯖꯤꯟꯅꯒꯗꯕꯅꯦꯕ ꯑꯗꯨ ꯍꯦꯛ ꯍꯦꯟꯗꯣꯛꯈ꯭ꯔꯕ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯀꯣꯔꯁ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦꯕ 1 ꯏꯌꯔ ꯈꯛꯇꯅꯦꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯄꯤ ꯑꯩꯆ ꯗꯤꯗ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯁꯤꯖꯤꯟꯅꯕ ꯌꯥꯏꯁꯦ ꯑꯗꯨꯅ ꯑꯦꯛꯖꯥꯝꯁꯦ ꯑꯗꯨꯝ ꯇꯠꯇꯅ ꯊꯥꯒꯗꯕꯀꯣ ꯑꯦꯛꯖꯥꯝꯁꯦ ꯇꯠꯇꯅ ꯊꯥꯎ ꯍꯥꯏꯕꯅꯤꯀꯣ ꯁꯤ ꯃꯣꯏ ꯍꯥꯏꯈꯤꯕ ꯄꯣꯠꯁꯦꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯣ ꯃꯥꯒꯤ ꯅꯝꯕꯔ ꯑꯣꯐ ꯀꯦꯟꯗꯤꯗꯦꯠ ꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯔꯤꯖꯜ ꯀꯃꯤꯇꯤꯅ ꯃꯥꯏ ꯁꯦꯝꯒꯅꯤ ꯈꯣꯠꯀꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯁꯦ ꯑꯩꯈꯣꯏꯅ ꯁꯕꯖꯦꯛ ꯌꯥꯝ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯕꯖꯦꯛ ꯑꯃꯗ ꯑꯩꯈꯣꯏꯅ ꯃꯤ ꯌꯥꯝ ꯊꯥꯕ ꯑꯦꯛꯖꯥꯝ ꯈꯔ ꯂꯩꯀꯣ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯀꯨꯝꯕ ꯑꯗꯩ ꯀꯃꯔꯁꯀꯨꯝꯕ ꯈꯔ ꯁꯨꯝꯕ ꯈꯔ ꯂꯩ ꯁꯤꯒꯨꯝꯕꯗꯗꯤ ꯑꯩꯈꯣꯏꯅ ꯃꯜꯇꯤꯄꯜ ꯁꯤꯐꯇ ꯑꯦꯛꯖꯥꯝ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯑꯃꯈꯛꯇꯪꯗ ꯇꯧꯕ ꯉꯝꯗꯕ ꯃꯤꯗꯣ ꯃꯌꯥꯝ ꯊꯥꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯔꯤꯖꯜꯁꯦ ꯑꯩꯈꯣꯏꯅ ꯄꯥꯔꯁꯦꯟꯇꯥꯏꯜꯗ ꯄꯤꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤꯅ ꯃꯦꯊꯠꯁꯦ ꯀꯩ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯂꯥꯏꯁ ꯇꯧꯒꯅꯤ ꯅꯣꯔꯃꯦꯂꯥꯏꯁ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯅ ꯄꯥꯔꯁꯦꯟꯇꯥꯏꯜ ꯃꯦꯊꯠꯁꯦ ꯁꯤ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯇꯧꯒꯅꯦꯕ ꯀꯣ ꯑꯩꯈꯣꯏꯅ ꯃꯥꯟꯅꯗꯕ ꯀꯥꯡꯕꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯏꯀ꯭ꯋꯤ ꯄꯥꯔꯁꯦꯟꯇꯥꯏꯜ ꯃꯦꯊꯠꯁꯦ ꯁꯤꯖꯤꯟꯅꯩ ꯁꯤꯁꯦ ꯏꯟꯐꯣꯔꯃꯦꯁꯟ ꯕꯨꯂꯦꯇꯤꯟꯗ ꯌꯥꯎꯕꯅꯤ ꯗꯤꯇꯦꯜꯗꯤ ꯆꯪꯉꯔꯣꯏꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯈꯪꯖꯒꯗꯕ ꯑꯃꯒ ꯂꯩ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯀꯦꯇꯦꯒꯣꯔꯤ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯕ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯦꯂꯣꯁꯤꯞ ꯐꯪꯉꯤꯁꯦ ꯀꯣ ꯐꯦꯂꯣꯁꯤꯞ ꯐꯪꯉꯤꯁꯦ ꯑꯩꯈꯣꯏꯅ ꯀꯦꯇꯦꯒꯣꯔꯤ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯑꯩꯈꯣꯏꯅ ꯖꯤ ꯑꯥꯔ ꯑꯦꯐ ꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯑꯦꯁꯤꯁꯇꯦꯟ ꯄ꯭ꯔꯣꯐꯦꯁꯔ ꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕꯗꯨꯅꯦꯕ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯀꯦꯇꯦꯒꯣꯔꯤꯗꯨꯅꯦ ꯑꯩꯈꯣꯏꯅ ꯐꯦꯂꯣꯁꯤꯞ ꯐꯪꯉꯤꯁꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯐꯦꯂꯣꯁꯤꯞꯁꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯀꯝꯄꯣꯅꯦꯟ ꯃꯌꯥꯝ ꯌꯥꯝꯃꯤꯀꯣ ꯑꯗꯣ ꯑꯦꯝ ꯌꯨꯒꯤ ꯑꯣꯏꯅ ꯑꯦꯝ ꯌꯨꯗ ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔ ꯑꯣꯏꯕ ꯑꯃ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯖꯤ ꯑꯥꯔ ꯑꯦꯐ ꯐꯥꯎꯔꯦ ꯈꯜꯂꯁꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯅ ꯐꯪꯒꯗꯕ ꯄꯩꯁꯥꯁꯦ ꯀꯌꯥꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯥꯁꯨ ꯀꯝꯄꯣꯅꯦꯟ ꯃꯌꯥꯝ ꯈꯥꯏꯗꯣꯛꯑꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯐꯦꯂꯣꯁꯤꯞ ꯍꯥꯏꯕ ꯑꯃ ꯂꯩꯔꯅꯤ ꯐꯦꯂꯣꯁꯤꯞꯇ ꯑꯩꯈꯣꯏꯅ 37,000 ꯊꯥ ꯑꯃꯗ ꯀꯣ ꯍꯥꯏꯗꯤ ꯊꯥꯒꯤꯅꯤꯀꯣ 37,000 ꯐꯪꯒꯅꯤ ꯑꯩꯆ ꯑꯥꯔ ꯑꯦꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯐꯪꯒꯅꯤꯀꯣ 3,300 ꯁꯨꯃꯥꯏꯅ ꯐꯪꯒꯅꯤ ꯑꯗꯨꯒ ꯀꯟꯇꯤꯟꯖꯦꯟꯁꯤꯅ ꯑꯃ ꯂꯥꯛꯈꯤꯅꯤꯀꯣ ꯀꯟꯇꯤꯟꯖꯦꯟꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥ ꯑꯍꯨꯝ ꯑꯍꯨꯝ ꯈꯨꯗꯤꯡꯒꯤ ꯄꯤꯕ ꯁꯤꯅ 150 ꯀꯣ 2,250 ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯁꯥꯏꯟꯁꯀꯤꯗꯤ 3,000 ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ ꯑꯩꯈꯣꯏꯅ ꯑꯦꯝ ꯌꯨꯒꯤ ꯑꯣꯏꯅ ꯄꯥꯕꯗꯀꯣ ꯑꯦꯝ ꯌꯨꯒꯤ ꯑꯣꯏꯅ ꯄꯥꯕꯗ ꯑꯩꯈꯣꯏꯅ ꯖꯤ ꯑꯥꯔ ꯑꯦꯐ ꯐꯥꯎꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃꯅ ꯔꯤꯁꯔꯁ ꯇꯧꯕ ꯃꯇꯝꯗ ꯐꯪꯉꯤꯁꯦ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ ꯑꯩꯈꯣꯏꯅ 40,000 ꯄꯥꯔ ꯃꯟꯅꯦꯕ ꯁꯤꯃ ꯈꯪꯖꯟꯕꯤꯌꯨꯀꯣ 40,000 ꯄꯥꯔ ꯃꯟ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯚꯦꯂꯤꯗꯤꯇꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯀꯌꯥꯝ ꯌꯥꯝꯃꯨꯛ ꯐꯪ ꯌꯥꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯖꯤ ꯑꯥꯔ ꯑꯦꯐ ꯐꯥꯎꯕ ꯀꯥꯡꯕꯨꯁꯤ ꯃꯥꯅ ꯐꯦꯂꯣꯁꯤꯞ ꯂꯧꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏꯅ ꯆꯍꯤ 5 ꯂꯧꯕ ꯌꯥꯏ 5 ꯍꯦꯜꯂꯗꯤ ꯄꯤꯔꯛꯑꯣꯏ ꯀꯣ 5 ꯂꯧꯕ ꯌꯥꯏ 5 ꯍꯦꯜꯂꯗꯤ ꯄꯤꯔꯛꯑꯣꯏ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯔꯤꯁꯔꯁꯁꯦ ꯆꯍꯤ 5 ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯣꯏꯁꯤꯟꯈ꯭ꯔ ꯇꯥꯔꯗꯤ ꯑꯗꯨꯝ ꯑꯗꯨꯁꯨ ꯑꯗꯨꯝ ꯐꯦꯂꯣꯁꯤꯞꯁꯦ ꯂꯦꯞꯈꯤꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯁꯦ ꯃꯣꯏꯅ ꯌꯨ ꯁꯤꯅ ꯄꯤꯔꯤꯁꯤ ꯀꯩꯝ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯅꯣꯏꯅ ꯂꯥꯏꯔꯤꯛ ꯍꯩꯖ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯖꯤ ꯑꯥꯔ ꯑꯦꯐ ꯐꯥꯎꯔꯣ ꯖꯤ ꯑꯥꯔ ꯑꯦꯐ ꯐꯥꯎ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯆꯍꯤ 5ꯃꯨꯛꯀꯤ ꯑꯩꯈꯣꯏꯅ ꯐꯦꯂꯣꯁꯤꯞꯁꯦ ꯂꯧꯕ ꯌꯥꯏ ꯅꯪꯅ ꯑꯗꯨꯗꯒꯤ ꯍꯦꯜꯂꯁꯨ ꯄꯩꯁꯥ ꯐꯪꯉꯔꯣꯏ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯣꯏꯁꯤꯜꯂꯁꯨ ꯄꯩꯁꯥ ꯐꯪꯉꯔꯣꯏ ꯑꯗꯨꯅꯀꯣ ꯑꯗꯨꯅ ꯆꯍꯤ 5ꯐꯥꯎ ꯄꯤꯕ ꯌꯥꯏ ꯑꯗꯣ ꯑꯦꯝ ꯌꯨꯒꯤ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯝ ꯌꯨꯗ ꯄꯤ ꯑꯩꯆ ꯗꯤ ꯇꯧꯕꯁꯦꯀꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯣꯞꯇꯤꯃꯝ ꯑꯣꯏꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯃꯤꯅꯤꯃꯝꯗ 3 ꯏꯌꯔꯁ ꯆꯪꯗꯕ ꯌꯥꯗꯦꯀꯣ ꯑꯗꯨꯅ 3ꯗꯩꯅ ꯐꯥꯞꯄꯒꯤ ꯃꯅꯨꯡꯁꯤꯗ ꯂꯣꯏꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯑꯩ ꯉꯁꯥꯏꯗꯁꯨ ꯑꯩꯒꯤ ꯀꯩꯅꯣꯗ ꯄ꯭ꯔꯣꯐꯥꯏꯜꯗ ꯌꯦꯡꯉꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯦꯁ ꯑꯥꯔ ꯑꯦꯐ ꯍꯥꯏꯕ ꯑꯃ ꯍꯥꯏꯈꯤꯀꯣ ꯑꯦꯁ ꯑꯥꯔ ꯑꯦꯐꯁꯤꯅ ꯖꯨꯅꯤꯌꯔ ꯖꯦꯁꯤꯅ ꯑꯩꯈꯣꯏꯅ ꯖꯨꯅꯤꯌꯔ ꯍꯥꯏꯕꯅꯤ ꯑꯦꯁꯤꯅ ꯑꯩꯈꯣꯏꯅ ꯁꯦꯅꯤꯌꯔ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯆꯍꯤ ꯌꯥꯝꯈꯠꯂꯀꯥꯟꯗ ꯃꯥꯒꯤ ꯄ꯭ꯔꯃꯣꯁꯟ ꯃꯆꯥ ꯑꯃ ꯀꯥꯕꯒꯤ ꯇꯥꯏꯞꯇ ꯁꯨꯝ ꯅꯞꯆꯔꯤꯅꯤꯀꯣ ꯁꯤꯅ ꯖꯨꯅꯤꯌꯔꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯆꯍꯤꯒ ꯑꯅꯤꯁꯨꯕ ꯆꯍꯤꯒꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯖꯨꯅꯤꯌꯔ ꯍꯥꯏꯒꯅꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯆꯍꯤ ꯍꯧꯔꯛꯄꯗꯒꯤ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ 5ꯁꯨꯕ ꯆꯍꯤꯁꯦ ꯁꯤ 3 4 5ꯁꯦ ꯁꯤꯅ ꯑꯩꯈꯣꯏꯅ ꯁꯦꯅꯤꯌꯔ ꯍꯥꯏꯒꯅꯤ ꯁꯤꯗꯅ ꯑꯃꯨꯛ ꯃꯥꯒꯤ ꯄꯩꯁꯥ ꯐꯪꯕꯁꯦ ꯍꯦꯟꯒꯠꯂꯛꯀꯅꯤꯀꯣ ꯉꯁꯥꯏ 37 ꯐꯪꯈꯤꯕꯗꯣ ꯑꯩꯈꯣꯏꯅ 42 ꯐꯪꯒꯠꯂꯛꯀꯅꯤ ꯑꯗꯨꯅ ꯑꯦꯝ ꯌꯨꯗ ꯑꯩꯈꯣꯏꯅ ꯑꯦꯁ ꯑꯥꯔ ꯑꯦꯐ ꯑꯃꯅ ꯐꯪꯕ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ ꯑꯩꯈꯣꯏꯅ 45,000 ꯀꯣ ꯑꯗꯨꯒ ꯀꯟꯇꯤꯟꯖꯦꯟꯁꯤꯒꯤ ꯑꯩꯈꯣꯏꯅ ꯈꯔ ꯂꯥꯛꯈꯤꯅꯤꯀꯣ ꯑꯗꯨ ꯈꯔ ꯑꯗꯨꯅ ꯑꯦꯛꯁꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯅ ꯁꯤꯅ ꯆꯍꯤ 2 ꯐꯪꯒꯗꯕ ꯁꯤꯅ ꯆꯍꯤ 3 ꯁꯨꯃꯥꯏꯅ ꯐꯪꯕ ꯐꯥꯎꯕ ꯌꯥꯏ ꯑꯗꯨꯅ ꯁꯤ ꯑꯦꯃꯥꯎꯟ ꯃꯌꯥꯝꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯖꯤ ꯑꯥꯔ ꯑꯦꯐ ꯐꯥꯎꯕ ꯑꯃꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯤ ꯑꯩꯆ ꯗꯤ ꯇꯧ ꯇꯥꯔꯗꯤ ꯀꯣ ꯑꯩꯈꯣꯏꯅ ꯑꯔꯥꯎꯟ ꯑꯩꯈꯣꯏꯅ 30 lakhs ꯃꯨꯛ ꯀꯣ ꯑꯩꯈꯣꯏꯅ ꯄꯤ ꯑꯩꯆ ꯗꯤ ꯇꯧꯔꯤ ꯃꯅꯨꯡꯁꯤꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯐꯪꯕ ꯌꯥꯏ ꯅꯣꯏ ꯑꯗꯨꯝ ꯄꯥꯎꯔꯅ ꯁꯤ 40,000 ꯏꯟꯇꯨ ꯀꯣ 40,000 ꯏꯟꯇꯨ 12 ꯏꯟꯇꯨ 2 ꯀꯣ ꯑꯗꯩ 45,000 ꯏꯟꯇꯨ 12 ꯏꯟꯇꯨ 3 ꯁꯨꯃꯥꯏꯅ ꯁꯤꯅꯤ ꯆꯤꯟꯖꯜꯂꯒ ꯑꯗꯨꯝ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ ꯑꯩꯈꯣꯏꯅ 30,000 ꯊꯥꯔꯝꯃꯦꯀꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯆꯍꯤ 5 ꯈꯨꯗꯤꯡꯒꯤ ꯑꯃꯨꯛꯁꯨ ꯍꯦꯟꯒꯠꯂꯦꯕ ꯁꯤꯒꯤ ꯖꯤ ꯑꯥꯔ ꯑꯦꯐꯀꯤ ꯑꯩꯈꯣꯏꯅ ꯐꯦꯂꯣꯁꯤꯞꯀꯤ ꯄꯣꯠꯁꯦ 5 ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯔꯤቫꯏꯁ ꯇꯧꯔꯛꯀꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯁꯤ 37ꯅꯤ ꯁꯤꯅ 42ꯅꯦꯕꯀꯣ ꯁꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ 40 ꯍꯦꯟꯒꯠꯂꯛꯑꯅꯤ ꯃꯊꯪ ꯔꯤꯚꯥꯏꯁ ꯍꯧꯖꯤꯛ ꯍꯦꯟꯒꯠꯂꯛꯑꯅꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯕꯅꯦ ꯑꯗꯨꯅ ꯖꯤ ꯑꯥꯔ ꯑꯦꯐ ꯐꯥꯎ ꯇꯥꯔꯗꯤ ꯍꯦꯟꯒꯠꯄꯒꯤ ꯆꯥꯟꯁꯇꯣ ꯋꯥꯡꯗꯣꯏꯕ ꯁꯤꯃ ꯂꯩꯔꯦꯀꯣ ꯁꯤꯅ ꯖꯤ ꯑꯥꯔ ꯑꯦꯐ ꯐꯥꯎꯕꯒꯤ ꯀꯥꯟꯅꯕ ꯃꯥꯒꯤ ꯄꯩꯁꯥ ꯐꯪꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯟꯅꯕꯗ ꯑꯩꯈꯣꯏꯅ
ꯐꯦꯂꯣꯁꯤꯞ ꯈꯔ ꯂꯩ ꯁꯤꯒꯤꯀꯣ ꯑꯩꯈꯣꯏꯅ ꯅꯦꯁꯅꯦꯜ ꯐꯦꯂꯣꯁꯤꯞ ꯐꯣꯔ ꯑꯩꯈꯣꯏꯅ ꯁꯦꯗꯨꯜ ꯀꯥꯁ ꯁ꯭ꯇꯨꯗꯦꯟꯠ OBC ꯑꯗꯨꯒ ꯁꯤ ꯑꯩꯈꯣꯏꯅ ꯗꯤꯁꯦꯕꯤꯂꯤꯇꯤ ꯀꯥꯡꯕꯨꯒꯤ ꯁꯨꯃꯥꯏꯅ ꯅꯦꯁꯅꯦꯜ ꯐꯦꯂꯣꯁꯤꯞꯅ ꯁꯨꯃꯥꯏꯅ ꯃꯃꯥꯡꯗ ꯇꯞꯄꯒ ꯈꯔ ꯂꯩ ꯁꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ JRF ꯌꯧꯍꯧꯗꯕ ꯃꯥꯏ ꯃꯥꯏ ꯀꯦꯇꯒꯣꯔꯤꯗ ꯑꯩꯈꯣꯏꯅ JRF ꯌꯧꯍꯧꯗꯕ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯑꯃꯒꯨꯝꯕ ꯀꯣꯏꯁꯟ ꯑꯃꯒꯨꯝꯕ ꯁꯨꯃꯥꯏꯅ ꯋꯥꯠꯍꯧꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯈꯣꯏꯅ ꯁꯤ ꯑꯩꯈꯣꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁ ꯑꯦꯟ ꯏꯝꯄꯥꯋꯔꯃꯦꯟꯠꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯅ JRFꯅ ꯐꯪꯉꯤꯕ ꯐꯦꯂꯣꯁꯤꯞꯇꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯩꯁꯥꯁꯦ ꯄꯤꯌꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯅꯦꯠꯀꯤ ꯑꯦꯛꯖꯥꯝ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯦꯠꯀꯤ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯖꯥ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯅꯦꯁꯅꯦꯜ NF ꯀꯥꯡꯕꯨꯁꯦꯀꯣ ꯑꯩꯈꯣꯏꯅ NF ꯀꯥꯡꯕꯨꯁꯦ ꯑꯩꯈꯣꯏꯅ ꯅꯦꯠꯅꯦꯅ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯒꯅꯤ JRFꯅ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯔꯦꯀꯣ ꯁꯤꯃ ꯈꯪꯖꯤꯟꯕꯤꯌꯨꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯅꯪꯅ ꯍꯩ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ PhD ꯇꯧꯔꯤꯉꯩꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯑꯞ ꯇꯨ ꯑꯩꯈꯣꯏꯅ 30 ꯂꯥꯛꯁꯃꯨꯛ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐꯪꯕ ꯌꯥꯏꯀꯣ ꯁꯤꯃ ꯂꯩꯔꯦꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯇꯩꯗꯤ ꯀꯩꯁꯨ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟట్ ꯑꯣꯏꯕ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯐꯣꯔꯝ ꯊꯥꯖꯤꯟꯕ ꯃꯇꯝꯗ ꯑꯗꯨꯝ ꯇꯤꯛ ꯇꯧꯒꯗꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯖꯁ ꯑꯗꯨꯝ ꯃꯣꯏꯅ ꯃꯁꯥ ꯃꯊꯟꯇ ꯄꯤꯖꯔꯛꯀꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯩꯁꯦ OBC ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ NF OBCꯒꯤ ꯃꯥꯒꯤ ꯇꯤꯛ ꯇꯧꯕ ꯑꯃ ꯌꯥꯎꯒꯅꯤ ꯐꯣꯔꯝ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯩꯈꯣꯏꯅ ꯃꯦꯟꯕ ꯃꯇꯝꯗ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯤꯛ ꯇꯧꯒꯗꯕꯅꯤꯀꯣ ꯑꯗꯨꯅ ꯁꯤꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯅ JRF ꯐꯥꯎ ꯇꯥꯔꯗꯤ JRFꯒꯤ ꯀꯥꯟꯅꯕꯗꯨꯅꯤꯀꯣ ꯁꯤꯁꯨ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯅ ꯏꯟꯁꯄꯤꯔꯦꯁꯟ ꯂꯧꯕ ꯌꯥꯏꯀꯣ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯁꯤꯅ ꯑꯩꯈꯣꯏꯅ UGC NET ꯑꯩꯈꯣꯏꯅ ꯗꯤꯁꯦꯝꯕꯔ 2026 ꯑꯩꯈꯣꯏꯅ 2026ꯇ ꯃꯥꯒꯤ ꯑꯦꯛꯖꯥꯝꯒꯤ ꯄꯦꯇꯔꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯕ꯭रीꯐꯂꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯦ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔ ꯕꯦꯁ ꯇꯦꯁ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯃꯃꯥꯡꯗ ꯐꯝꯃꯒ ꯃꯥꯎꯁꯅ ꯑꯩꯈꯣꯏꯅ ꯑꯟꯁꯔꯁꯦ ꯀ꯭ꯂꯤꯛ ꯇꯧꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯕ ꯑꯦꯛꯖꯥꯝꯅꯤ ꯑꯗꯣ ꯃꯥꯒꯤ ꯇꯥꯏꯝꯁꯦ ꯑꯩꯈꯣꯏꯅ 3 ꯑꯋꯥꯔꯁ ꯑꯣꯏꯔꯒꯅꯤꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯕꯨꯂꯦꯇꯤꯟꯗ ꯄꯤꯕꯗꯨꯅꯤ ꯃꯥꯒꯤ ꯁꯕꯖꯦꯛ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯇꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗꯀꯣ ꯏꯟꯐꯣꯔꯃꯦꯁꯟ ꯕꯨꯂꯦꯇꯤꯟꯁꯤꯗ ꯌꯦꯡꯉꯒ ꯅꯪ ꯅꯁꯥꯅ ꯈꯟꯖꯒꯗꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯏꯍꯥꯟ ꯍꯥꯟꯕꯗ ꯂꯩꯔꯦ ꯁꯤ ꯑꯩꯈꯣꯏꯅ ꯃꯣꯗ ꯑꯣꯐ ꯑꯦꯛꯖꯥꯝ ꯃꯥꯒꯤ ꯃꯣꯗ ꯑꯣꯐ ꯑꯦꯛꯖꯥꯝꯁꯦ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔ ꯕꯦꯁ ꯑꯣꯟꯂꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯦꯀꯣ ꯑꯗꯨꯝ ꯌꯥꯝ ꯆꯝꯃꯦꯀꯣ ꯑꯗꯩ ꯃꯊꯪ ꯑꯩꯈꯣꯏꯅ ꯄꯦꯇꯔꯟ ꯑꯣꯐ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯩꯈꯣꯏꯅ ꯁꯤꯒꯤ UGC NET ꯑꯦꯛꯖꯥꯝꯁꯤ ꯃꯥꯒꯤ ꯄꯦꯇꯔꯟꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯗꯤ ꯀꯩ ꯍꯪꯉꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯇꯦꯁꯁꯦ ꯑꯩꯈꯣꯏꯅ ꯁꯦꯛꯁꯟ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯁꯦꯛꯁꯟ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯑꯗꯣ ꯁꯤꯒꯤ ꯁꯦꯛꯁꯟ ꯑꯅꯤꯃꯛꯁꯦ ꯑꯩꯈꯣꯏꯅ ꯑꯣꯕꯖꯦꯛꯇꯤቭ ꯇꯥꯏꯞ ꯉꯥꯛꯇꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯣꯏꯅ ꯏꯗꯕꯀꯣ ꯑꯩꯈꯣꯏꯅ ꯑꯁꯥꯡꯕ ꯑꯣꯏꯅ ꯏꯗꯕ ꯀꯣ ꯑꯩꯈꯣꯏꯅ ꯗꯤꯁꯀ꯭ꯔꯤꯞꯇꯤꯞ ꯅꯠꯇꯕꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯃꯜꯇꯤꯄꯜ ꯆꯣꯏꯁ ꯀꯣꯏꯁꯟ ꯉꯥꯛꯇ ꯍꯪꯒꯅꯤ ꯁꯤꯃ ꯂꯩꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯄꯦꯄꯔ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯛ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏꯅ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯛꯀ ꯊꯥꯕꯗꯣ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯗ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯛꯀ ꯊꯥꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯂꯩꯇꯦꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯇꯦꯕꯜꯁꯤꯃ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯕ ꯌꯥꯏ ꯄꯦꯄꯔ 1 ꯍꯥꯏꯕ ꯑꯃ ꯀꯣ ꯄꯦꯄꯔ 2 ꯍꯥꯏꯕ ꯑꯃ ꯁꯨꯃꯥꯏꯅ ꯂꯩ ꯄꯦꯄꯔ 1ꯗ ꯀꯣꯏꯁꯟ 50 ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯑꯃꯗ ꯃꯥꯔꯛ ꯑꯅꯤ ꯄꯤꯔꯒ ꯁꯤ ꯑꯩꯈꯣꯏꯅ ꯃꯥꯔꯛ 100 ꯁꯨꯃꯥꯏꯅ ꯀꯣ ꯄꯦꯄꯔ 2ꯗ ꯀꯣꯏꯁꯟ 100 ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯅꯤ ꯄꯤꯔꯒ ꯃꯥꯔꯛ 100 ꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯄꯦꯄꯔ 1 ꯄꯦꯄꯔ 2 ꯂꯩꯔꯦ ꯑꯗꯣ ꯄꯨꯂꯞꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯃꯁꯤꯡ 150 ꯀꯣ ꯁꯤꯅ ꯀꯣꯏꯁꯟ ꯃꯁꯤꯡ 150 ꯑꯗꯨꯒ ꯃꯥꯔꯛꯅ 300 ꯃꯥꯔꯛ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯄꯦꯄꯔ ꯑꯅꯤꯁꯦ ꯀꯣ ꯑꯗꯨꯝ ꯊꯥꯒꯅꯤꯀꯣ ꯁꯤꯅ ꯄꯦꯄꯔ 1ꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯀꯣ ꯃꯥꯁꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯄꯦꯄꯔ 2ꯒꯤꯅ ꯑꯩꯈꯣꯏꯅ ꯁꯕꯖꯦꯛꯇꯨꯗ ꯇꯝꯃꯤꯕ ꯃꯥꯒꯤ ꯁꯕꯖꯦꯛ ꯗꯣꯃꯦꯟꯗꯣ ꯑꯗꯨ ꯑꯦꯁꯦꯁ ꯇꯧꯅꯕ ꯑꯣꯏꯕ ꯄꯦꯄꯔꯗꯨꯅꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯣ ꯃꯥꯏ ꯗ꯭ꯌꯨꯔꯦꯁꯟꯅ ꯑꯩꯈꯣꯏꯅ 3 ꯑꯋꯥꯔꯁ ꯀꯣ ꯁꯤ ꯑꯩꯈꯣꯏꯅ 180 ꯃꯤꯅꯤꯠꯁ ꯀꯣ ꯁꯤꯗ ꯃꯔꯛꯇ ꯕ꯭ꯔꯦꯛ ꯂꯩꯇꯦ ꯑꯗꯣ ꯀꯣꯏꯁꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯀꯝꯄꯜꯁꯔꯤꯅ ꯑꯩꯈꯣꯏꯅ ꯑꯣꯞꯁꯟ ꯑꯣꯔꯒ ꯆꯠꯄꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯂꯩꯇꯦꯀꯣ ꯁꯤꯃ ꯍꯥꯏꯐꯦꯠ ꯈꯪꯖꯤꯟꯕꯤꯔꯣꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯑꯩ ꯍꯥꯏꯐꯦꯠ ꯍꯥꯏꯕꯕꯨꯗꯤ ꯃꯌꯥꯝ ꯌꯥꯏꯀꯣ ꯑꯗꯣ ꯑꯩ ꯀ꯭ꯂꯥꯁꯁꯦ ꯁꯨꯝ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯁꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯉꯟꯅ ꯂꯣꯏꯕ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯆꯥꯗꯅ ꯑꯗꯨꯝ ꯍꯦꯟꯖꯜꯂꯨꯕꯁꯨ ꯌꯥꯗꯕ ꯑꯗꯨꯝ ꯉꯟꯅ ꯂꯣꯏꯕ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯒꯤ ꯑꯩꯈꯣꯏꯅ ꯇꯤꯞꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯂꯩ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯆꯥꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦꯀꯣ ꯑꯗꯨ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯅꯦꯠꯀꯤ ꯃꯥꯒꯤ ꯁꯤꯂꯦꯕꯁ ꯑꯦꯟ ꯃꯥꯒꯤ ꯁꯕꯖꯦꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯑꯦꯄꯦꯟꯗꯤꯛꯁ 2ꯗ ꯀꯣ ꯉꯁꯥꯏꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯕꯨꯂꯦꯇꯤꯟꯗꯣ ꯑꯗꯨ ꯂꯣꯏ ꯌꯥꯎꯕꯅꯤꯀꯣ ꯑꯗꯣ ꯃꯥꯒꯤ ꯁꯤꯂꯦꯕꯁ ꯃꯌꯥꯝꯁꯤꯅ ꯁꯤꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯒꯅꯤꯀꯣ ꯁꯨꯃꯥꯏꯅꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯦꯗꯤꯌꯝ ꯑꯣꯐ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯄꯦꯄꯔꯒꯤ ꯃꯦꯗꯤꯌꯝꯁꯦꯀꯣ ꯁꯤꯃ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯄꯦꯄꯔꯁꯦ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯍꯤꯟꯗꯤꯗ ꯑꯣꯏꯒꯅꯤꯀꯣ ꯑꯦꯛꯁꯦꯞ ꯑꯩꯈꯣꯏꯅ ꯂꯦꯡꯒ꯭ꯋꯦꯖ ꯄꯦꯄꯔ ꯅꯠꯇꯅ ꯁꯤꯃ ꯈꯪꯖꯟꯕꯤꯔꯣ ꯑꯗꯣ ꯁꯤꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯔꯝ ꯊꯥꯖꯤꯟꯕ ꯃꯇꯝꯗ ꯁꯤ ꯃꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯅ ꯄꯦꯄꯔ 1ꯒꯤ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯅꯪꯅ ꯍꯤꯟꯗꯤꯗ ꯈꯣꯠꯈ ꯇꯥꯔꯗꯤ ꯅꯪ ꯑꯗꯨꯝ ꯍꯤꯟꯗꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯇꯥꯔꯦ ꯍꯤꯟꯗꯤꯗ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯅ ꯁꯤꯗ ꯈꯔ ꯆꯦꯛꯁꯤꯟꯒꯗꯕ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯦꯗꯤꯌꯝ ꯑꯣꯐ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯀꯣꯏꯁꯟ ꯄꯦꯄꯔ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯑꯩꯈꯣꯏꯅ ꯐꯣꯔꯝ ꯊꯥꯖꯤꯟꯕ ꯃꯇꯝꯗ ꯑꯗꯣ ꯏꯪꯂꯤꯁ ꯈꯣꯠꯍꯧꯒꯗꯕ ꯍꯤꯟꯗꯤ ꯈꯣꯠ ꯇꯥꯔꯗꯤ ꯅꯪ ꯍꯤꯟꯗꯤ ꯂꯣꯏ ꯊꯣꯛꯂꯛꯑ ꯍꯤꯟꯗꯤ ꯊꯣꯛꯇꯕꯅꯤ ꯑꯗꯨꯝ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯀꯣ ꯁꯤꯃ ꯍꯥꯏꯐꯦꯠ ꯈꯪꯖꯤꯟꯕꯤꯔꯣꯀꯣ ꯁꯤꯃ ꯂꯩꯔꯦ ꯁꯤꯗ ꯍꯥꯏꯁꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯔꯝꯗ ꯃꯦꯟꯈꯤꯕꯗꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯨꯝꯒꯗꯕꯅꯤ ꯍꯥꯏꯕꯅꯤꯀꯣ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟꯁꯤꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯑꯦꯝꯕꯤꯒ꯭ꯌꯨꯇꯤ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯗꯤ ꯆꯃꯝꯅꯕ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟꯗ ꯑꯣꯏꯔꯣ ꯑꯗꯨꯒ ꯀꯟꯁꯇ꯭ꯔꯛꯁꯟꯗ ꯑꯣꯏꯔꯣ ꯈꯤꯇꯪ ꯊꯣꯛꯂꯛꯄ ꯌꯥꯏꯕꯀꯣ ꯁꯤꯒꯤ ꯊꯣꯛꯂꯛꯄꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯇ ꯂꯩꯕ ꯚꯔꯖꯟꯗꯣ ꯏꯪꯂꯤꯁꯀꯤ ꯄꯣꯠꯇꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯐꯥꯏꯅꯦꯜ ꯑꯣꯏꯅ ꯂꯧꯒꯅꯤ ꯑꯗꯨ NTA ꯒꯤ ꯗꯤꯁꯤꯖꯟꯅ ꯑꯩꯈꯣꯏꯅ ꯐꯥꯏꯅꯦꯜ ꯑꯣꯏꯒꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯀꯤꯗꯨꯅ ꯍꯦꯟꯅ ꯑꯗꯨꯅ ꯂꯨꯝꯅ ꯑꯣꯏꯅ ꯂꯧꯒꯅꯤ ꯑꯗꯨꯅ ꯐꯥꯏꯅꯦꯜ ꯑꯣꯏꯅ ꯂꯧꯒꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯀꯣ ꯏꯪꯂꯤꯁꯇꯨꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯔꯒꯀꯣ ꯑꯗꯣ ꯃꯥꯒꯤ ꯃꯥꯔꯀꯤꯡ ꯁ꯭ꯀꯤꯝꯀꯣ ꯃꯥꯔꯛꯁꯦ ꯀꯃꯥꯏꯅ ꯄꯤꯒꯦ ꯍꯥꯏꯕꯅꯤꯀꯣ ꯁꯤꯗ ꯑꯟꯁꯔ ꯀꯣꯏꯁꯟ ꯑꯃ ꯈꯨꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯑꯣꯞꯁꯟ ꯑꯃꯈꯛꯇꯪ ꯈꯟꯒꯗꯕ ꯑꯟꯁꯔꯁꯦ ꯑꯣꯞꯁꯟ ꯑꯃꯈꯛꯇꯪ ꯈꯟꯒꯗꯕꯀꯣ ꯀꯣꯏꯁꯟ ꯑꯃꯗ 2 ꯃꯥꯔꯛ ꯀꯦꯔꯤ ꯇꯧꯏꯀꯣ ꯁꯤꯃꯀꯣ ꯑꯗꯨꯅ
ꯀꯦꯟꯗꯤꯗꯦꯠ ꯑꯃꯅ ꯆꯨꯝꯕ ꯀꯣꯏꯁꯟ ꯑꯃꯅ ꯑꯟꯁꯔ ꯈꯣꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ 2 ꯃꯥꯔꯛ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯅꯦꯒꯦꯇꯤꯚ ꯃꯥꯔꯀꯤꯡ ꯂꯩꯇꯦ ꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯟꯑꯟꯁꯔꯗ ꯑꯟꯑꯦꯇꯦꯝꯞ ꯔꯤꯚ꯭ꯌꯨ ꯐꯣꯔ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯐꯣꯔ ꯔꯤꯚ꯭ꯌꯨ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯑꯣꯞꯁꯟ ꯃꯌꯥꯝ ꯌꯥꯎꯕꯅꯤꯀꯣ ꯑꯟꯁꯔ ꯈꯣꯠꯄꯗꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯇꯧꯕꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯀꯩꯝ ꯐꯪꯉꯣꯏꯀꯣ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯄ ꯌꯥꯏꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯃꯥꯏꯅ ꯊꯣꯛꯂꯛꯄ ꯌꯥꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯑꯃꯗ ꯀꯣ ꯑꯩꯈꯣꯏꯅ ꯑꯣꯞꯁꯟ ꯑꯃꯗ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯆꯨꯝꯕ ꯀꯣꯏꯁꯟꯁꯦ ꯌꯥꯎꯔꯛꯑꯦꯕ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯁ꯭ꯄꯦꯁꯦꯜ ꯀꯦꯁꯇꯀꯣ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯑꯃꯒꯤ ꯑꯟꯁꯔꯁꯦ ꯑꯩꯈꯣꯏꯅ ꯑꯣꯞꯁꯟ ꯑꯃꯗ ꯍꯦꯟꯅ ꯆꯨꯝꯃꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟꯗꯣ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯀꯣꯏꯁꯟꯗꯣ ꯇꯧꯔꯝꯃꯤꯕ ꯑꯩꯈꯣꯏꯅ ꯃꯤꯈꯩꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯟꯁꯔ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯈꯨꯜꯂꯝꯕꯗꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯄꯤꯒꯅꯤ ꯍꯥꯏꯕꯀꯣ ꯁꯤ ꯄꯣꯠꯁꯤꯃꯀꯣ ꯑꯗꯩ ꯑꯅꯤꯁꯨꯕꯗꯅ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯣꯞꯁꯟ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏ ꯆꯨꯝꯃꯦꯅ ꯀꯩꯒꯨꯝꯕ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯇꯥꯔꯛ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯀꯣꯏꯁꯟꯗ ꯇꯧꯔꯝꯃꯤꯕ ꯃꯤꯈꯩꯗꯣ ꯑꯗꯨ ꯂꯣꯏ ꯃꯥꯔꯛ ꯂꯣꯏ ꯄꯤꯒꯅꯤ ꯍꯥꯏꯕ ꯁꯨꯃꯥꯏꯅꯀꯣ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯁ꯭ꯄꯦꯁꯦꯜ ꯀꯦꯁ ꯈꯔ ꯂꯩꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯅ ꯑꯣꯞꯁꯟꯁꯦ ꯑꯃꯐꯧ ꯆꯨꯝꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯑꯣꯞꯁꯟꯁꯦ ꯑꯃꯐꯧ ꯆꯨꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟꯁꯦ ꯂꯥꯜꯂꯕ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯅ ꯗ꯭ꯔꯣꯞ ꯇꯧꯋꯦ ꯍꯥꯏꯒꯅꯤ ꯗ꯭ꯔꯣꯞ ꯇꯧꯋꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯒꯤ ꯀꯣꯏꯁꯟꯗ ꯇꯧꯔꯝꯕꯈꯩꯗꯣ ꯑꯗꯨ ꯑꯩꯈꯣꯏꯅ 2 ꯃꯥꯔꯛ ꯂꯣꯏ ꯄꯤꯒꯅꯤ ꯁꯤꯃ ꯈꯪꯖꯤꯟꯕꯤꯔꯣꯀꯣ ꯑꯗꯨꯅ ꯁꯤꯗ ꯅꯦꯒꯦꯇꯤꯚ ꯃꯥꯔꯀꯤꯡ ꯂꯩꯇꯦ ꯑꯗꯨꯅ ꯀꯣꯏꯁꯟꯁꯦ ꯂꯣꯏ ꯇꯧꯒꯗꯕ ꯁꯤꯃ ꯈꯪꯖꯤꯟꯕꯤꯔꯣꯀꯣ ꯅꯦꯒꯦꯇꯤꯚ ꯃꯥꯔꯀꯤꯡ ꯂꯩꯇꯦ ꯑꯗꯨꯅ ꯀꯣꯏꯁꯟꯁꯦ ꯂꯣꯏ ꯇꯧꯒꯗꯕꯀꯣ ꯁꯤꯃ ꯗꯔꯀꯥꯔ ꯂꯩꯀꯣ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯅꯪꯅ ꯇꯧꯔꯝꯗ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯞ ꯑꯣꯏꯕ ꯀꯣꯏꯁꯟ ꯉꯁꯥꯏ ꯃꯃꯥꯡꯗ ꯄꯟꯈꯤꯕ ꯁꯤꯒꯤ ꯁ꯭ꯄꯦꯁꯦꯜ ꯀꯦꯁ ꯑꯍꯨꯝꯁꯦ ꯁꯤ ꯂꯥꯛꯀꯥꯟꯗ ꯅꯪ ꯃꯥꯔꯛ ꯐꯪꯉꯣꯏꯕ ꯀꯩꯒꯨꯝꯕ ꯅꯪꯅ ꯇꯧꯔꯝ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ 3ꯗ ꯑꯣꯏꯇꯥꯔꯗꯤ ꯍꯥꯏꯗꯤ ꯀꯣꯏꯁꯟꯁꯦ ꯂꯥꯟ ꯇꯥꯔꯁꯨ ꯅꯪꯅ ꯇꯧꯔꯝꯗ ꯇꯥꯔꯗꯤ ꯃꯥꯔꯛ ꯐꯪꯉꯣꯏ ꯑꯗꯨꯅ ꯑꯦꯇꯦꯝ ꯂꯣꯏ ꯇꯧꯒꯗꯕ ꯀꯣꯏꯁꯟꯁꯦ ꯑꯦꯇꯦꯝ ꯂꯣꯏ ꯇꯧꯒꯗꯕ ꯅꯪꯅ ꯈꯪꯒꯦꯔꯥ ꯈꯪꯉꯣꯏꯔꯥ ꯑꯦꯇꯦꯝ ꯂꯣꯏ ꯇꯧꯒꯗꯕ ꯃꯔꯝꯗꯤ ꯅꯦꯒꯦꯇꯤꯚ ꯃꯥꯔꯀꯤꯡꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯅꯪꯅ ꯁꯨꯈꯪ ꯈꯪꯗ꯭ꯔꯁꯨ ꯇꯧꯔꯝ ꯇꯥꯔꯗꯤ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯗ꯭ꯔꯣꯞ ꯇꯧꯕ ꯀꯣꯏꯁꯟ ꯑꯃ ꯌꯥꯎꯔꯝ ꯇꯥꯔꯗꯤ ꯑꯦꯇꯦꯝ ꯇꯧꯔꯝꯃꯗꯤ ꯅꯪ ꯃꯥꯔꯛꯇꯤ ꯐꯪꯗꯣꯏꯅꯦꯕ ꯑꯗꯨ ꯑꯦꯇꯦꯝ ꯇꯧꯔꯝꯗꯗꯤ ꯐꯪꯉꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯔꯝꯁꯦ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟꯁꯦ ꯂꯣꯏ ꯑꯦꯇꯦꯝ ꯇꯧꯒꯗꯕ ꯁꯨꯃꯥꯏꯅꯀꯣ ꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯁꯤꯃ ꯂꯩꯔꯦꯀꯣ ꯁꯤꯗ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯦꯂꯦꯕꯁꯇ ꯍꯥꯏꯐꯦꯠ ꯂꯥꯛꯀꯦꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯁꯝꯖꯜꯂꯒ ꯑꯩꯈꯣꯏꯅ ꯄꯦꯄꯔ 1 ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦꯀꯣ ꯑꯗꯣ ꯃꯥꯏ ꯀꯣꯠꯁꯤꯅ ꯑꯩꯈꯣꯏꯅ 0 0 ꯁꯨꯃꯥꯏꯅ ꯂꯩꯕꯅꯤ ꯃꯥꯒꯤ ꯄꯦꯄꯔ ꯀꯣꯠꯁꯦꯀꯣ ꯑꯗꯨꯒ ꯑꯁꯦꯡꯕ ꯑꯁꯥꯡꯕ ꯃꯃꯤꯡꯗꯗꯤ ꯁꯤꯒꯤ ꯄꯦꯄꯔ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯅ ꯖꯦꯅꯔꯦꯜ ꯄꯦꯄꯔ ꯑꯣꯟ ꯇꯤꯆꯤꯡ ꯑꯦꯟ ꯔꯤꯁꯔꯁ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯈꯪꯖꯟꯕꯤꯔꯣꯀꯣ ꯁꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯉꯥꯎꯒꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯃꯥꯒꯤ ꯃꯦꯟ ꯑꯣꯞꯖꯦꯛꯇꯤꯚ ꯀꯩ ꯁꯤꯒꯤ ꯄꯦꯄꯔꯁꯤꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯄꯣꯠꯇꯣ ꯁꯤ ꯂꯩꯀꯣ ꯑꯩꯈꯣꯏꯅ ꯀꯦꯟꯗꯤꯗꯦꯠꯁꯤꯒꯤꯀꯣ ꯔꯤꯁꯔꯁ ꯑꯃꯁꯨꯡ ꯇꯤꯆꯤꯡ ꯀꯦꯄꯥꯕꯤꯂꯤꯇꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯕꯅꯦꯕ ꯃꯤ ꯑꯃꯁꯦ ꯃꯥ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒꯤ ꯑꯗꯨꯒ ꯄ꯭ꯂꯁ ꯔꯤꯁꯔꯁꯀꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯁꯤ ꯂꯩꯕ꯭ꯔꯥꯅ ꯆꯦꯛ ꯇꯧꯕꯅꯦꯕ ꯁꯤꯒꯤ ꯄꯦꯄꯔ 1 ꯁꯤꯃ ꯈꯪꯖꯟꯕꯤꯔꯣꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯇꯤꯆꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯔꯤꯁꯔꯁ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯆꯦꯛ ꯇꯧꯒꯅꯤ ꯑꯗꯩ ꯀꯣꯒꯅꯤꯇꯤꯚ ꯑꯦꯕꯤꯂꯤꯇꯤ ꯀꯣ ꯑꯗꯩ ꯀꯝꯄ꯭ꯔꯦꯟꯁꯟ ꯑꯦꯅꯥꯂꯥꯏꯁꯤꯁ ꯏꯚꯥꯂꯨꯑꯦꯁꯟ ꯑꯗꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯣꯐ ꯑꯥꯔꯒꯨꯃꯦꯟꯠ ꯗꯤꯗꯛꯇꯤꯚ ꯏꯟꯗꯛꯇꯤꯚ ꯔꯤꯖꯅꯤꯡ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯦꯛ ꯇꯧꯒꯅꯤ ꯁꯨꯃꯥꯏꯅꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯇꯤꯆꯤꯡ ꯑꯦꯟ ꯂꯔꯅꯤꯡ ꯄ꯭ꯔꯣꯁꯦꯁꯀꯤ ꯃꯥꯒꯤ ꯖꯦꯅꯔꯦꯜ ꯑꯦꯋꯥꯔꯅꯦꯁ ꯂꯩꯕ꯭ꯔꯥꯁꯨ ꯆꯦꯛ ꯇꯧꯒꯅꯤꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯄꯤꯄꯜ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯦꯟ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁ ꯀꯣ ꯑꯗꯣ ꯃꯣꯏꯅ ꯄꯤꯕ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯐ ꯂꯥꯏꯐꯇ ꯏꯝꯄꯦꯛ ꯄꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯁꯤꯒꯤ ꯄꯦꯄꯔ 1 ꯁꯤꯗ ꯌꯥꯝ ꯕ꯭ꯔꯤꯐꯂꯤ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯕꯅꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯣ ꯁꯤꯗ ꯗꯤꯇꯦꯜ ꯁꯦꯂꯦꯕꯁ ꯂꯩꯔꯦ ꯁꯤꯃ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯤꯀꯣ ꯑꯩ ꯃꯅꯨꯡ ꯆꯪꯉꯔꯣꯏꯒꯦ ꯌꯨꯅꯤꯠ ꯃꯃꯤꯡꯁꯦ ꯈꯤꯇꯪ ꯍꯥꯏꯔꯝꯒꯦꯀꯣ ꯏꯍꯥꯟ ꯑꯃ ꯌꯨꯅꯤꯠ 1 ꯀꯣ ꯄꯦꯄꯔ 1ꯒꯤ ꯌꯨꯅꯤꯠ 10 ꯂꯩꯒꯅꯤ ꯏꯍꯥꯟ ꯑꯃ ꯌꯨꯅꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯌꯨꯅꯤꯠ 1 ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯇꯤꯆꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯍꯥꯏꯕ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯁꯤꯃ ꯂꯩꯔꯦ ꯃꯊꯪꯗ ꯌꯨꯅꯤꯠ 2 ꯑꯩꯈꯣꯏꯅ ꯔꯤꯁꯔꯁ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯀꯣ ꯑꯗꯩ ꯃꯊꯪꯗ ꯌꯨꯅꯤꯠ ꯅꯝꯕꯔ 3 ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯔꯦꯟꯁꯟ ꯁꯤꯗꯤ ꯂꯥꯏꯔꯒ ꯑꯩꯈꯣꯏꯅ ꯄꯦꯁꯦꯁ ꯑꯃ ꯄꯤꯔꯒ ꯑꯗꯨꯝ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ 5 ꯂꯥꯛꯄ ꯄꯣꯠꯇꯨꯅꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯩ ꯃꯊꯪꯗ ꯀꯝꯃꯨꯅꯤꯀꯦꯁꯟ 4ꯗꯀꯣ 5 ꯁꯨꯕꯗ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯀꯣ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯦꯠꯁ ꯌꯥꯎꯕ ꯍꯧꯔꯦ ꯑꯗꯩ ꯃꯊꯪꯗ 6 ꯁꯨꯕꯗ ꯑꯩꯈꯣꯏꯅ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡ ꯁꯨꯃꯥꯏꯅ ꯇꯧꯔ 6 ꯁꯨꯕꯒꯤ ꯌꯨꯅꯤꯠꯁꯦ ꯂꯩꯔꯦ 9 ꯁꯨꯕꯗ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯗꯥꯇꯥ ꯇꯦꯕꯜ ꯑꯃ ꯄꯤꯅꯤ ꯇꯦꯕꯜꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ 5 ꯍꯪꯕ ꯄꯣꯠꯇꯨꯅꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯩ ꯑꯩꯈꯣꯏꯅ 9 ꯁꯨꯕꯗ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟ ꯀꯝꯃꯨꯅꯤꯀꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯑꯩꯈꯣꯏꯅ ICT ꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ 10 ꯁꯨꯕꯗ ꯑꯩꯈꯣꯏꯅ ꯄꯤꯄꯜ ꯗꯤꯕꯂꯞꯃꯦꯟ ꯑꯦꯟ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯒꯤ ꯃꯔꯝꯗꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯌꯨꯅꯤꯠ ꯅꯝꯕꯔ 10ꯗ ꯑꯩꯈꯣꯏꯅ ꯍꯥꯌꯔ एजुकेशन सिस्टमꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯨꯅꯤꯠ 10 ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯦꯄꯔ 1ꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯤ ꯌꯨꯅꯤꯠ 10ꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟꯁꯦ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯅ 5 ꯍꯪꯉꯛꯀꯅꯦꯕ ꯄꯦꯄꯔ 2 ꯑꯩꯈꯣꯏꯅ 1ꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯌꯨꯅꯤꯠ 10ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ 5 ꯆꯞ ꯆꯥꯅ ꯍꯪꯉꯛꯀꯅꯦꯕ ꯑꯃꯗꯩꯁꯨ ꯍꯦꯜꯂꯣꯏ ꯑꯃꯗꯩꯁꯨ ꯇꯥꯔꯣꯏ ꯁꯤ ꯄꯣꯠꯁꯤꯃꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯁꯤꯗ ꯍꯥꯏꯔꯤꯁꯦꯀꯣ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ 5 ꯍꯪꯉꯛꯀꯅꯤ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯇꯩꯗꯤ ꯌꯥꯔꯅꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ ꯗꯤꯇꯦꯜꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯆꯠꯁꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯅ ꯁꯛꯁꯦꯁ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯀꯣ ꯁꯤꯗꯤ ꯃꯔꯛ ꯃꯔꯛꯇ ꯑꯩ ꯍꯥꯏꯔꯛꯀꯦꯀꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯣꯏꯅ ꯍꯥꯏꯔꯔꯣꯏꯒꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯤꯠ ꯁꯦꯂꯦꯕꯁꯁꯦ ꯑꯩꯈꯣꯏꯅ ꯄꯥꯅꯕ ꯍꯣꯠꯅꯕꯀꯣ ꯑꯗꯩ ꯃꯊꯪꯗ PYQ ꯅꯩꯅꯕ ꯑꯗꯩ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯁꯤꯖꯤꯟꯅꯕ ꯑꯗꯩ ꯃꯊꯪꯗ
ꯍꯥꯏ ꯁ꯭ꯀꯣꯔꯤꯡ ꯑꯦꯔꯤꯌꯥꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯐꯣꯀꯁ ꯄꯤꯕꯀꯣ ꯑꯗꯨꯒ ꯗꯦꯂꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯒꯗꯕ ꯑꯩꯈꯣꯏꯅ ꯃꯦꯠꯁꯀꯨꯝꯕ ꯗꯤ ꯑꯥꯏꯒꯨꯝꯕꯁꯦꯀꯣ ꯑꯗꯨꯒ ꯌꯨꯅꯤꯠ ꯋꯥꯏꯁ ꯑꯃꯁꯨꯡ ꯁꯦꯛꯁꯟ ꯋꯥꯏꯁ ꯇꯦꯁ ꯑꯩꯈꯣꯏꯅ ꯌꯥꯎꯕ ꯑꯗꯨꯒ ꯃꯣꯛ ꯇꯦꯁ ꯌꯥꯎꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯐꯥꯎꯈ꯭ꯔꯕ ꯃꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯂꯧꯕ ꯁꯣꯔꯤ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯕꯦꯂꯦꯟꯁ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯄꯦꯄꯔ 1ꯁꯨ 2ꯁꯨ ꯑꯅꯤꯃꯛ ꯑꯗꯨꯝ ꯄꯨꯟꯅ ꯄꯥꯃꯤꯟꯅꯕ ꯑꯩꯈꯣꯏꯅ ꯄꯦꯄꯔ 1 ꯁꯣꯜꯂꯦ ꯅꯪ 1 ꯄꯥꯔꯤꯉꯩꯗ ꯑꯩꯈꯣꯏꯅ 2 ꯁꯣꯟꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯚꯥꯏꯁ ꯚꯔꯁꯥ ꯁꯤꯃ ꯂꯩꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯀꯩꯅꯣ ꯌꯦꯡꯕꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀꯟꯇꯦꯟꯗꯨꯅꯤꯀꯣ ꯁꯤ ꯌꯥꯎꯔꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯅꯝꯕꯔ 1 ꯁꯤꯗ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯄꯦꯖꯁꯦ ꯃꯌꯥꯝ ꯀꯣ ꯑꯔꯥꯎꯟ 80 ꯄꯦꯖꯃꯨꯛ ꯁꯤꯒꯤ ꯀꯣꯏꯁꯟ ꯉꯥꯛꯇꯅꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯈ꯭ꯔꯅꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯁꯣꯔꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯄꯤ ꯋꯥꯏ ꯀ꯭ꯌꯨ ꯆꯠꯈ꯭ꯔꯅꯤ ꯑꯗꯣ ꯁꯤꯗ ꯄꯤ ꯋꯥꯏ ꯀ꯭ꯌꯨꯁꯦ ꯁꯤꯗ ꯂꯣꯏꯔꯦ ꯄꯦꯖ ꯅꯝꯕꯔ 88ꯇ ꯂꯣꯏꯔꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯑꯟꯁꯔ ꯀꯤ ꯑꯣꯏꯒꯗꯕꯅꯤ ꯁꯤꯁꯦ ꯑꯟꯁꯔ ꯀꯤ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯟꯁꯔ ꯀꯤ ꯐꯪꯗꯕꯅꯤꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯞꯇ꯭ꯔꯦ ꯑꯩ ꯀꯣꯟꯅ ꯍꯌꯦꯡ ꯊꯥꯔꯛꯑꯒꯦꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯣꯆꯤꯡꯒꯤꯁꯤꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯨꯅꯤꯠ ꯇꯦꯁ ꯇꯧꯅꯤ ꯑꯗꯨꯝ ꯍꯥꯏꯀꯣ ꯑꯗꯨꯒ ꯃꯣꯛ ꯇꯦꯁꯁꯨ ꯇꯧꯅꯤ ꯑꯗꯨꯝ ꯍꯥꯏꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯨꯅꯤꯠ ꯇꯦꯁꯀꯤ ꯃꯥꯒꯤ ꯁꯦꯗꯨꯜꯅꯤ ꯁꯤꯗ ꯄꯤꯔꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯤ ꯃꯌꯥꯝꯁꯦꯀꯣ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯁꯤꯗ ꯌꯨꯅꯤꯠ 10ꯗꯣ ꯁꯤꯗ ꯌꯨꯅꯤꯠ 10ꯃꯛꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯇꯦꯁ ꯇꯧꯒꯗꯕ ꯗꯦꯠꯇꯣ ꯁꯤꯗ ꯂꯩꯔꯕꯅꯤꯀꯣ ꯌꯥꯝ ꯄ꯭ꯂꯥꯟ ꯑꯣꯏꯅ ꯆꯠꯊꯒꯗꯕꯅꯤꯀꯣ ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯇꯁꯨ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯁꯤꯀ꯭ꯋꯦꯟꯁꯇ ꯑꯗꯨꯝ ꯂꯥꯛꯀꯅꯤꯀꯣ ꯑꯗꯩ ꯃꯊꯪꯗ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯥꯏ ꯁꯤ ꯇꯤ ꯄꯤꯄꯜ ꯗꯤꯕꯂꯞꯃꯦꯟ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯗꯨꯒ ꯔꯤꯁꯔꯁ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯇꯤꯆꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯀꯣ ꯑꯗꯩ ꯃꯊꯪꯗ ꯍꯥꯌꯔ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯗꯩ ꯃꯊꯪ ꯀꯝꯃꯨꯅꯤꯀꯦꯁꯟ ꯂꯥꯁꯇ ꯀꯝꯄ꯭ꯔꯦꯟꯁꯟ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯆꯦꯞꯇꯔ 10ꯁꯤ ꯑꯃꯨꯛꯇꯗ ꯄꯨꯂꯞ ꯇꯥꯛꯁꯟꯕꯗꯤ ꯌꯥꯄꯣꯠꯇꯦꯗꯅ ꯆꯦꯞꯇꯔ 10ꯁꯤ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯣꯆꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯨꯅꯤꯠ ꯑꯃꯁꯦ ꯍꯥꯟꯅ ꯄꯥꯒꯅꯦꯕ ꯌꯨꯅꯤꯠ ꯑꯃꯁꯦ ꯄꯥꯏꯔꯅꯤ ꯁꯤ ꯏꯍꯥꯟ ꯌꯨꯅꯤꯠ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠꯁꯦ ꯄꯥꯏꯔꯅꯤ ꯑꯗꯣ ꯁꯤ ꯄꯥꯏꯔꯒ ꯂꯣꯏꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯂꯣꯏꯔꯒ ꯃꯊꯪꯒꯤ ꯌꯨꯅꯤꯠ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯄꯥꯏꯒꯅꯦꯕ ꯑꯩꯈꯣꯏꯅ ꯃꯤ ꯑꯅꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯑꯃꯃꯝ ꯑꯩꯈꯣꯏꯅ ꯀꯥꯟꯖꯟꯅꯔ ꯇꯥꯛꯑꯣꯏꯕ ꯑꯩꯈꯣꯏꯅ ꯌꯨꯅꯤꯠ ꯑꯃꯁꯦ ꯇꯥꯛꯑꯅꯤ ꯌꯨꯅꯤꯠ ꯑꯃꯁꯦ ꯂꯣꯏꯗ꯭ꯔꯤꯕꯧ ꯇꯥꯛꯑꯅꯤ ꯑꯗꯨ ꯂꯣꯏꯕꯒ ꯑꯇꯣꯞꯄ ꯌꯨꯅꯤꯠ ꯑꯃꯗꯣ ꯑꯃꯁꯦ ꯐꯖꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯇꯥꯛꯀꯅꯦꯕ ꯁꯤꯃꯀꯣ ꯑꯗꯣ ꯁꯤꯗ ꯄꯤꯔꯤꯁꯦ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯕꯒꯤ ꯃꯥꯒꯤ ꯗꯦꯠꯇꯨꯅꯤ ꯑꯗꯣ ꯁꯤꯒꯤ ꯗꯦꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯁꯟꯗꯦꯗ ꯉꯥꯛꯇ ꯇꯥꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯟꯗꯦꯗ ꯉꯥꯛꯇ ꯁꯤꯟꯕꯅꯤ ꯁꯟꯗꯦꯗ ꯉꯥꯛꯇ ꯇꯥꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯟꯗꯦꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣꯐ ꯂꯩꯕ ꯃꯇꯝꯁꯤ ꯇꯧꯅꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯇꯦꯁꯀꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯃ ꯈꯪꯉꯦꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯑꯌꯥꯝꯕ ꯀꯣ ꯌꯨꯅꯤꯠ ꯑꯃꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯁꯦ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 10ꯒꯨꯝꯕ ꯂꯧꯔꯛꯀꯅꯤ ꯑꯗꯣ ꯁꯤꯗ ꯈꯔ ꯇꯥꯕ ꯌꯥꯎꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 8ꯒꯨꯝꯕ ꯂꯧꯔꯛꯄ ꯌꯥꯎꯔꯛꯀꯅꯤ ꯑꯗꯩ ꯈꯔ ꯌꯥꯝꯕꯁꯨ ꯌꯥꯎꯔꯛꯀꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ 23 25 ꯌꯧꯔꯛꯄꯁꯨ ꯌꯥꯎꯔꯛꯀꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯦꯚꯔꯦꯖꯇ ꯑꯩꯈꯣꯏꯅ ꯌꯨꯅꯤꯠ ꯑꯃꯗ ꯀ꯭ꯂꯥꯁ 10 ꯅꯠꯇ꯭ꯔꯒ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯁꯨꯃꯥꯏꯅ ꯂꯩꯔꯛꯀꯅꯤꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯁꯦ ꯂꯣꯏꯕꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯍꯥꯏꯐꯦꯠ ꯂꯥꯛꯀꯅꯦꯕꯀꯣ ꯀ꯭ꯂꯥꯁꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯌꯔꯦꯁ ꯑꯣꯏꯕ ꯁꯟꯗꯦꯗꯣ ꯑꯗꯨꯒꯤ ꯁꯟꯗꯦꯗꯨꯅ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯒꯅꯤ ꯑꯗꯨꯒꯤ ꯁꯟꯗꯦꯗꯨꯅꯤ ꯁꯤꯗ ꯄꯤꯔꯤ ꯃꯌꯥꯝꯁꯦꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯇꯦꯟꯇꯦꯇꯤꯞ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯣ ꯃꯦꯛꯁꯤꯃꯝ ꯀꯣ ꯁꯤꯒꯤ ꯗꯦꯠ ꯃꯌꯥꯝꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯣꯆꯤꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯌꯥꯎꯔꯤꯉꯩ ꯃꯇꯝꯗ ꯐꯖꯅ ꯌꯥꯎꯕꯤꯌꯨꯀꯣ ꯀꯩꯒꯨꯝꯕ ꯀ꯭ꯂꯥꯁꯇꯣ ꯌꯥꯎ ꯉꯝꯗ ꯇꯥꯔꯗꯤ ꯔꯦꯀꯣꯔꯗꯦꯠ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯀꯣꯆꯤꯡꯗꯣ ꯍꯦꯛ ꯂꯣꯏꯕꯒ ꯍꯥꯏꯗꯤ ꯌꯨꯅꯤꯠꯇꯣ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯄ ꯁꯟꯗꯦꯗ ꯇꯦꯁ ꯑꯃ ꯑꯗꯨꯝ ꯉꯥꯏ ꯂꯩꯔꯝꯕꯅꯤ ꯑꯗꯨꯅ ꯑꯦꯚ꯭ꯔꯤ ꯇꯥꯏꯝ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔ ꯆꯠꯀꯗꯕ ꯑꯩ ꯀꯣꯟꯅ ꯅꯦꯠ ꯊꯥꯝꯗꯥꯏꯗ ꯄꯥꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯝ ꯌꯥꯔꯣꯏ ꯑꯗꯨꯅ ꯀ꯭ꯂꯥꯁꯇꯣ ꯐꯖꯅ ꯌꯥꯎꯕꯤꯔꯣ ꯑꯩꯈꯣꯏꯅ ꯅꯣꯠꯁ ꯑꯗꯨꯝ ꯄꯤꯅꯤ ꯑꯗꯨꯒ ꯃꯦꯇꯔꯤꯌꯦꯜ ꯀꯩꯀꯥ ꯑꯗꯨꯝ ꯐꯖꯅ ꯊꯥꯔꯛꯀꯅꯤꯀꯣ ꯑꯗꯨ ꯌꯥꯎꯔꯣ ꯈꯪꯗ꯭ꯔꯒ ꯍꯪꯉꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯤꯌꯔꯦꯁ ꯁꯟꯗꯦꯗ ꯑꯩꯈꯣꯏꯅ ꯌꯨꯅꯤꯠꯁꯦ ꯂꯣꯏꯔꯅꯤꯗ ꯑꯗꯨꯒ ꯅꯤꯌꯔꯦꯁ ꯁꯟꯗꯦꯗ ꯌꯨꯅꯤꯠ ꯇꯦꯁꯁꯦ ꯑꯗꯨꯝ ꯉꯥꯏ ꯂꯩꯔꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏꯅ ꯇꯦꯁꯇꯣ ꯑꯗꯨꯝ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯨꯝ ꯁꯟꯗꯦꯗ ꯑꯗꯨꯝ ꯇꯦꯁ ꯇꯧꯕꯩ ꯄꯣꯠꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯆꯠꯂꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯆꯠꯂꯤꯉꯩꯗ ꯑꯗꯨꯝ ꯇꯦꯁ ꯇꯧꯒꯅꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯇꯣꯞꯄ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯗꯨꯝ ꯈꯔ ꯂꯩꯕꯅꯦ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯅꯤ ꯍꯥꯏꯔꯒꯁꯨ ꯇꯧꯈꯤꯗꯕ ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯔꯁꯨ ꯑꯩꯈꯣꯏꯅ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯇꯧꯁꯟꯕꯗꯣ ꯌꯨꯅꯤꯠ ꯇꯦꯁꯁꯦ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯀꯥꯜꯂ ꯇꯧꯕ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤꯗꯤ ꯖꯁ ꯑꯩꯈꯣꯏꯅ ꯌꯨꯅꯤꯠ ꯑꯃ ꯅꯩꯅꯔꯅꯤ ꯌꯨꯅꯤꯠ ꯑꯃꯁꯤ ꯅꯩꯅꯕ ꯂꯣꯏꯕꯒ ꯂꯣꯏꯔꯅꯤ ꯂꯣꯏꯕꯒ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯌꯔꯦꯁ ꯑꯣꯏꯕ ꯁꯟꯗꯦꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯦꯁ ꯇꯧꯔꯛꯀꯅꯤ ꯁꯤꯃꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯀꯂꯝ ꯈꯔ ꯁꯦꯝꯃꯦꯀꯣ ꯑꯦꯇꯦꯝ ꯍꯥꯏꯕ ꯑꯃ ꯁ꯭ꯀꯣꯔ ꯍꯥꯏꯕ ꯑꯃꯀꯣ ꯑꯦꯇꯦꯝ ꯍꯥꯏꯁꯤꯗ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯇꯦꯁꯁꯦ ꯊꯥꯏ ꯅꯠꯇ꯭ꯔꯒ ꯊꯥꯗꯦ ꯍꯥꯏꯕꯗꯣ ꯅꯁꯥꯒꯤ ꯔꯦꯀꯣꯔꯠ ꯑꯣꯏꯅꯕꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯅꯪ ꯊꯥꯔꯒꯗꯤ ꯌꯦꯁ ꯍꯥꯏꯔꯣꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁ꯭ꯀꯣꯔ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯌꯨꯅꯤꯠ ꯇꯦꯁꯀꯤ ꯑꯣꯏꯅ ꯀꯣꯏꯁꯟ ꯄꯨꯂꯞꯅ 30 ꯀꯣ ꯌꯨꯅꯤꯠ ꯇꯦꯁꯀꯤ ꯑꯣꯏꯅ ꯀꯣꯏꯁꯟ 30 ꯁꯨꯃꯥꯏꯅ ꯍꯪꯒꯅꯤ 30 ꯂꯣꯏ ꯍꯪꯒꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯗꯣ ꯁꯤꯗ ꯅꯪꯒꯤ ꯁ꯭ꯀꯣꯔꯗ ꯑꯩꯈꯣꯏꯅ 26 ꯐꯪꯉꯦ ꯀꯥꯏꯅ ꯁꯤ ꯑꯥꯎꯠ ꯑꯣꯐ 30 ꯂꯥꯛꯑꯅꯤ ꯀꯣꯏꯁꯟ 30 ꯑꯣꯏꯇꯥꯔꯗꯤ ꯃꯥꯒꯤ ꯐꯨꯜ ꯃꯥꯔꯛꯇꯤ 30 ꯂꯥꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯑꯅꯤ
ꯑꯗꯣ ꯀꯩꯒꯨꯝꯕ ꯅꯪꯅ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯊꯥ ꯉꯝꯗ꯭ꯔꯦ ꯈꯜꯂꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯣ ꯊꯥꯔꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯔꯝꯗꯣ ꯏꯌꯣꯅ ꯁꯤꯗ ꯑꯩꯅ ꯃꯈꯥꯗ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯄꯤꯔꯕꯅꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯅꯣꯠꯁꯤꯃꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯇꯦꯁ ꯑꯃ ꯇꯧꯔꯝꯗꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯞꯇꯥ ꯑꯃ ꯋꯥꯠꯂꯤꯉꯩꯗ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞꯁꯤꯗ ꯑꯩꯈꯣꯏꯅ ꯌꯨꯅꯤꯠ ꯇꯦꯁꯁꯦ ꯇꯧꯔꯅꯤꯅ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯞꯇꯥ ꯑꯃ ꯋꯥꯠꯂꯤꯉꯩꯗ ꯑꯗꯨꯝ ꯌꯨꯅꯤꯠ ꯇꯦꯁꯁꯦ ꯁꯤꯃ ꯇꯧꯔꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯁꯨꯃꯥꯏꯅ ꯍꯥꯏꯔꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯅꯣꯏ ꯁꯤ ꯀꯩꯒꯨꯝꯕ ꯁꯤ ꯀꯣꯆꯤꯡꯁꯦ ꯌꯥꯎ ꯇꯥꯔꯗꯤ ꯁꯟꯗꯦ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯐꯪꯉꯔꯣꯏ ꯑꯩꯈꯣꯏꯅ ꯂꯥꯡꯕ ꯈꯣꯠꯄ ꯐꯪꯉꯔꯣꯏ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯀꯤ ꯃꯇꯝꯁꯤꯗꯀꯣ ꯇꯦꯁꯁꯤꯗ 10ꯅꯤ ꯇꯧꯗꯣꯏꯁꯦ ꯇꯦꯁ 10 ꯑꯗꯩ ꯄ꯭ꯂꯁ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏꯅ ꯃꯣꯛ ꯇꯦꯁ ꯑꯍꯨꯝ ꯑꯃꯁꯨ ꯇꯧꯒꯅꯤ ꯃꯣꯛ ꯇꯦꯁꯁꯤꯅ ꯑꯩꯈꯣꯏꯅ ꯂꯥꯁꯀꯤ 3 ꯃꯟꯊ ꯀꯣ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔꯒꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯀꯤ ꯁꯟꯗꯦꯗꯣ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯛ ꯇꯦꯁ ꯑꯍꯨꯝ ꯑꯃ ꯑꯗꯨꯒ ꯄ꯭ꯂꯁ ꯁꯣꯝ ꯅꯥꯀꯟꯒꯤ ꯌꯨꯅꯤꯠ ꯇꯦꯁ 10 ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯦꯁꯁꯦ ꯄꯨꯂꯞꯅ 13ꯅꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯇꯧꯒꯅꯤꯀꯣ ꯑꯗꯨꯝ ꯅꯣꯏ ꯊꯥꯒꯦꯔꯥ ꯊꯥꯔꯣꯏꯔꯥꯀꯣ ꯑꯗꯨꯝ ꯇꯧꯒꯅꯤ ꯑꯗꯨꯒ ꯊꯥꯔꯛꯇꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨꯏ ꯄꯣꯠꯇꯨꯃ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯅꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯌꯥꯎꯗꯕꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯌꯥꯝ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯁꯨ ꯉꯝꯗꯦꯕꯀꯣ ꯑꯩꯈꯣꯏꯅ ꯀꯥ ꯍꯦꯟꯅꯁꯨ ꯌꯦꯡꯁꯤꯟꯕ ꯄꯥꯝꯗꯦ ꯑꯗꯩ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅꯁꯨ ꯍꯥꯏꯅꯤꯡꯗꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯦꯁ ꯌꯥꯎꯕ ꯌꯥꯎꯗꯕꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯏꯗꯅ ꯑꯗꯨꯅ ꯇꯦꯁꯇꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯏꯁꯇ꯭ꯔꯤꯛ ꯑꯣꯏꯔꯛꯀꯅꯤꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯑꯩꯈꯣꯏꯅ ꯀꯣꯔꯁꯁꯦ ꯑꯩꯈꯣꯏꯅ ꯔꯦꯖꯤꯁꯇꯔ ꯇꯧꯔꯒ ꯄꯦꯃꯦꯟ ꯇꯧꯔꯒ ꯀꯣꯔꯁ ꯌꯥꯎ ꯇꯥꯔꯁꯨ ꯑꯩꯈꯣꯏꯅ ꯇꯦꯁꯇ ꯌꯥꯝ ꯐꯔꯛ ꯇꯥꯔꯗꯤ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯤꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯒꯤ ꯒ꯭ꯔꯨꯞꯇꯒꯤ ꯑꯗꯨꯝ ꯂꯧꯊꯣꯔꯛꯄ ꯌꯥꯏ ꯒ꯭ꯔꯨꯞꯇꯒꯤ ꯑꯗꯨꯝ ꯔꯤꯃꯨꯚ ꯇꯧꯔꯒ ꯀꯩꯒꯨꯝꯕ ꯑꯦꯛꯁꯇ꯭ꯔꯤꯝ ꯀꯦꯁꯦꯁꯇ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯇꯦꯁꯁꯤꯗ ꯌꯥꯝ ꯅꯦꯒ꯭ꯂꯦꯛ ꯆꯥꯔꯛ ꯇꯥꯔꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯄꯩꯁꯥꯗꯣ ꯑꯗꯨꯝ ꯑꯗꯨꯕꯨꯛ ꯔꯤꯐꯟ ꯇꯧꯔꯒ ꯑꯗꯨꯝ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯌꯥꯏꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯑꯗꯨꯅ ꯑꯇꯩ ꯑꯇꯩꯗ ꯀ꯭ꯂꯥꯁꯇ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯔꯤꯂꯦꯛꯁ ꯇꯧ ꯇꯥꯔꯁꯨ ꯇꯦꯁꯇꯗꯤ ꯌꯥꯝ ꯏꯁꯇ꯭रिꯛ ꯑꯣꯏꯔꯛꯀꯅꯤ ꯏꯁꯇ꯭रिꯛ ꯑꯣꯏꯔꯤꯁꯦ ꯅꯣꯏ ꯀꯥꯟꯅꯕꯅꯤ ꯑꯩꯉꯣꯟꯗ ꯀꯩꯝ ꯀꯥꯟꯅꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯁꯇ꯭रिꯛ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯅ ꯇꯦꯁꯀꯤꯁꯤꯃ ꯈꯤꯇꯪ ꯐꯖꯅ ꯈꯜꯂꯣꯀꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅ ꯊꯪꯅꯅ ꯑꯩꯈꯣꯏꯅ ꯇꯦꯁꯁꯦ ꯑꯩꯈꯣꯏꯅ ꯊꯥꯔꯛꯇ꯭ꯔꯕ ꯄꯨꯡ ꯃꯔꯤ ꯊꯥꯔꯛꯇ꯭ꯔꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛꯀꯤ ꯀꯦꯟꯗꯤꯗꯦꯠꯁꯦ ꯑꯩꯈꯣꯏꯅ ꯔꯤꯃꯨꯚ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯣ ꯔꯤꯃꯨꯚ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯄꯩꯁꯥ ꯔꯤꯐꯟ ꯇꯧꯕ ꯌꯥꯏ ꯇꯧꯗꯕ ꯌꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯖꯟꯅꯤꯀꯣ ꯑꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥꯒꯤꯗꯃꯛꯇ ꯅꯠꯇꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯑꯗꯨꯒꯤ ꯄ꯭ꯔꯣꯕꯤꯖꯟꯗꯨꯃ ꯂꯩꯀꯣ ꯇꯦꯁ ꯊꯥꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯨꯃ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯑꯗꯨꯒ ꯇꯦꯁ ꯊꯥꯕꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯗ OMR ꯁꯤꯠ ꯆꯪꯒꯅꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯑꯣꯏꯅꯗꯤ ꯌꯨꯅꯤꯠ ꯇꯦꯁꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯒꯨꯒꯜ ꯐꯣꯝꯗ ꯇꯧꯒꯅꯤ ꯇꯦꯁꯁꯦꯀꯣ ꯑꯩꯈꯣꯏꯅ ꯌꯨꯅꯤꯠ ꯇꯦꯁ 10ꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯒꯨꯒꯜ ꯐꯣꯝꯗ ꯇꯧꯒꯅꯤ ꯑꯗꯣ ꯄꯨꯡ 9ꯗꯒꯤ ꯑꯌꯥꯝꯕ ꯇꯦꯁ ꯍꯧꯒꯅꯤꯀꯣ 9ꯗꯒꯤ ꯁꯣꯔꯤ 9ꯒ ꯃꯤꯅꯤꯠ 20ꯗ ꯂꯣꯏꯕ ꯌꯥꯏ 9ꯒ ꯃꯤꯅꯤꯠ 30ꯗ ꯂꯣꯏꯕ ꯌꯥꯏ ꯑꯗꯨꯒ 9ꯒ ꯃꯤꯅꯤꯠ 95ꯗ ꯂꯣꯏꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯀꯣ ꯃꯥꯒꯤ ꯌꯨꯅꯤꯠ ꯇꯦꯁꯀꯤ ꯃꯥꯒꯤ ꯇꯥꯏꯃꯤꯡꯁꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯦꯠꯁꯀ ꯑꯩꯈꯣꯏꯅ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯒ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯪꯕ ꯀꯥꯡꯕꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯔꯦꯟꯁꯟꯒꯨꯝꯕꯗꯤ ꯑꯩꯈꯣꯏꯅ ꯃꯇꯝꯁꯦ ꯑꯩꯈꯣꯏꯅ ꯈꯔ ꯑꯗꯨꯝ ꯍꯥꯞꯀꯅꯦꯕꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯪꯗꯕ ꯀꯥꯡꯕꯨꯗꯤ ꯖꯁ ꯃꯤꯅꯤꯠ 20ꯗ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯒꯅꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯣꯛ ꯇꯦꯁꯀꯤ ꯀꯥꯡꯕꯨꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ OMR ꯁꯤꯠ ꯀꯣ ꯁꯤ ꯀꯣꯏꯁꯟ 50 ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯀꯣꯏꯁꯟ ꯁꯨꯃꯥꯏꯅ ꯆꯪꯉꯛꯄꯅꯤ ꯁꯤꯗ ꯂꯣꯏꯅꯃꯛ ꯑꯩꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯅꯤꯀꯣ ꯅꯣꯏꯒꯤ OMR ꯁꯤꯠ ꯂꯣꯏ ꯁꯦꯝꯈ꯭ꯔꯕꯅꯤ ꯁꯤꯗ ꯁꯤꯅ ꯃꯣꯛ ꯇꯦꯁ ꯅꯝꯕꯔ 1ꯒꯤ ꯏꯁꯦꯀꯣ ꯃꯣꯛ ꯇꯦꯁ ꯅꯝꯕꯔ 1ꯒꯤ ꯑꯁꯤꯅ ꯁꯣꯔꯤ ꯑꯗ ꯁꯤꯅ ꯃꯣꯛ ꯇꯦꯁ ꯅꯝꯕꯔ 2ꯒꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯛ ꯇꯦꯁ ꯅꯝꯕꯔ 3ꯒꯤꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯍꯦꯟꯕꯨꯛꯇ ꯑꯗꯨꯝ ꯅꯣꯏꯅ ꯄ꯭ꯔꯤꯟ ꯇꯧꯕꯩ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯦꯟꯕꯨꯛꯇ ꯑꯗꯨꯝ ꯄ꯭ꯔꯤꯟ ꯇꯧꯔ ꯌꯥꯎꯖꯔꯛꯏ ꯅꯣꯏꯅ ꯁꯦꯠꯂꯁꯨ ꯌꯥꯔꯦ ꯁꯦꯠꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏꯅ ꯁ꯭ꯀꯦꯜ ꯑꯃ ꯄꯥꯏꯔꯒ ꯑꯗꯨꯝ ꯁꯦꯠꯂꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯕꯨꯛꯂꯦꯠꯇꯨꯗ ꯑꯗꯨꯝ ꯌꯥꯎꯖꯔꯒ ꯑꯗꯨꯝ ꯊꯥꯔꯒ ꯑꯗꯨꯝ ꯅꯣꯏꯅ ꯐꯣꯇꯣ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯀꯥꯞꯄꯛꯑꯁꯨ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯩꯅꯣ ꯇꯧꯒꯗꯕ ꯑꯃ ꯑꯩ ꯍꯥꯏꯐꯦꯠ ꯍꯥꯏꯒꯦꯀꯣ ꯅꯣꯏꯅ ꯃꯣꯛ ꯇꯦꯁ ꯊꯥꯕꯗ ꯌꯥꯝ ꯁꯣꯏꯕ ꯑꯃ ꯂꯩꯌꯦꯕ ꯀꯃꯥꯏꯅ ꯁꯣꯏꯒꯦ ꯍꯥꯏꯔꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯡ ꯊꯥꯕꯤꯔꯣ ꯁꯤꯗ ꯑꯦꯛꯖꯥꯝ ꯊꯥꯕꯤꯔꯣ ꯑꯗꯨꯒ ꯗꯦꯠ ꯊꯥꯕꯤꯔꯣꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯔꯣꯜ ꯅꯝꯕꯔꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯃꯦꯟꯕꯤꯔꯛꯑꯣ ꯁꯤ ꯑꯩꯈꯣꯏꯅ 26317 ꯍꯥꯏꯔꯒ ꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯈꯛꯇꯪ ꯊꯥꯕꯗꯣ ꯌꯥꯗꯦꯕ ꯁꯤꯒꯤ ꯀꯩꯅꯣꯗ OMRꯁꯤꯁꯨ ꯑꯩꯈꯣꯏꯅ ꯐꯖꯅ ꯃꯦꯟꯕꯤꯔꯣ ꯁꯤꯗ 2 ꯁꯤꯗ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯤꯔꯣ 2 6 ꯀꯣ ꯁꯨꯃꯥꯏꯅ 3 1 7 ꯁꯨꯃꯥꯏꯅ ꯐꯖꯅ ꯇꯧꯕꯤꯔꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯗꯥꯀꯟ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯏꯁꯀꯦꯟ ꯇꯧꯔ ꯈꯪꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯈꯨꯠꯅ ꯑꯩꯈꯣꯏꯅ ꯅꯪ ꯀꯣꯏꯁꯟ ꯀꯌꯥ ꯆꯨꯝꯃꯦ ꯈꯣꯠꯂꯦꯅ ꯌꯦꯡꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯁ꯭ꯀꯦꯟ ꯑꯃ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯑꯟꯁꯔ ꯀꯤꯁꯦ ꯍꯥꯟꯅ ꯂꯣꯏ ꯍꯥꯞꯆꯤꯟꯈ꯭ꯔꯅꯤ ꯑꯗꯨꯒ ꯏꯁꯀꯦꯟ ꯇꯛ ꯈꯨꯗꯛꯇ ꯑꯩꯈꯣꯏꯅ ꯀ꯭ꯂꯤꯛ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯀꯌꯥ ꯆꯨꯝꯃꯤ ꯆꯨꯝꯗꯦꯁꯦ ꯈꯪꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯀꯥꯞꯄꯛꯄ ꯈꯣꯠꯂꯛꯄꯗꯣ ꯑꯗꯨ ꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯁꯦꯞꯁꯦ ꯑꯩꯈꯣꯏꯅ ꯑꯇꯩ ꯑꯇꯩ ꯌꯥꯎꯔꯁꯨ ꯌꯥꯏ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯁꯤꯒꯤ ꯁꯦꯞꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯀ꯭ꯋꯥꯔ ꯑꯣꯏꯕ ꯕ꯭ꯂꯦꯛ ꯁ꯭ꯀ꯭ꯋꯥꯔ ꯑꯣꯏꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯁꯦꯞꯁꯦ ꯑꯩꯈꯣꯏꯅ ꯔꯦꯛꯇꯦꯡꯒꯨꯂꯔ ꯁꯦꯞꯇ ꯂꯩꯍꯟꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯄꯩꯕꯗꯣ ꯑꯩꯈꯣꯏꯅ ꯁ꯭ꯀꯦꯟ ꯇꯧꯕꯗ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯦꯕ ꯑꯗꯨꯒ ꯄ꯭ꯂꯁ ꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯁꯤꯒꯤ ꯃꯇꯥꯏꯒꯤ ꯃꯔꯤꯁꯦ ꯁꯤ ꯌꯥꯎꯗꯕ ꯌꯥꯗꯦꯕ ꯁꯤ ꯍꯦꯛ ꯌꯥꯎꯔꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁ꯭ꯀꯦꯟ ꯇꯧꯕ ꯌꯥꯔꯣꯏꯕ
ꯁꯤ ꯄꯣꯠꯁꯤ ꯈꯪꯖꯟꯕꯤꯌꯨꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯊꯣꯛꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇꯅꯕꯀꯣ ꯁꯤꯒꯤ ꯃꯇꯥꯏꯒꯤ ꯃꯔꯤꯁꯦ ꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯀꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯁ꯭ꯀ꯭ꯋꯥꯔ ꯃꯆꯥ ꯃꯆꯥ ꯌꯥꯎꯔꯤꯁꯦ ꯁꯤ ꯃꯌꯥꯝꯁꯤ ꯁꯤꯗꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏ ꯁ꯭ꯀꯦꯟ ꯇꯧꯔꯒ ꯆꯨꯝꯃꯤ ꯂꯥꯜꯂꯤꯁꯦ ꯈꯨꯗꯛꯇ ꯑꯗꯨꯝ ꯍꯥꯏꯕ ꯉꯝꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯍꯥꯡꯕ ꯄꯦꯖ ꯍꯥꯏꯇꯥꯔꯦ ꯈꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤꯀꯣ ꯍꯥꯡꯕ ꯄꯦꯖꯁꯤꯅ ꯑꯩꯈꯣꯏꯅ ꯔꯞꯁꯤꯠ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯃꯦꯠꯀꯤ ꯌꯨꯅꯤꯠ ꯇꯦꯁ ꯇꯧꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯍꯥꯡꯕ ꯄꯦꯖ ꯈꯔ ꯍꯥꯞꯄꯤ ꯁꯤ ꯑꯍꯥꯡꯕ ꯄꯦꯖꯁꯦ ꯑꯩꯈꯣꯏꯅ ꯅꯣꯏꯅ ꯁꯦꯠꯇꯠꯂꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯁꯦꯠꯇꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯕꯨꯛ ꯑꯩꯈꯣꯏꯅ ꯍꯦꯟꯕꯨꯛꯇꯨꯗꯀꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯞꯁꯤꯜꯂꯁꯨ ꯌꯥꯔꯦꯀꯣ ꯁꯤꯅ ꯗꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯒꯤ ꯇꯦꯁ ꯇꯧꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯑꯩꯈꯣꯏꯅ ꯔꯞꯁꯤꯠ ꯀꯣ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯅ ꯃꯣꯛ ꯇꯦꯁ 1 ꯇꯧꯕꯗ ꯁꯤꯖꯤꯟꯅꯒꯗꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯕꯗ ꯑꯣꯔ ꯑꯩꯈꯣꯏꯅ ꯃꯣꯛ ꯇꯦꯁ ꯑꯣꯏꯔꯣ ꯌꯨꯅꯤꯠ ꯇꯦꯁ ꯑꯣꯏꯔꯣ ꯑꯗ ꯆꯪꯒꯗꯕ ꯄꯣꯠꯈꯩꯁꯦ ꯑꯩꯈꯣꯏꯅ ꯑꯣꯏꯃꯥꯔ ꯁꯤꯠ ꯔꯞꯁꯤꯠ ꯃꯌꯥꯝꯗꯣ ꯑꯗ ꯃꯥꯒꯤ ꯗꯦꯠ ꯅꯨꯡꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯄꯤꯈ꯭ꯔꯕꯅꯤꯀꯣ ꯁꯤꯃ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯌꯥꯏꯀꯣ ꯑꯩ ꯀꯣꯟꯅ ꯃꯊꯪ ꯃꯊꯪ ꯇꯞ ꯍꯥꯏꯔꯛꯀꯦꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯕꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯍꯧꯕ ꯌꯥꯕꯗ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯇꯥꯛꯄꯩ ꯃꯑꯣꯡꯁꯦ ꯁꯤ ꯍꯥꯏꯐꯦꯠ ꯍꯥꯏꯔꯒꯦꯀꯣ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛꯀꯤ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡꯗꯨꯃ ꯍꯥꯟꯅ ꯇꯥꯛꯑꯅꯤ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯇ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯀꯣ ꯁꯨꯃꯥꯏꯅ ꯇꯥꯛꯑꯅꯤ ꯑꯗꯣ ꯀ꯭ꯂꯥꯁ ꯊꯥꯕ ꯍꯧꯕꯁꯦ ꯑꯩꯈꯣꯏꯅ ꯂꯤꯡ ꯊꯥꯕ ꯍꯧꯕꯁꯦ ꯑꯩꯈꯣꯏꯅ ꯄꯨꯡ 9ꯗꯩꯅ 16ꯐꯥꯎꯅꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯇꯧꯕꯒꯤ ꯑꯩꯈꯣꯏꯅ ꯑꯥꯏꯗꯤꯌꯦꯜ ꯑꯣꯏꯕ ꯀꯟꯚꯤꯅꯤꯌꯦꯟట్ ꯑꯣꯏꯕ ꯇꯥꯏꯝꯁꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ 1 ꯑꯋꯥꯔꯁꯦ ꯁꯨꯃꯥꯏꯅ ꯂꯩꯁꯦꯀꯣ ꯑꯗꯨꯅ ꯀ꯭ꯂꯥꯁ ꯊꯥꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏꯅ 7:50 to 55ꯇ ꯀ꯭ꯂꯥꯁꯀꯤ ꯂꯤꯡꯁꯦ ꯊꯥꯔꯛꯀꯅꯤꯀꯣ ꯁꯤ ꯃꯤꯅꯤꯠ 5ꯗꯩꯅ 10ꯒꯤ ꯃꯃꯥꯡꯗ ꯀ꯭ꯂꯥꯁ ꯂꯤꯡ ꯊꯥꯔꯛꯀꯅꯤ ꯄꯨꯡ 9ꯗ ꯀ꯭ꯂꯥꯁ ꯆꯞ ꯆꯥꯅ ꯍꯧꯒꯅꯤꯀꯣ ꯁꯨꯃꯥꯏꯅ ꯆꯞ ꯆꯥꯅ ꯍꯧꯒꯅꯤꯀꯣ ꯑꯗꯨꯒ ꯌꯥꯔꯤꯈꯩ ꯄꯨꯡ 9ꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯦꯁ ꯈꯔꯗ ꯑꯩꯈꯣꯏꯅ ꯁꯤ ꯑꯩꯈꯣꯏꯅ 9:15 ꯑꯦꯛꯁꯇ꯭रीम ꯀꯦꯁꯦꯁ ꯑꯩꯈꯣꯏꯅ 9:30 ꯐꯥꯎ ꯌꯧꯕ ꯌꯥꯏ ꯑꯗꯣ ꯌꯧꯗꯤ ꯌꯥꯝ ꯌꯧꯔꯣꯏꯀꯣ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕꯅ ꯄꯨꯡ 9ꯗ ꯑꯌꯥꯝꯕ ꯂꯣꯏꯒꯅꯤ ꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯀꯩꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯌꯥꯝ ꯇꯥꯏꯠ ꯁꯦꯗꯨꯜ ꯑꯣꯏꯕ ꯅꯪꯒꯤ ꯊꯕꯛ ꯑꯆꯤꯟꯕ ꯑꯣꯏꯇꯥꯔꯗꯤ 9ꯐꯥꯎꯇꯤ ꯑꯩꯈꯣꯏꯅ ꯌꯥꯎꯔꯣ ꯑꯗꯨꯒ 9ꯒꯤ ꯃꯇꯨꯡꯁꯦ ꯅꯣꯏꯅ ꯑꯩꯈꯣꯏꯅ ꯔꯦꯀꯣꯔꯗꯦꯠ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯑꯗꯨꯝ ꯌꯦꯡꯉꯁꯨ ꯌꯥꯅꯤ ꯁꯤ ꯄꯣꯠꯁꯤꯃꯀꯣ ꯑꯗꯨꯅ ꯀ꯭ꯂꯥꯁ ꯈꯨꯗꯤꯡꯃꯛ ꯔꯦꯀꯣꯔꯗ ꯇꯧꯒꯅꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗ ꯉꯁꯤ ꯍꯧꯖꯤꯛ ꯔꯦꯀꯣꯔꯗ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯅꯤ ꯁꯤ ꯄꯣꯠꯁꯤꯃꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯍꯧꯕꯁꯦ 9ꯗꯩ ꯍꯧꯔꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯅꯨꯡꯇꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯅ PDF ꯄꯤꯒꯅꯤꯀꯣ ꯑꯩꯈꯣꯏꯅ ꯅꯣꯡꯃꯒꯤ ꯇꯧꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ PDF ꯄꯤꯒꯅꯤ PDFꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯦꯇꯔꯤꯌꯦꯜ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯅ ꯄꯤꯒꯅꯤꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯅꯩꯅꯔꯤꯕ ꯄꯣꯠꯇꯣ ꯃꯦꯇꯔꯤꯌꯦꯜꯗꯨꯃ ꯂꯩꯒꯅꯤ ꯀꯣ ꯑꯗꯣ ꯃꯦꯇꯔꯤꯌꯦꯜꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ PYQ ꯑꯗꯨꯝ ꯍꯥꯞꯄꯛꯀꯅꯤ PYQꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯖꯒꯥꯗꯨꯗ ꯀꯣꯏꯁꯟ ꯍꯪ ꯇꯥꯔꯗꯤ ꯍꯥꯞꯄꯛꯀꯅꯤ ꯑꯗꯨꯒ ꯍꯪꯗ ꯇꯥꯔꯗꯤ ꯍꯥꯞꯄꯛꯇ꯭ꯔꯦꯅ ꯑꯗꯨꯃꯛ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ PYQꯁꯤꯗ ꯑꯩꯈꯣꯏꯅ ꯀꯌꯥ ꯅꯩꯅꯒꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯍꯦꯟꯕꯨꯛꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯠ 5ꯒꯤ ꯌꯥꯎꯋꯦ ꯍꯥꯏꯗꯅꯀꯣ 50 × 5 ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ 250 ꯀꯣꯏꯁꯟꯁꯦ ꯁꯨꯃꯥꯏꯅ ꯌꯥꯎꯋꯦ ꯍꯥꯏꯗꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯌꯨꯅꯤꯠꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯪꯍꯟꯈ꯭ꯔꯅꯦꯕ ꯁꯤ ꯌꯨꯅꯤꯠ ꯑꯃꯗ ꯑꯩꯈꯣꯏꯅ 15 ꯌꯥꯎꯔꯝꯗꯣꯏꯅꯦꯕ ꯁꯤꯒꯤ 15ꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯋꯥꯏꯁ ꯑꯣꯏꯅ ꯀꯣ ꯈꯥꯏꯗꯣꯔꯛꯑꯅꯤ ꯑꯗꯨꯒ ꯃꯥꯒ ꯑꯩꯈꯣꯏ ꯇꯣꯄꯤꯛꯇꯨꯒ ꯆꯥꯟꯅꯕꯈꯩꯗꯣ ꯑꯩꯈꯣꯏꯅ PYQ ꯑꯣꯏꯅ ꯅꯩꯅꯔꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ 1 ꯑꯋꯥꯔꯗ ꯑꯩꯈꯣꯏꯅ ꯅꯣꯡꯃꯒꯤ ꯀ꯭ꯂꯥꯁꯁꯤꯗ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ 45 ꯃꯤꯅꯤꯠꯁꯦ ꯁꯤꯃꯅ ꯑꯩꯈꯣꯏꯅ ꯀꯟꯁꯦꯞꯇꯣ ꯑꯩꯈꯣꯏꯅ ꯗꯤꯁꯀꯁ ꯇꯧꯔꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯇꯥꯛꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯃꯦꯇꯔꯤꯌꯦꯜꯗꯨꯃ ꯑꯩꯈꯣꯏꯅ ꯅꯩꯅꯔꯅꯤ ꯑꯗꯨꯒ ꯄ꯭ꯂꯁ ꯂꯥꯁꯀꯤ ꯑꯩꯈꯣꯏꯅ 15 ꯃꯤꯅꯤꯠꯁ ꯃꯨꯛꯁꯦ ꯁꯤꯅ ꯑꯩꯈꯣꯏꯅ PYQꯗꯣ ꯅꯩꯅꯒꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯄꯣꯠꯁꯤ ꯆꯠꯀꯅꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯁꯤꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯌꯥꯎꯔꯛꯀꯅꯤ ꯃꯦꯠꯁꯀꯨꯝꯕꯗꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯍꯣꯠꯄꯩ ꯆꯥꯡꯁꯤꯅ ꯍꯦꯜꯂꯛꯀꯅꯤꯀꯣ ꯑꯗꯨꯒ ꯇꯥꯛꯄꯩ ꯆꯥꯡꯁꯤꯅ ꯈꯤꯇꯪ ꯋꯥꯠꯂꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯌꯨꯅꯤꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯐ꯭ꯂꯦꯛꯁꯤꯕꯜ ꯁꯨꯃꯥꯏꯅ ꯁꯤ ꯄꯣꯠꯁꯤ ꯂꯥꯛꯀꯅꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯔꯦꯀꯣꯔꯗ ꯇꯧꯔꯅꯤ ꯔꯦꯀꯣꯔꯗꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯅꯨꯡꯗꯥꯡꯗꯨꯗ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯅꯨꯡꯗꯥꯡꯗ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯑꯌꯨꯛꯇ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯅꯤꯀꯣ ꯑꯗꯣ ꯂꯤꯡ ꯑꯣꯏꯅ ꯊꯥꯔꯛꯀꯅꯤ ꯂꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯤꯡ ꯆꯪꯕ ꯀꯥꯡꯕꯨꯗ ꯈꯤꯇꯪ ꯌꯦꯡꯕ ꯌꯥꯗꯣꯏꯅꯤ ꯑꯇꯣꯞꯄꯒꯤ ꯑꯩꯈꯣꯏꯅ ꯄꯥꯕ꯭ꯂꯤꯛꯇ ꯂꯩꯒꯗꯕ ꯂꯤꯡ ꯅꯠꯇꯦꯀꯣ ꯁꯤ ꯄꯣꯠꯁꯤꯃꯀꯣ ꯃꯤ ꯑꯃꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯂꯩ ꯌꯨꯇ꯭ꯌꯨꯕ ꯑꯦꯀꯥꯎꯟꯁꯤꯗ ꯆꯪꯉꯒ ꯍꯦꯛꯇ ꯌꯦꯡ ꯌꯥꯒꯗꯕ ꯂꯤꯡ ꯅꯠꯇꯦ ꯅꯣꯏ ꯈꯛꯇꯪ ꯌꯦꯡꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯁꯦꯝꯃꯒ ꯑꯗꯨꯃꯥꯏꯅ ꯊꯥꯔꯛꯀꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃꯀꯣ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯌꯨꯅꯤꯠ ꯑꯃꯗ ꯀ꯭ꯂꯥꯁ 10ꯃꯨꯛ ꯑꯌꯥꯝꯕ ꯂꯧꯔꯛꯀꯅꯤ 10ꯗꯩ ꯈꯔ ꯍꯦꯟꯕꯁꯨ ꯌꯥꯎꯔꯛꯀꯅꯤ ꯇꯥꯕꯁꯨ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯆꯠꯊꯔꯅꯤ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯌꯨꯅꯤꯠ ꯇꯦꯁ ꯇꯧꯒꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯑꯗꯨꯒ ꯔꯦꯀꯣꯔꯗ ꯇꯧꯒꯅꯤ ꯔꯦꯀꯣꯔꯗꯁꯦ ꯑꯗꯨꯝ ꯅꯨꯡꯗꯥꯡꯗ ꯊꯥꯔꯛꯀꯅꯤꯀꯣ ꯑꯗꯨꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ PYQꯁꯦ ꯄꯨꯂꯞꯅ ꯁꯤꯗ ꯑꯩꯈꯣꯏꯅ 250 ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ 250ꯁꯦ ꯑꯩꯈꯣꯏꯅ ꯅꯣꯏꯗ ꯍꯦꯟꯕꯨꯛꯇꯁꯨ ꯌꯥꯎꯔꯛꯑꯅꯤ ꯑꯗꯨꯒ ꯄ꯭ꯂꯁ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯦꯇꯔꯤꯌꯦꯜ ꯇꯥꯛꯄ ꯃꯇꯝꯗꯁꯨ ꯁꯤꯒꯤ 250 ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯅ ꯃꯦꯇꯔꯤꯌꯦꯜ ꯂꯩꯔꯅꯤꯗꯅ ꯃꯦꯇꯔꯤꯌꯦꯜꯒꯤ ꯃꯅꯤꯡꯗ ꯑꯗꯨꯝ ꯅꯞꯁꯜꯂꯛꯑꯅꯤ ꯇꯣꯄꯤꯛꯇꯨꯒ ꯆꯥꯟꯅꯕ ꯃꯅꯤꯡꯗ ꯅꯞꯁꯜꯂꯛꯑꯅꯤ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ 15 ꯑꯩꯈꯣꯏꯅ ꯌꯨꯅꯤꯠ ꯇꯦꯁ ꯑꯃꯗ ꯀꯣꯏꯁꯟ 35 ꯌꯥꯎꯔꯛꯀꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯌꯨꯅꯤꯠ ꯇꯦꯁ 10 ꯂꯩꯕꯅꯤꯅ ꯀꯣꯏꯁꯟ 150 ꯑꯃꯁꯤꯅ ꯑꯩꯈꯣꯏꯅ ꯌꯨꯅꯤꯠ ꯇꯦꯁꯇꯩ ꯂꯥꯛꯀꯅꯦꯕ ꯁꯤꯃ ꯈꯪꯖꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ
ꯑꯩꯈꯣꯏꯅ ꯃꯣꯛ ꯇꯦꯁꯇ ꯀꯣꯏꯁꯟ ꯑꯃꯗ ꯃꯣꯛ ꯇꯦꯁ ꯑꯃꯗ ꯀꯣꯏꯁꯟ ꯌꯥꯡꯈꯩꯒꯤ ꯌꯥꯡꯈꯩꯁꯦ ꯑꯍꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ 150 ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯦꯕ ꯁꯤꯁꯦ ꯑꯗꯨꯅ ꯅꯣꯏꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯣꯖ ꯇꯧ ꯁꯤ ꯀꯣꯏꯁꯟ ꯑꯝꯇ ꯃꯥꯟꯅꯔꯣꯏꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯌꯥꯎꯈꯤꯕ ꯍꯦꯟꯕꯨꯛꯇ ꯌꯥꯎꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯀ꯭ꯂꯥꯁꯇ ꯌꯥꯎꯔꯛꯑꯅꯤꯀꯣ ꯁꯤ ꯀꯣꯏꯁꯟ ꯆꯅꯤ ꯌꯥꯡꯈꯩꯁꯤ ꯀ꯭ꯂꯥꯁꯇ ꯑꯗꯨꯝ ꯇꯥꯛꯄꯗ ꯌꯥꯎꯔꯛꯑꯅꯤ ꯀ꯭ꯂꯥꯁꯀꯤ ꯃꯅꯤꯡꯗ ꯌꯥꯎꯔꯛꯑꯅꯤ ꯑꯗꯣ ꯁꯤꯅ ꯌꯨꯅꯤꯠ ꯇꯦꯁ ꯇꯧꯕꯒꯤ ꯀꯣꯏꯁꯟ 150 ꯑꯃ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯃꯣꯛ ꯇꯦꯁ ꯇꯧꯕꯒꯤ ꯀꯣꯏꯁꯟ ꯁꯤ 150 ꯑꯃ ꯂꯥꯛꯑꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯂꯞꯅ ꯁꯤꯗ 300 ꯑꯃ ꯂꯩꯔꯦ ꯁꯤꯗ 150 ꯁꯤꯃ ꯂꯩꯔꯦ ꯑꯗꯣ ꯀꯣꯏꯁꯟꯁꯤ ꯄꯨꯂꯞꯅ 550ꯁꯦ ꯄꯨꯂꯞꯅ 550ꯁꯦ ꯍꯟꯗꯛꯀꯤ ꯀꯣꯆꯤꯡꯁꯤꯗ ꯅꯣꯏꯗ ꯑꯦꯛꯁꯄꯣꯖ ꯄꯤꯗꯣꯏꯅꯤ ꯀꯣꯏꯁꯟ 550ꯁꯤ ꯌꯥꯝꯕꯖꯥꯠꯅꯤꯀꯣ ꯁꯤꯗ ꯄꯤꯔꯅꯤ ꯑꯗꯣ ꯁꯤꯗ ꯅꯣꯏꯅ ꯐꯖꯅ ꯍꯣꯠꯅ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯐꯥꯎꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯦꯀꯣ ꯁꯤ ꯂꯩ ꯑꯗꯣ ꯑꯇꯣꯞꯄ ꯍꯥꯏꯕ ꯌꯥꯕꯗꯤ ꯁꯨꯃꯥꯏꯅ ꯂꯩ ꯑꯩꯈꯣꯏꯅ ꯅꯦꯠ ꯌꯨ ꯖꯤ ꯅꯦꯠꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯩꯈꯣꯏꯅ ꯈꯥꯏꯗꯣꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯦꯇꯦꯒꯣꯔꯤ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯈ꯭ꯔꯦ ꯖꯤ ꯑꯥꯔ ꯑꯦꯐ ꯐꯥꯎꯕ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯅꯦꯠ ꯐꯥꯎꯕ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯣ ꯃꯊꯪꯗ ꯄꯤ ꯑꯩꯆ ꯗꯤ ꯑꯣꯡꯂꯤ ꯐꯥꯎꯕ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯁꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯖꯤ ꯑꯥꯔ ꯑꯦꯐ ꯐꯥꯎꯕ ꯍꯥꯏꯁꯦ ꯀꯩꯝ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯗꯨꯗ ꯁꯕꯖꯦꯛꯇꯨꯗ ꯊꯥꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ 1%ꯁꯦ ꯇꯣꯞ 1% ꯑꯗꯨ ꯑꯩꯈꯣꯏꯅ ꯖꯤ ꯑꯥꯔ ꯑꯦꯐ ꯐꯥꯎꯕꯅꯦꯕ ꯑꯗꯨꯒ ꯅꯦꯠꯁꯤꯅ ꯑꯩꯈꯣꯏꯅ 6%. ꯑꯗꯨꯒ ꯄꯤ ꯑꯩꯆ ꯗꯤ ꯑꯣꯡꯂꯤꯁꯤꯅ ꯑꯩꯈꯣꯏꯅ 15%. ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯤꯒꯦ ꯑꯩ ꯁꯕꯖꯦꯛ ꯖꯣꯒ꯭ꯔꯥꯐꯤꯅꯤ ꯖꯣꯒ꯭ꯔꯥꯐꯤꯗ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ ꯑꯩ ꯑꯗꯨꯝ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯖꯜꯂꯒꯦ ꯑꯗꯨꯝ 40,000 ꯃꯨꯛ ꯊꯥꯕꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯐꯦꯠ ꯁꯨꯝ ꯍꯣꯠꯄ ꯅꯨꯡꯉꯥꯏꯅꯕ ꯑꯩꯈꯣꯏꯅ 30,000 ꯊꯥꯔꯦ ꯈꯜꯂꯁꯦꯕ ꯖꯣꯒ꯭ꯔꯥꯐꯤ ꯍꯥꯏꯕ ꯁꯕꯖꯦꯛꯁꯤꯗ ꯅꯦꯠꯁꯤꯗ ꯍꯧꯖꯤꯛ ꯅꯦꯠ ꯑꯦꯛꯖꯥꯝꯒꯤ 30,000 ꯊꯥꯏ ꯈꯥꯏ ꯇꯥꯔꯗꯤ ꯃꯥꯒꯤ 1% ꯍꯣꯠꯂꯣ ꯑꯩꯈꯣꯏꯅ ꯏꯟꯇꯔꯦꯁ ꯍꯣꯠꯄꯩ ꯇꯥꯏꯞꯇ ꯍꯣꯠꯂꯣꯀꯣ 1% ꯍꯣꯠ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ 300 ꯇꯥꯔꯦ ꯀꯣ ꯑꯗꯨꯅ ꯖꯣꯒ꯭ꯔꯥꯐꯤꯁꯤꯗ ꯃꯤ 300ꯁꯦ ꯖꯤ ꯑꯥꯔ ꯑꯦꯐ ꯐꯥꯎꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯑꯦꯛꯖꯥꯝꯁꯤꯗ ꯃꯤ 30,000 ꯊꯥ ꯇꯥꯔꯗꯤ ꯑꯗꯨꯒ ꯅꯦꯠꯇꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯦ 3ꯅ ꯏꯟꯇꯨ ꯇꯧꯁꯜ ꯇꯥꯔꯗꯤꯀꯣ 6ꯒ 3ꯒ ꯏꯟꯇꯨ ꯇꯧ ꯁꯨꯃꯥꯏꯅ 1,190,000ꯁꯤꯅ ꯅꯦꯠ ꯐꯥꯎꯕꯅꯦꯕ ꯁꯨꯃꯥꯏꯅꯀꯣ ꯑꯗꯨꯒ ꯁꯤꯅ 15% ꯀꯣ ꯁꯤꯗꯤ ꯀꯃꯥꯏꯅ ꯂꯥꯛꯑꯅꯤ ꯁꯤ ꯑꯩꯈꯣꯏꯅ 5,000 ꯃꯌꯥ ꯂꯥꯛꯑꯅꯤ ꯄꯤ ꯑꯩꯆ ꯗꯤ ꯑꯣꯡꯂꯤꯁꯤꯅ 5,000 ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯦꯠ ꯖꯤ ꯑꯥꯔ ꯑꯦꯐ ꯄꯤ ꯑꯩꯆ ꯗꯤ ꯁꯤ ꯐꯥꯎꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁꯕꯖꯦꯛꯇꯨꯒꯤ ꯑꯣꯏꯅ ꯑꯣꯟꯕꯅꯦꯕ ꯁꯕꯖꯦꯛꯇꯨꯒꯤ ꯑꯣꯏꯅ ꯑꯣꯟꯕꯅꯤ ꯁꯤ ꯄꯣꯠꯁꯤꯃ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗ ꯑꯃꯨꯛ ꯑꯩ ꯍꯥꯏꯐꯦꯠ ꯀ꯭ꯂꯥꯁ ꯇꯣꯉꯥꯟꯅ ꯀꯩꯅꯣ ꯇꯧ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯈꯤꯒꯦꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯝꯗ ꯑꯩꯈꯣꯏꯅ ꯀꯠ ꯑꯣꯐ ꯍꯥꯏꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯀꯣ ꯀꯠ ꯑꯣꯐꯁꯦ ꯑꯩ ꯍꯟꯗꯛ ꯅꯩꯅꯗ꯭ꯔꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯔꯤꯖꯜꯠꯁꯦ ꯄꯕ꯭ꯂꯤꯁ ꯇꯧꯗ꯭ꯔꯕꯅꯤ ꯅꯩꯅꯗꯦꯀꯣ ꯀꯠ ꯑꯣꯐꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯖꯦꯅꯔꯦꯜꯂꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯁꯦ ꯑꯩꯈꯣꯏꯅ ꯄꯤ ꯑꯩꯆ ꯗꯤ ꯐꯥꯎꯒꯦ ꯅꯠꯇ꯭ꯔꯒ ꯅꯦꯠ ꯐꯥꯎꯒꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯖꯤ ꯑꯥꯔ ꯑꯦꯐ ꯐꯥꯎꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯥꯒꯤ ꯆꯥꯎꯔꯥꯛꯄ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯀꯌꯥ ꯆꯨꯝꯕꯗꯤ ꯐꯥꯎ ꯌꯥꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤꯅꯦꯕ ꯀꯣ ꯑꯗꯣ ꯁꯕꯖꯦꯛꯀꯤ ꯈꯤꯇꯪ ꯈꯦꯠꯅꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯕꯗꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯄꯤ ꯑꯩꯆ ꯗꯤ ꯑꯣꯡꯂꯤꯒꯤ ꯍꯥꯟꯅ ꯍꯥꯏꯔꯒꯦꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯅꯦꯠꯀꯤ ꯑꯗꯨꯒ ꯃꯊꯪꯗ ꯖꯤ ꯑꯥꯔ ꯑꯦꯐꯀꯤꯀꯣ ꯁꯨꯃꯥꯏꯅꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯤ ꯑꯩꯆ ꯗꯤ ꯑꯣꯡꯂꯤꯗ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯀꯣꯏꯁꯟ ꯃꯁꯤꯡ ꯑꯩꯗꯤ ꯀꯣꯏꯁꯟ ꯃꯁꯤꯡꯗ ꯑꯣꯏꯅ ꯄꯥꯕꯁꯤꯅ ꯍꯩꯅꯩꯀꯣ 75 ꯀꯣꯏꯁꯟꯃꯨꯛ ꯆꯨꯝ ꯇꯥꯔꯗꯤ ꯁꯤ 75ꯁꯦ ꯑꯩꯈꯣꯏꯅ 150ꯗꯅꯤꯀꯣ ꯑꯥꯎꯠ ꯑꯣꯐ 150ꯗ ꯑꯩꯈꯣꯏꯅ 75 ꯀꯣꯏꯁꯟ ꯆꯨꯝ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯄꯤ ꯑꯩꯆ ꯗꯤ ꯐꯥꯎꯕꯒꯤ ꯌꯥꯔꯦꯀꯣ ꯑꯗꯣ ꯁꯤꯅ ꯑꯩꯈꯣꯏꯅ 85 ꯃꯨꯛ ꯁꯤꯅ 100 ꯃꯨꯛ ꯁꯨꯃꯥꯏꯅ ꯁꯤ ꯄꯦꯄꯔ 1ꯒ ꯄꯦꯄꯔ 2ꯒ ꯑꯅꯤꯃꯛ ꯄꯨꯟꯁꯤꯟꯕꯅꯤꯀꯣ ꯁꯤꯅ ꯄꯦꯄꯔ 1 2 ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯄ ꯃꯇꯝꯗ 25 50 ꯁꯨꯃꯥꯏꯅ ꯁꯤꯅ 60 25 ꯀꯣ ꯁꯨꯃꯥꯏꯅ 25 ꯑꯣꯏꯔꯁꯨ ꯁꯤ ꯈꯤꯇꯪ ꯌꯦꯟꯊꯣꯛꯅꯔꯒꯀꯣ ꯁꯤꯅ ꯑꯩꯈꯣꯏꯅ 65 ꯁꯨꯃꯥꯏꯅ 25 ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯆꯠꯂꯦꯕ ꯁꯤꯅ ꯄꯦꯄꯔ 1 ꯑꯣꯟꯅꯔꯦ ꯁꯤꯅ ꯄꯦꯄꯔ 1 ꯁꯤꯅ ꯄꯦꯄꯔ 2 ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯄꯦꯄꯔ 2ꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯏꯒꯅꯣꯔ ꯇꯧꯔꯦꯒ ꯄꯦꯄꯔ 2ꯒꯤꯁꯦ ꯑꯩꯈꯣꯏꯅ ꯏꯒꯅꯣꯔ ꯇꯧꯔꯒ ꯄꯦꯄꯔ 1ꯒꯤꯗ ꯑꯩꯈꯣꯏꯅ ꯐꯪꯒꯗꯕ ꯃꯁꯤꯡꯁꯦ ꯁꯤ ꯆꯥꯎꯔꯥꯛꯄ ꯑꯃ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯏ ꯅꯪꯅ ꯀꯩꯒꯨꯝꯕ ꯑꯩ ꯁꯤꯁꯦ ꯑꯣꯟꯅꯔꯦ ꯀꯥꯏꯗꯅꯣ ꯁꯤꯁꯦꯀꯣ ꯁꯤꯁꯦ ꯁꯤꯅ 30 ꯀꯣ ꯁꯤꯅ 55 ꯑꯗꯩꯁꯤꯅ 35 ꯁꯤꯅ 65 ꯁꯨꯃꯥꯏꯅ ꯑꯩ ꯂꯥꯜꯂꯝꯕꯁꯨ ꯌꯥꯏꯀꯣ ꯑꯩꯒꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠ ꯄꯤꯅꯩ ꯁꯤꯗ ꯑꯗꯨꯅ ꯄꯦꯄꯔ 1ꯒꯤ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯄꯤ ꯑꯩꯆ ꯗꯤ ꯑꯣꯡꯂꯤ ꯐꯥꯎꯒꯦ ꯍꯥꯏ ꯇꯥꯔꯗꯤ 25 ꯆꯨꯝꯕꯁꯦ ꯀꯣꯏꯁꯟ 50 ꯃꯅꯨꯡ ꯆꯨꯝꯕ 25 ꯅꯦꯠ ꯐꯥꯎꯒꯦ ꯍꯥꯏ ꯇꯥꯔꯗꯤ 30 ꯑꯗ ꯖꯤ ꯑꯥꯔ ꯑꯦꯐ ꯐꯥꯎꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯣꯏꯁꯟ 35 ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯆꯨꯝ ꯇꯥꯔꯗꯤ ꯅꯪꯅ ꯅꯦꯠ ꯅꯪꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯄꯤ ꯑꯩꯆ ꯗꯤ ꯑꯣꯏꯔꯣ ꯅꯦꯠ ꯑꯣꯏꯔꯣ ꯖꯤ ꯑꯥꯔ ꯑꯦꯐ ꯑꯣꯏꯔꯣꯀꯣ ꯑꯗꯣ ꯁꯤꯒꯤ ꯄꯤ ꯑꯩꯆ ꯗꯤꯁꯤ ꯂꯥꯏꯃꯟꯕꯅꯤꯀꯣ ꯁꯤꯒꯤ ꯖꯤ ꯑꯥꯔ ꯑꯦꯐ ꯁꯤꯁꯤ ꯂꯨꯃꯟꯕꯅꯤ ꯑꯗꯣ ꯈ꯭ꯋꯥꯏ ꯃꯌꯥꯏꯗ ꯂꯩꯕ ꯅꯦꯠꯁꯤꯅ ꯑꯩꯈꯣꯏꯅ ꯐꯥꯎꯕꯗ ꯁꯨꯝ ꯃꯦꯗꯤꯌꯝ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯃꯤ ꯑꯩꯈꯣꯏꯅ ꯅꯦꯠꯁꯤꯅꯤ ꯇꯥꯔꯒꯦꯠ ꯇꯧꯔꯤꯁꯦꯀꯣ ꯑꯗꯨꯅ ꯅꯦꯠ ꯐꯥꯎꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯣꯏꯁꯟꯁꯦ 50 ꯅꯠꯇꯦ ꯀꯣꯏꯁꯟꯁꯦ 30 50ꯒꯤ ꯃꯅꯨꯡꯗ 30 ꯆꯨꯝꯕ ꯗꯔꯀꯥꯔꯅꯤ ꯑꯗꯣ ꯖꯤ ꯑꯥꯔ ꯑꯦꯐ ꯐꯥꯎꯒꯦ ꯍꯥꯏ ꯇꯥꯔꯗꯤ 35 ꯁꯨꯃꯥꯏꯅꯀꯣ ꯁꯤꯒꯤꯗ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯂꯩꯒꯅꯤ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯔꯤꯖꯜꯠ ꯑꯩꯈꯣꯏꯅ ꯔꯤꯂꯤꯁ ꯇꯧꯔꯛꯀꯅꯤꯀꯣ ꯍꯟꯗꯛꯀꯤ ꯖꯨꯟꯒꯤꯗꯣ ꯑꯗꯨ ꯔꯤꯖꯜꯠ ꯔꯤꯂꯤꯁ ꯇꯧꯔꯒ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯁꯟꯗꯦꯒꯨꯝꯕ ꯑꯃꯗꯀꯣ ꯅꯣꯏꯒꯤ ꯀ꯭ꯂꯥꯁꯇ ꯀꯩꯅꯣ ꯌꯦꯠꯁꯟꯅꯗꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯌꯨꯅꯤꯠ ꯇꯦꯁꯀꯨꯝꯕ ꯂꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯗꯤꯁꯀꯁꯟ ꯇꯧꯈꯤꯒꯦ ꯑꯗꯨꯒ ꯄ꯭ꯂꯁ ꯄꯤ ꯋꯥꯏ ꯀ꯭ꯌꯨ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯄꯤ ꯋꯥꯏ ꯀ꯭ꯌꯨ ꯀꯃꯥꯏꯅ ꯅꯩꯅꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨꯁꯨ ꯑꯃꯨꯛ ꯃꯇꯥꯡ ꯆꯥꯕ ꯑꯃꯗꯀꯣ ꯃꯔꯛꯇ ꯑꯃꯨꯛ ꯗꯤꯁꯀꯁ ꯇꯧꯒꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯇꯧꯗꯣꯏꯁꯦ ꯑꯗꯨꯅ ꯁꯤ ꯂꯩꯔꯦ
ꯑꯗꯨꯒ ꯀ꯭ꯂꯥꯁ ꯇꯧꯕꯩ ꯃꯑꯣꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯟꯗꯦꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯇꯧꯔꯔꯣꯏꯀꯣ ꯁꯟꯗꯦꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯇꯧꯔꯔꯣꯏ ꯑꯗꯨꯒ ꯃꯟꯗꯦꯗꯒꯤꯅ ꯁꯦꯇꯔꯗꯦꯕꯨꯀꯣ ꯑꯗꯨ ꯋꯤꯛ ꯑꯃꯗ ꯑꯩꯈꯣꯏꯅ 6 ꯀꯣ 6 ꯀ꯭ꯂꯥꯁ ꯇꯧꯔꯅꯤ ꯃꯟꯗꯦ ꯇꯨ ꯑꯩꯈꯣꯏꯅ ꯁꯦꯇꯔꯗꯦ ꯁꯨꯃꯥꯏꯅꯀꯣ ꯁꯟꯗꯦꯗꯤ ꯇꯧꯔꯣꯏ ꯁꯟꯗꯦꯗ ꯑꯩꯈꯣꯏꯅ ꯇꯦꯁ ꯑꯗꯨꯝ ꯇꯧꯔꯅꯤꯀꯣ ꯑꯗꯨꯝ ꯇꯦꯁ ꯌꯨꯅꯤꯠ ꯇꯦꯁ ꯅꯠꯇ꯭ꯔꯒ ꯃꯣꯛ ꯇꯦꯁ ꯑꯗꯨꯝ ꯇꯧꯔꯅꯤ ꯑꯗꯨꯝ ꯂꯩꯕꯅꯤꯀꯣ ꯃꯔꯛꯇ ꯑꯃ ꯑꯅꯤ ꯈꯛꯇꯪ ꯂꯩꯇꯕꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯣꯆꯤꯡꯁꯦ ꯍꯦꯛ ꯍꯧꯈꯤꯕꯗꯒꯤ ꯅꯣꯏꯅ ꯅꯦꯠ ꯑꯦꯛꯖꯥꯝ ꯊꯥꯗ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯁꯟꯗꯦꯁꯤꯃ ꯑꯗꯨꯝ ꯇꯦꯁ ꯑꯗꯨꯝ ꯂꯥꯛꯑꯗꯕꯅꯤ ꯑꯗꯨ ꯃꯔꯛꯇ ꯑꯃ ꯑꯅꯤꯈꯛ ꯂꯩꯕꯅꯤ ꯑꯗꯣ ꯀꯩꯁꯨ ꯌꯥꯝ ꯂꯩꯇꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯟꯗꯦꯁꯤꯃ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯇꯧꯔ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯣꯏꯔꯦꯀꯣ ꯉꯁꯤꯒꯤ ꯗꯤꯁꯀꯁꯟꯁꯦ ꯑꯗꯣ ꯁꯤꯗ ꯅꯣꯏ ꯍꯪꯅꯤꯡꯕ ꯀꯩꯀꯩ ꯌꯥꯎꯏ ꯍꯪꯅꯤꯡꯕ ꯍꯥꯏꯔꯗꯤ ꯁꯨꯝ ꯗꯥꯎꯠꯀꯨꯝꯕ ꯂꯩꯕꯗꯣ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯄꯨꯡꯁꯨ ꯍꯦꯜꯂꯦꯀꯣ ꯄꯨꯡ ꯍꯦꯟꯅꯁꯨ ꯀꯩꯁꯨ ꯇꯧꯅꯤꯡꯗꯦ ꯑꯗꯨꯒ ꯀ꯭ꯂꯥꯁꯁꯦ ꯀꯩꯅꯣꯗꯩ ꯍꯧꯔꯅꯤ ꯍꯌꯦꯡꯗꯤ ꯇꯧꯔꯔꯣꯏ ꯁꯦꯇꯔꯗꯦ ꯇꯧꯔꯔꯣꯏ ꯑꯗꯨꯒ ꯁꯟꯗꯦ ꯇꯧꯔꯔꯣꯏ ꯃꯟꯗꯦꯗꯒꯤ ꯐꯖꯅ ꯀ꯭ꯂꯥꯁ ꯇꯧꯔꯅꯤ ꯑꯗꯨꯅ ꯃꯟꯗꯦꯗꯒꯤ ꯀ꯭ꯂꯥꯁ ꯐꯖꯅ ꯇꯧꯔꯅꯤ ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯕ ꯌꯨꯅꯤꯠ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠꯇꯣ ꯑꯗꯣ ꯃꯟꯗꯦꯗꯒꯤ ꯀ꯭ꯂꯥꯁ ꯇꯧꯔꯅꯤ ꯑꯗꯨꯒ ꯍꯞꯇꯥ ꯑꯃ ꯇꯪꯈꯥꯏꯃꯨꯛ ꯆꯪꯒꯅꯤ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯝꯗ ꯀ꯭ꯂꯥꯁ 10ꯃꯨꯛ ꯆꯪꯒꯅꯤ ꯑꯗꯨꯗ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯋꯤꯛꯇ ꯑꯗꯨꯃꯥꯏꯅ ꯌꯨꯅꯤꯠ ꯇꯦꯁ ꯇꯧꯔꯛꯄꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯂꯩ ꯄ꯭ꯂꯥꯟ ꯂꯩ ꯑꯗꯨꯃꯥꯏꯅ ꯑꯦꯅꯤ ꯗꯥꯎꯠ ꯑꯦꯅꯤ ꯀꯟꯐ꯭ꯌꯨꯖꯟ ꯀꯣ ꯑꯦꯅꯤ ꯍꯪꯅꯤꯡꯕ ꯈꯪꯅꯤꯡꯕ ꯍꯧꯖꯤꯛ ꯍꯪꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯅꯣꯏꯅ ꯑꯗꯨꯝ ꯄꯥꯔꯁꯣꯅꯦꯜ ꯃꯦꯁꯦꯖ ꯊꯥꯔꯛꯑꯁꯨ ꯌꯥꯏ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯍꯪꯕ ꯌꯥꯕꯗꯣ ꯀꯩ ꯂꯩ ꯗꯥꯎꯠꯀꯨꯝꯕ ꯂꯩꯇ꯭ꯔ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯂꯩꯔꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯄ꯭ꯂꯁ ꯑꯩꯈꯣꯏꯅ ꯋꯥꯆꯦꯞꯇ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯔꯛꯑꯁꯨ ꯌꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯑꯣꯛꯑꯒꯦꯀꯣ ꯑꯗꯨꯒ ꯀ꯭ꯂꯥꯁꯁꯦ ꯃꯟꯗꯦꯗꯒꯤꯀꯣ ꯄꯨꯡ 9ꯗꯒꯤ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯍꯧꯔꯅꯤ ꯑꯗꯨꯅ ꯀ꯭ꯂꯥꯁꯇꯨ ꯃꯇꯝ ꯆꯥꯅ ꯌꯥꯎꯔꯣ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯌꯥꯎꯔꯣ ꯑꯗꯨꯒ ꯌꯨꯅꯤꯠ ꯇꯦꯁ ꯊꯥꯔꯣ ꯃꯣꯛ ꯇꯦꯁ ꯊꯥꯔꯣ ꯑꯗꯨꯒ ꯅꯣꯏꯅ ꯗꯤꯁꯦꯝꯕꯔꯒꯤꯗ ꯅꯣꯏꯅ ꯄꯥꯝꯃꯤꯕ ꯄꯤ ꯑꯩꯆ ꯗꯤ ꯑꯣꯏꯒꯦꯔꯥ ꯅꯦꯠ ꯑꯣꯏꯒꯦꯔꯥ ꯖꯦ ꯑꯥꯔ ꯑꯣꯏꯒꯦꯔꯥ ꯑꯗꯨ ꯐꯥꯎꯕꯗꯣ ꯑꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯗꯣ ꯑꯗꯨꯒꯤ ꯍꯟꯗꯛꯀꯤ ꯀꯣꯆꯤꯡꯁꯤꯗ ꯑꯣꯏꯕ ꯉꯝꯖꯒꯦꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ